ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯒꯤꯗꯃꯛꯇ ꯉꯁꯤꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯥꯏꯈꯣꯝꯕ ꯁꯝꯖꯦꯠ ꯁꯥꯕꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯊꯥꯏ ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯃꯤꯒ ꯂꯥꯏꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯤꯉꯩ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯆꯤꯡꯌꯥꯗ ꯅꯥꯏꯇꯣꯝ ꯑꯣꯏꯅ ꯇꯥꯕ ꯃꯅꯤ ꯈꯨꯜ ꯍꯥꯏꯅ ꯈꯪꯅꯕ ꯈꯨꯜ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯅꯤ ꯈꯨꯜꯁꯤꯒꯤ ꯆꯤꯗꯥꯏꯗ ꯀꯕꯣꯛꯂꯩ ꯀꯧꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯀꯕꯣꯛꯂꯩꯒꯤ ꯃꯆꯥ ꯄꯤꯕ ꯑꯅꯤꯅꯤ꯫ ꯑꯍꯜ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯊꯧꯅꯥ, ꯑꯗꯨꯒ ꯑꯇꯣꯝꯕ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯄꯟꯉꯥꯜꯕ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯀꯕꯣꯛꯂꯩꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯊꯧꯅꯥꯗꯤ ꯐꯖꯔꯕ ꯃꯐꯝ ꯀꯌꯥ ꯑꯃ ꯀꯣꯏꯅ ꯆꯠꯇꯨꯅ ꯌꯦꯡꯕ ꯄꯥꯝꯖꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯆꯥ ꯑꯇꯣꯝꯕ ꯄꯟꯉꯥꯜꯕ ꯃꯥꯗꯤ ꯁꯗꯥꯟꯕꯕꯨ ꯌꯥꯝꯅ ꯄꯥꯝꯖꯔꯝꯃꯤ꯫ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤ ꯀꯕꯣꯛꯂꯩ ꯑꯃꯗꯤ ꯃꯅꯥꯎ ꯄꯟꯉꯥꯜꯕꯒꯤ ꯈꯟꯕꯗ ꯊꯧꯅꯥ ꯃꯁꯥꯅ ꯄꯥꯝꯖꯔꯤꯕ ꯐꯖꯔꯕ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯀꯣꯏꯅ ꯆꯠꯇꯨꯅ ꯌꯦꯡꯅꯤꯡꯂꯕꯁꯨ ꯃꯈꯣꯡ ꯊꯥꯡꯗꯣꯛꯇꯨꯅ ꯆꯠꯄꯗꯤ ꯉꯝꯖꯔꯝꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯂꯝ ꯀꯣꯏꯕ ꯆꯠꯈ꯭ꯔꯕꯗꯤ ꯃꯅꯥꯎ ꯃꯇꯣꯝꯇ ꯉꯥꯏꯍꯧꯔꯅꯤ꯫ ꯁꯣꯜꯂꯕꯤ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯁꯤꯕꯨ ꯃꯅꯥꯎ ꯃꯇꯣꯝꯇꯅ ꯁꯦꯟꯅꯍꯧꯕ ꯉꯝꯂꯣꯏ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯤꯅ ꯃꯁꯥꯒꯤ ꯑꯄꯥꯝꯕ ꯂꯩꯖꯔꯕꯁꯨ ꯀꯔꯤꯁꯨ ꯍꯥꯏꯖꯕꯗꯤ ꯉꯝꯂꯝꯗꯦ꯫ ꯄꯟꯉꯥꯜꯕꯁꯨ ꯁꯗꯥꯟꯕ ꯐꯅ ꯄꯥꯝꯕ ꯑꯣꯏꯔꯕꯁꯨ ꯃꯥꯗꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯂꯥꯏꯔꯕꯤ ꯃꯃꯥ ꯑꯃꯗꯤ ꯃꯌꯥꯝꯕꯒꯤ ꯃꯇꯦꯡ ꯀꯌా ꯄꯥꯡꯗꯨꯅ ꯂꯩꯖꯔꯤ꯫ ꯃꯆꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯀꯌꯥꯗꯨ ꯀꯕꯣꯛꯂꯩꯁꯨ ꯈꯪꯂꯗꯨꯅ ꯅꯣꯡꯃ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯃꯗ ꯀꯕꯣꯛꯂꯩꯅ ꯃꯆꯥ ꯑꯅꯤꯕꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯋꯥꯔꯤ ꯑꯃꯇ ꯁꯥꯟꯅꯁꯦ ꯍꯥꯏꯗꯨꯅ ꯀꯧꯔꯝꯃꯤ꯫ ꯃꯃꯥꯅ ꯀꯧꯔꯕꯅꯤꯅ ꯊꯧꯅꯥ ꯑꯃꯗꯤ ꯄꯟꯉꯥꯜꯕ ꯃꯆꯤꯟ ꯃꯅꯥꯎꯁꯨ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯉꯥꯏꯍꯥꯛꯇꯤ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯄꯨꯟꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯖꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯀꯌా ꯁꯥꯟꯅꯔꯝꯕꯗꯒꯤ ꯀꯕꯣꯛꯂꯩ ꯃꯆꯥ ꯑꯅꯤꯕꯨ ꯌꯦꯡꯂꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯃꯥꯒꯤ ꯑꯆꯧꯕ, ꯏꯃꯥꯒꯤ ꯑꯇꯣꯝꯕ, ꯃꯇꯝ ꯑꯁꯨꯛ ꯀꯨꯏꯕꯁꯤ ꯏꯃꯥꯅ ꯏꯆꯥ ꯑꯅꯤꯒꯤ ꯀꯔꯤꯁꯨ ꯇꯧꯕꯤꯕ ꯉꯝꯂꯛꯇ꯭ꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏꯅ ꯄꯥꯝꯖꯕ ꯑꯅꯤꯡꯕ ꯀꯌꯥ ꯂꯩꯔꯕꯗꯤ ꯏꯃꯥꯒꯤ ꯏꯐꯝꯗ ꯈꯪꯍꯜꯂꯨ꯫ ꯄꯟꯉꯥꯜꯕꯗꯤ ꯍꯔꯥꯎ ꯍꯔꯥꯎ ꯃꯃꯥꯗ ꯌꯦꯡꯂꯗꯨꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯃꯥ, ꯅꯆꯥꯗꯤ ꯁꯗꯥꯟꯕ ꯆꯠꯄꯁꯦ ꯌꯥꯝꯅ ꯄꯥꯝꯖꯩ꯫ ꯑꯇꯩ ꯑꯄꯥꯝꯕꯗꯤ ꯀꯔꯤꯁꯨ ꯂꯩꯇꯦꯗ꯫ ꯁꯤ ꯍꯥꯏꯗꯨꯅ ꯅꯣꯛꯆꯔꯝꯕꯗꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯑꯃꯨꯛ ꯈꯪꯍꯟ ꯍꯟꯖꯤꯟꯈꯤꯗꯨꯅ ꯇꯞꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯆꯥꯅ ꯐꯅ ꯄꯥꯝꯂꯕꯁꯨ ꯏꯃꯥ, ꯑꯩꯈꯣꯏꯗꯤ ꯂꯥꯏꯔꯕ ꯑꯣꯏꯕꯅꯤꯅ ꯑꯩꯅ ꯁꯗꯥꯟꯗꯨꯅ ꯂꯩꯊꯣꯛꯂꯕꯗꯤ꯫ ꯋꯥ ꯑꯗꯨ ꯂꯣꯏꯕ ꯉꯝꯗꯅ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯀꯕꯣꯛꯂꯩꯁꯨ ꯃꯆꯥ ꯑꯇꯣꯝꯕꯕꯨ ꯌꯦꯡꯂꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯏꯆꯥꯅꯕꯨ ꯄꯥꯝꯂꯕꯗꯤ ꯏꯃꯥꯅ ꯏꯆꯥꯒꯤ ꯑꯄꯥꯝꯕ ꯁꯗꯥꯟꯕ ꯑꯗꯨꯕꯨ ꯁꯣꯏꯗꯅ ꯆꯠꯍꯟꯒꯅꯤ꯫ ꯑꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯋꯥꯒꯅꯨ ꯏꯆꯥꯁꯤꯗꯤ꯫ ꯑꯁꯨꯝꯅ ꯃꯆꯥꯒꯤ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤꯗꯨꯅ ꯍꯥꯏꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯃꯆꯥ ꯑꯍꯜ ꯊꯧꯅꯥꯗ ꯌꯦꯡꯂꯗꯨꯅ ꯇꯞꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯃꯥꯒꯤ ꯑꯆꯧꯕ, ꯏꯆꯥꯒꯤ ꯑꯄꯥꯝꯕ ꯑꯃꯠꯇꯗꯤ ꯏꯃꯥꯗ ꯍꯥꯏꯌꯨꯗꯅ꯫ ꯊꯧꯅꯥ, ꯃꯥꯒꯤ ꯑꯄꯥꯝꯕꯗꯤ ꯂꯝ ꯀꯣꯏꯕ ꯆꯠꯄ ꯑꯗꯨꯕꯨꯅꯤ꯫ ꯑꯗꯨꯕꯨ ꯃꯃꯥ ꯂꯥꯏꯔꯕꯤ ꯑꯃꯗꯤ ꯃꯅꯥꯎꯒꯤ ꯈꯜꯂꯒ ꯊꯧꯅꯥ ꯃꯁꯥꯒꯤ ꯑꯄꯥꯝꯕꯗꯣ ꯍꯥꯏꯗꯣꯛꯄ ꯉꯝꯗꯅ ꯃꯃꯥꯗ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯖꯔꯤ꯫ ꯃꯆꯥꯒꯤ ꯃꯇꯧ ꯈꯪꯕꯅ ꯀꯕꯣꯛꯂꯩꯁꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯃꯆꯥ ꯊꯧꯅꯥꯗ ꯌꯦꯡꯂꯗꯨꯅ, ꯏꯃꯥꯒꯤ ꯑꯆꯧꯕ, ꯏꯆꯥꯅ ꯄꯥꯝꯂꯤꯕꯗꯣ ꯏꯃꯥꯒꯤ ꯏꯐꯝꯗ ꯍꯥꯏꯌꯨꯅꯦ꯫ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯏꯃꯥꯅ ꯁꯣꯏꯗꯅ ꯏꯆꯥꯒꯤ ꯅꯅꯤꯡ ꯊꯨꯡꯍꯟꯒꯅꯤ꯫ ꯊꯧꯅꯥꯁꯨ ꯇꯞꯅ ꯃꯃꯥꯗ ꯑꯃꯨꯛ ꯌꯦꯡ, ꯃꯅꯥꯎꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯃꯥ, ꯅꯆꯥꯅ ꯄꯥꯝꯖꯕꯗꯤ ꯃꯥꯂꯦꯝ ꯑꯁꯦ ꯁꯤꯟꯕ ꯊꯨꯡꯅ ꯀꯣꯏꯅ ꯆꯠꯇꯨꯅ ꯐꯖꯔꯕ ꯃꯐꯝ ꯀꯌꯥ ꯑꯃ ꯏꯃꯤꯠꯆꯤꯅ ꯌꯦꯡꯕꯗꯣ ꯄꯥꯝꯃꯤ꯫ ꯀꯕꯣꯛꯂꯩꯁꯨ ꯃꯆꯥꯕꯨ ꯌꯦꯡꯂꯗꯨꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯆꯥꯅꯕꯨ ꯄꯥꯝꯖꯔꯕꯗꯤ ꯃꯥꯂꯦꯝ ꯑꯁꯤ ꯁꯤꯟꯕ ꯊꯨꯡꯅ ꯆꯠꯇꯨꯅ ꯐꯖꯔꯕ ꯃꯐꯝ ꯀꯌꯥ ꯑꯃꯗꯤ ꯃꯥꯂꯦꯝꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞ ꯀꯌꯥ ꯑꯃꯒ ꯁꯥꯊꯦꯡꯅꯖꯔꯨꯔꯣ꯫ ꯏꯃꯥꯅ ꯑꯌꯥꯕ ꯄꯤꯕꯤꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯕꯤꯔꯛꯂꯝꯃꯤ꯫ ꯃꯃꯥꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗꯒꯤ ꯊꯧꯅꯥ ꯍꯔꯥꯎꯅ ꯅꯣꯛꯆꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯊꯧꯅꯥ ꯅꯣꯛꯆꯔꯝꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯈꯪꯍꯟ ꯍꯟꯖꯤꯟꯈꯤ꯫ ꯃꯃꯥ ꯑꯃꯗꯤ ꯃꯅꯥꯎꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯛꯏ꯫ ꯀꯔꯤꯒꯨꯝꯕ ꯊꯧꯅꯥꯅ ꯃꯥꯂꯦꯝ ꯑꯁꯤ ꯁꯤꯟꯕ ꯊꯨꯡꯅ ꯀꯣꯏꯗꯨꯅ ꯐꯖꯔꯕ ꯃꯐꯝ ꯀꯌꯥ ꯌꯦꯡꯕ ꯆꯠꯈ꯭ꯔꯕꯗꯤ ꯃꯥꯒꯤ ꯂꯥꯏꯔ ꯈꯥꯡꯄꯣꯛꯁꯤꯗ ꯃꯃꯥ ꯂꯥꯏꯔꯕꯤ ꯑꯃꯗꯤ ꯃꯕꯨꯛ ꯊꯟꯅ ꯆꯥꯕ ꯐꯪꯖꯗ꯭ꯔꯕ ꯃꯅꯥꯎꯒ ꯃꯈꯣꯏ ꯑꯅꯤꯈꯛ ꯇꯔꯛ ꯇꯔꯛ ꯇꯥꯍꯧꯔꯅꯤ ꯍꯥꯏꯕꯗꯨ ꯈꯜꯂꯛꯏ꯫
ꯊꯧꯅꯥꯁꯨ ꯇꯞꯅ ꯃꯃꯥ ꯑꯃꯗꯤ ꯃꯅꯥꯎꯗ ꯌꯦꯡꯂꯗꯨꯅ ꯏꯃꯥ ꯅꯆꯥ ꯆꯠꯂꯔꯣꯏꯒꯦꯗ ꯑꯁꯨꯝꯅ ꯃꯃꯥ ꯑꯃꯗꯤ ꯃꯅꯥꯎꯗ ꯌꯦꯡꯂꯗꯨꯅ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯅ ꯍꯥꯏꯔꯛꯏ꯫ ꯀꯕꯣꯛꯂꯩꯁꯨ ꯃꯆꯥꯒꯤ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯎꯔꯗꯨꯅ ꯇꯞꯅ ꯃꯆꯥꯕꯨ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯃꯥꯒꯤ ꯑꯆꯧꯕ ꯍꯥꯏꯌꯨ ꯏꯆꯥꯕꯨ ꯀꯩꯗꯧꯔꯕꯒꯦ? ꯏꯆꯥꯒꯤ ꯅꯤꯡꯕ ꯊꯨꯡꯅꯕ ꯍꯌꯦꯡ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯈꯣꯡꯁꯥꯟꯕ ꯍꯧꯒꯦ ꯍꯥꯏꯕꯁꯨ ꯍꯧꯔꯣ꯫ ꯏꯃꯥ ꯑꯃꯗꯤ ꯅꯅꯥꯎꯒꯤꯗꯤ ꯀꯔꯤꯁꯨ ꯋꯥꯔꯨꯒꯅꯨ꯫ ꯊꯧꯅꯥꯁꯨ ꯇꯞꯅ ꯃꯃꯥ ꯑꯃꯗꯤ ꯃꯅꯥꯎꯗ ꯌꯦꯡꯗꯨꯅ ꯑꯗꯨꯕꯨ ꯏꯃꯥ ꯅꯆꯥꯅ ꯀꯔꯤꯒꯨꯝꯕ ꯃꯥꯂꯦꯝ ꯑꯁꯦ ꯁꯤꯟꯕ ꯊꯨꯡꯅ ꯀꯣꯏꯕ ꯆꯠꯈ꯭ꯔꯕꯗꯤ ꯏꯃꯥ ꯑꯃꯗꯤ ꯏꯅꯥꯎꯇ ꯇꯔꯛ ꯇꯔꯛ ꯌꯨꯝꯁꯤꯗ ꯀꯔꯝꯅ ꯂꯩꯍꯧꯒꯗꯣꯏꯅꯣ? ꯑꯗꯨꯅ ꯏꯃꯥ ꯅꯆꯥ ꯆꯠꯆꯔꯔꯣꯏꯒꯦ꯫ ꯑꯁꯨꯝꯅ ꯀꯕꯣꯛꯂꯩꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯀꯕꯣꯛꯂꯩꯁꯨ ꯃꯆꯥꯒꯤ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤꯗꯨꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯍꯦ ꯑꯉꯥꯎꯕꯧ ꯏꯃꯥꯒꯤꯗꯤ ꯀꯔꯤꯁꯨ ꯈꯟꯒꯅꯨ ꯑꯆꯧꯕ꯫ ꯏꯆꯥꯅ ꯆꯠꯄ ꯄꯥꯝꯂꯤꯕ ꯃꯥꯂꯦꯝ ꯑꯁꯤ ꯀꯣꯏꯅ ꯆꯠꯇꯨꯅ ꯐꯖꯔꯕ ꯃꯐꯝ ꯀꯌꯥ ꯌꯦꯡꯕ ꯄꯥꯝꯂꯤꯕꯗꯣ ꯀꯥꯏꯗꯅ ꯑꯗꯨꯃꯛ ꯆꯠꯂꯨ꯫ ꯏꯃꯥ ꯑꯃꯗꯤ ꯅꯅꯥꯎꯒꯤꯗꯤ ꯀꯔꯤꯁꯨ ꯋꯥꯒꯅꯨ ꯏꯆꯥꯁꯤꯗꯤ꯫ ꯄꯟꯉꯥꯜꯕꯁꯨ ꯇꯞꯅ ꯃꯌꯥꯝꯕꯪꯕꯨ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯇꯥꯆꯧꯅꯕꯨ ꯄꯥꯝꯂꯕꯗꯤ ꯍꯌꯦꯡꯗꯒꯤ ꯍꯦꯛꯇ ꯈꯣꯡꯁꯥꯟꯕ ꯍꯧꯕꯤꯒꯦ ꯍꯥꯏꯔꯕꯁꯨ ꯈꯣꯡꯁꯥꯟꯕꯤꯔꯨ꯫ ꯏꯃꯥꯒꯤꯗꯤ ꯅꯅꯥꯎꯅ ꯇꯥꯆꯧꯅ ꯍꯜꯂꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯏꯃꯥꯕꯨ ꯁꯦꯟꯅꯗꯨꯅ ꯂꯩꯖꯔꯝꯒꯦ꯫ ꯃꯃꯥ ꯑꯃꯗꯤ ꯃꯅꯥꯎꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯊꯧꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕꯒ ꯃꯕꯨꯛꯅꯤꯡ ꯑꯗꯨ ꯅꯨꯡꯁꯤꯔꯛꯇꯨꯅ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯏꯍꯧꯔꯛꯏ꯫ ꯀꯕꯣꯛꯂꯩꯁꯨ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯂꯗꯨꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯞꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯍꯦ ꯑꯉꯥꯎꯕꯧ ꯅꯨꯄꯥꯅꯕꯨ ꯑꯗꯨꯝꯅ ꯀꯞꯅꯕ꯭ꯔꯣ? ꯏꯆꯥꯅꯤꯒꯤ ꯑꯄꯥꯝꯕ ꯈꯪꯂꯕꯅꯤꯅ ꯏꯃꯥꯅꯅꯦ ꯏꯆꯥꯅꯤꯒꯤ ꯅꯐꯝꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯃꯝ ꯁꯤꯟꯅꯒꯦ꯫ ꯏꯃꯥꯅ ꯉꯁꯤ ꯏꯆꯥ ꯑꯅꯤꯗ ꯄꯤꯒꯗꯧꯔꯤꯕ ꯄꯣꯠꯁꯛ ꯑꯁꯤ ꯅꯪꯒꯤ ꯄꯨꯟꯁꯤꯅ ꯂꯩꯔꯤꯕ ꯃꯈꯩ ꯊꯥꯗꯣꯛꯄ ꯌꯥꯗꯦꯀꯣ ꯏꯆꯥꯁꯥ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯀꯕꯣꯛꯂꯩ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯈꯤꯗꯨꯅ ꯃꯥꯒꯤ ꯀꯥꯗꯨꯒꯤ ꯇꯥꯕꯣꯅꯨꯡꯗ ꯆꯦꯛꯁꯤꯟꯅ ꯐꯤꯉꯧꯅ ꯀꯨꯞꯁꯤꯟꯗꯨꯅ ꯊꯝꯕ ꯄꯣꯠꯁꯛ ꯑꯃꯈꯛ ꯄꯨꯊꯣꯔꯛꯏ꯫ ꯄꯟꯉꯥꯜꯕ ꯑꯃꯗꯤ ꯊꯧꯅ ꯃꯃꯥꯅ ꯄꯨꯊꯣꯔꯛꯂꯤꯕ ꯄꯣꯠꯁꯛ ꯑꯗꯨꯗ ꯃꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯗꯨꯅ ꯂꯩꯖꯔꯤ꯫ ꯀꯕꯣꯛꯂꯩꯁꯨ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯄꯣꯠꯁꯛ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯨꯞꯂꯤꯕ ꯐꯤꯉꯧ ꯑꯗꯨ ꯍꯥꯏꯗꯣꯔꯛꯄꯗꯗꯤ ꯁꯅꯥ ꯃꯆꯨꯒꯤ ꯐꯖꯔꯕ ꯇꯤꯃꯦꯟꯇꯥ ꯑꯃꯒ ꯁꯅꯥꯒꯤ ꯊꯥꯡꯈꯨꯝ ꯑꯃꯗꯤ ꯁꯅꯥꯒꯤ ꯃꯀꯣꯛ ꯄꯥꯟꯕ ꯅꯤꯡꯊꯤꯖꯔꯕ ꯊꯥꯡꯁꯥꯡ ꯑꯃꯒ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯟꯉꯥꯜꯕ ꯑꯃꯗꯤ ꯊꯧꯅ ꯃꯃꯥꯅ ꯄꯥꯏꯔꯤꯕ ꯐꯖꯔꯕ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯔꯕ ꯇꯤꯃꯦꯟꯇꯥ ꯑꯃꯗꯤ ꯊꯥꯡꯁꯥꯡ ꯑꯗꯨꯗ ꯃꯤꯠꯌꯦꯡ ꯊꯝꯗꯨꯅ ꯋꯥꯍꯪꯅ ꯃꯃꯥ ꯏꯕꯦꯝꯃ ꯀꯕꯣꯛꯂꯩꯗ ꯍꯪꯂꯛꯂꯝꯃꯤ꯫ ꯊꯧꯅꯥꯅ ꯏꯃꯥꯅ ꯄꯥꯏꯔꯤꯕ ꯌꯥꯝꯅ ꯅꯤꯡꯊꯤꯖꯔꯕ ꯇꯤꯃꯦꯟꯇꯥ ꯑꯃꯗꯤ ꯊꯥꯡꯁꯥꯡ ꯑꯅꯤꯁꯤꯕꯨ? ꯀꯕꯣꯛꯂꯩꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ ꯃꯆꯥꯅꯤꯕꯨ ꯌꯦꯡꯂꯗꯨꯅ ꯏꯃꯥꯒꯤ ꯑꯆꯧꯕ ꯈꯨꯠꯂꯥꯏ ꯑꯅꯤ ꯑꯁꯤ ꯑꯆꯝꯕ ꯈꯨꯠꯂꯥꯏ ꯑꯃꯠꯇ ꯅꯠꯇꯦ꯫ ꯊꯥꯏꯅ ꯅꯃꯥ ꯑꯩꯕꯨ ꯄꯣꯛꯄ ꯄꯟꯊꯧ ꯅꯣꯏꯒꯤꯅ ꯅꯄꯨꯗꯣ ꯂꯩꯕꯥꯛꯁꯤꯒꯤ ꯅꯤꯡꯊꯧꯒꯤ ꯑꯊꯣꯏꯕ ꯂꯥꯟꯃꯤ ꯂꯨꯆꯤꯡꯕ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯅꯄꯨꯒꯤ ꯃꯆꯥꯗꯤ ꯏꯃꯥ ꯏꯇꯣꯝꯇꯅꯤ꯫ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯒꯤ ꯍꯧꯗꯨꯅ ꯏꯃꯥꯗꯤ ꯁꯥꯐꯝ ꯂꯥꯟꯐꯝ ꯑꯁꯤ ꯌꯥꯝꯅ ꯄꯥꯝꯖꯅ ꯍꯧꯔꯛꯄꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯏꯃꯥꯕꯨꯅꯦ ꯅꯄꯨꯅ ꯈꯨꯠꯂꯥꯏꯒꯤ ꯃꯍꯩ ꯃꯁꯤꯡ ꯀꯌꯥ ꯏꯃꯥꯗ ꯇꯥꯛꯄꯤ ꯇꯝꯕꯤꯔꯝꯃꯤ꯫ ꯅꯃꯥ ꯑꯩꯅ ꯌꯨꯝꯕꯥꯜ ꯄꯨꯟꯁꯤꯗ ꯈꯣꯡꯗꯥꯔꯛꯇꯨꯅ ꯅꯈꯣꯏ ꯑꯅꯤꯕꯨ ꯐꯪꯖꯕ ꯃꯇꯝꯗ ꯅꯈꯣꯏꯒꯤ ꯅꯄꯨꯅ ꯐꯖꯔꯕ ꯊꯥꯡꯁꯥꯡꯁꯤꯅ ꯏꯁꯨ ꯑꯍꯜꯒꯤ ꯈꯨꯠꯁꯨ ꯊꯥꯡ ꯑꯣꯏꯍꯜꯂꯨ, ꯑꯗꯨꯒ ꯐꯖꯔꯕ ꯇꯤꯃꯦꯟꯇꯥꯁꯤꯅ ꯏꯁꯨ ꯑꯇꯣꯝꯕꯒꯤ ꯈꯨꯠꯁꯨ ꯇꯤꯃꯦꯟ ꯑꯣꯏꯍꯜꯂꯨ ꯍꯥꯏꯅ ꯏꯃꯥꯗ ꯇꯥꯛꯄꯤꯔꯝꯃꯤꯗꯣ ꯏꯃꯥꯒꯤ ꯄꯥꯔꯤ꯫ ꯑꯁꯨꯝꯅ ꯃꯆꯥ ꯑꯅꯤꯗ ꯋꯥꯔꯤꯗꯨ ꯂꯤꯅ ꯂꯤꯅ ꯊꯧꯅꯥꯒꯤ ꯃꯐꯝꯗ ꯅꯤꯡꯊꯤꯖꯔꯕ ꯊꯥꯡꯁꯥꯡ ꯑꯗꯨ ꯄꯤꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯃꯆꯥ ꯑꯇꯣꯝꯕ ꯄꯟꯉꯥꯟꯕꯗꯅ ꯅꯤꯡꯊꯤꯖꯔꯕ ꯇꯤꯃꯦꯟꯇꯥ ꯑꯗꯨꯕꯨ ꯄꯤꯔꯗꯨꯅ ꯀꯕꯣꯛꯂꯩꯅ ꯃꯆꯥ ꯑꯅꯤꯕꯨ ꯌꯦꯡꯂꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯌꯦꯡꯉꯣ ꯏꯆꯥꯁꯥ, ꯅꯈꯣꯏꯅ ꯉꯁꯤ ꯐꯪꯖꯔꯤꯕ ꯈꯨꯠꯂꯥꯏ ꯑꯁꯤ ꯐꯖꯕ ꯅꯤꯡꯊꯤꯖꯕꯗ ꯅꯠꯇꯅ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯅꯪꯒꯤ ꯅꯄꯨꯅ ꯂꯥꯏꯅꯤꯡ ꯄꯔꯩ ꯆꯦꯠꯆꯔꯒ ꯏꯄꯥ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧ ꯑꯃꯗꯤ ꯏꯃꯥ ꯄꯥꯟꯊꯣꯏꯕꯤ ꯑꯅꯤꯒꯤ ꯃꯐꯝꯗꯒꯤ ꯅꯤꯖꯈꯤꯕ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯔꯕ ꯇꯤꯃꯦꯟꯇꯥ ꯑꯃꯗꯤ ꯈꯨꯠꯁꯨ ꯊꯥꯡꯅꯤꯗꯣ꯫ ꯈꯨꯠꯂꯥꯏꯁꯤꯅ ꯅꯈꯣꯏꯒꯤ ꯅꯁꯥꯗ ꯂꯣꯏꯅꯔꯤꯉꯩ ꯃꯇꯝꯗ ꯅꯈꯣꯏꯒꯤ ꯅꯃꯥꯡꯗ ꯌꯦꯛꯅꯕ ꯑꯃꯠꯇ ꯂꯦꯞꯄ ꯉꯝꯂꯣꯏ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯂꯥꯏꯒꯤ ꯑꯣꯏꯕ ꯈꯨꯠꯂꯥꯏ ꯉꯥꯛꯇꯅꯤꯅ ꯈꯨꯠꯂꯥꯏꯁꯤꯕꯨ ꯂꯣꯏꯅꯔꯤꯕ ꯏꯆꯥ ꯑꯅꯤꯃꯛ ꯃꯥꯂꯪ ꯇꯔꯪꯗ ꯄꯥꯏꯕ ꯑꯃꯗꯤ ꯏꯁꯤꯡꯒꯤ ꯏꯃꯥꯏ ꯃꯊꯛꯇ ꯆꯠꯄ ꯐꯥꯎꯕ ꯉꯝꯒꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏ ꯑꯅꯤꯃꯛ ꯏꯃꯥꯅ ꯉꯁꯤ ꯄꯤꯔꯕ ꯈꯨꯠꯂꯥꯏ ꯑꯁꯤ ꯅꯁꯥꯗꯒꯤ ꯊꯥꯗꯣꯛꯄ ꯌꯥꯗꯦꯀꯣ ꯏꯃꯥꯒꯤ ꯄꯥꯔꯤ꯫ ꯅꯈꯣꯏꯒꯤ ꯄꯨꯟꯁꯤ ꯆꯦꯡꯖꯦꯜ ꯑꯗꯨ ꯏꯃꯥꯅ ꯄꯤꯔꯤꯕ ꯈꯨꯠꯂꯥꯏꯁꯤꯗ ꯌꯥꯎꯔꯕꯅꯤ ꯍꯥꯏꯕꯁꯤ ꯀꯥꯎꯒꯅꯨ ꯏꯆꯥꯁꯥ꯫ ꯊꯧꯅꯥ ꯑꯃꯗꯤ ꯄꯟꯉꯥꯜꯕ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤꯃꯛ ꯃꯃꯥꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯈꯣꯏꯔꯝꯖꯗꯨꯅ ꯐꯒꯅꯤ ꯏꯃꯥ, ꯏꯃꯥꯅ ꯇꯥꯛꯄꯤꯔꯤꯕ ꯈꯨꯗꯤꯡꯃꯛ ꯅꯆꯥꯁꯤꯡ ꯑꯩꯈꯣꯏꯅ ꯀꯩꯗꯧꯅꯨꯡꯗ ꯀꯥꯎꯖꯔꯣꯏ꯫ ꯐꯔꯦ ꯐꯔꯦ
ꯏꯆꯥꯁꯤꯡꯁꯨ ꯋꯥꯖꯔꯝꯂꯒꯅꯤ ꯄꯣꯊꯥꯖꯔꯨꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤꯃꯛ ꯃꯁꯥ ꯃꯁꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯄꯣꯊꯥꯅꯈ꯭ꯔꯦ ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯗꯨ ꯂꯣꯏꯈꯤꯕꯒ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯀꯕꯣꯛꯂꯩ ꯑꯌꯨꯛ ꯌꯦꯟꯗꯥ ꯑꯉꯟꯕꯗꯒꯤ ꯍꯧꯒꯠꯆꯗꯨꯅ ꯆꯥꯛ ꯏꯁꯤꯡ ꯉꯟꯇꯥꯅ ꯊꯣꯡꯕ ꯂꯣꯏꯔꯗꯨꯅ ꯃꯆꯥ ꯑꯅꯤꯒ ꯄꯨꯟꯅ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯛ ꯑꯗꯨ ꯆꯥꯃꯤꯟꯅꯔꯝꯃꯤ ꯆꯥꯕ ꯊꯛꯄ ꯑꯗꯨ ꯂꯣꯏꯔꯗꯨꯅ ꯀꯕꯣꯛꯂꯩ ꯃꯆꯥ ꯊꯧꯅꯥꯕꯨ ꯌꯦꯡꯂꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯃꯥꯒꯤ ꯑꯆꯧꯕ ꯏꯆꯥꯅ ꯄꯥꯝꯖꯔꯤꯕ ꯃꯥꯂꯦꯝ ꯑꯁꯤ ꯁꯤꯟꯕ ꯊꯨꯡꯅ ꯆꯠꯇꯨꯅ ꯐꯖꯔꯕ ꯃꯐꯝ ꯀꯌꯥ ꯌꯦꯡꯕ ꯄꯥꯝꯂꯤꯕꯗꯣ ꯉꯁꯤꯗꯒꯤ ꯈꯣꯡꯁꯥꯟꯕ ꯍꯧꯔꯣ ꯃꯃꯥꯒꯤ ꯌꯥꯊꯪ ꯐꯪꯂꯕꯗ ꯊꯧꯅꯥꯁꯨ ꯃꯥꯅ ꯄꯨꯕ ꯌꯥꯕ ꯄꯣꯠ ꯆꯩ ꯈꯔ ꯂꯣꯏꯁꯤꯟꯗꯨꯅ ꯃꯃꯥꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯈꯣꯏꯔꯝꯖꯗꯨꯅ ꯏꯃꯥ ꯅꯆꯥꯒꯤ ꯈꯣꯡꯆꯠ ꯑꯁꯦ ꯉꯁꯤꯗꯒꯤ ꯈꯣꯡꯁꯥꯟꯖꯔꯒꯦ ꯂꯥꯞꯅ ꯂꯩꯔꯕꯁꯨ ꯅꯛꯅ ꯂꯩꯔꯤ ꯈꯟꯕꯤꯗꯨꯅ ꯅꯆꯥꯕꯨ ꯏꯃꯥꯅ ꯏꯃꯥꯒꯤ ꯏꯊꯥꯅꯨꯡꯗ ꯀꯣꯟꯁꯤꯟꯗꯨꯅ ꯊꯝꯕꯤꯌꯨꯀꯣ ꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯗ ꯈꯣꯏꯔꯝꯖꯔꯛꯏ ꯀꯕꯣꯛꯂꯩꯁꯨ ꯃꯆꯥꯒꯤ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯊꯕꯤꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯆꯥꯅ ꯅꯤꯡꯖꯕ ꯑꯗꯨꯃꯛ ꯊꯨꯡꯖꯔꯣ ꯏꯆꯥꯒꯤ ꯈꯣꯡꯆꯠꯁꯤꯗ ꯈꯣꯡꯂꯧ ꯄꯜꯂꯧꯕ ꯂꯩꯇꯅ ꯄꯟꯊꯨꯡ ꯌꯧꯕ ꯉꯝꯖꯔꯣ ꯑꯁꯨꯝꯅ ꯃꯆꯥꯗ ꯌꯥꯏꯐ ꯊꯧꯖꯥꯜ ꯄꯤꯕꯤꯔꯝꯃꯤ ꯊꯧꯅꯥꯁꯨ ꯑꯃꯨꯛ ꯍꯟꯅ ꯃꯅꯥꯎꯒꯤ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤꯗꯨꯅ ꯇꯞꯅ ꯃꯅꯥꯎꯕꯨ ꯌꯦꯡꯂꯗꯨꯅ ꯇꯥꯆꯧꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ ꯇꯥꯆꯧꯅ ꯍꯜꯂꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯏꯃꯥꯕꯨ ꯅꯪꯅ ꯉꯥꯛꯁꯦꯟꯗꯨꯅ ꯂꯩꯔꯝꯃꯨꯀꯣ ꯄꯟꯉꯥꯟꯕ ꯄꯟꯉꯥꯟꯕꯁꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯃꯌꯥꯝꯕꯨꯡꯕꯨ ꯌꯦꯡꯗꯨꯅ ꯐꯒꯅꯤ ꯇꯥꯆꯧ ꯅꯅꯥꯎꯅ ꯏꯃꯥꯕು ꯇꯥꯆꯧꯅ ꯍꯜꯂꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯉꯥꯛꯁꯦꯟꯅꯗꯨꯅ ꯂꯩꯖꯔꯝꯒꯦ ꯇꯥꯆꯧꯒꯤ ꯈꯣꯡꯆꯠꯁꯨ ꯄꯟꯊꯨꯡ ꯌꯧꯕ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤꯃꯛ ꯆꯦꯠꯅ ꯂꯦꯡꯒꯣꯟꯅꯖꯩ ꯑꯁꯨꯝꯅ ꯃꯃꯥ ꯑꯃꯗꯤ ꯃꯅꯥꯎꯗ ꯕꯤꯗꯥꯏ ꯄꯤꯔꯝꯂꯒ ꯊꯧꯅꯥ ꯃꯥꯒꯤ ꯈꯣꯡꯆꯠ ꯑꯗꯨ ꯈꯣꯡꯁꯥꯟꯕ ꯍꯧꯈꯤꯔꯝꯃꯤ ꯊꯧꯅꯥꯁꯨ ꯂꯦꯞꯄ ꯂꯩꯇ ꯆꯥꯎꯔꯕ ꯆꯤꯡꯆꯥꯎ ꯑꯃꯗꯤ ꯄꯥꯛꯂꯕ ꯏꯄꯥꯛ ꯀꯌꯥ ꯂꯥꯟꯗꯨꯅ ꯑꯗꯨꯝ ꯂꯥꯛꯄꯗ ꯆꯥꯎꯔꯕ ꯆꯤꯡꯁꯥꯡ ꯄꯔꯦꯡ ꯑꯃꯒꯤ ꯃꯇꯣꯟꯗ ꯂꯦꯞꯂꯗꯨꯅ ꯇꯝꯄꯥꯛ ꯂꯝꯗꯝꯒꯤ ꯅꯤꯡꯊꯤꯖꯔꯕ ꯃꯁꯛ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯁꯥꯃꯨ ꯂꯝꯆꯥ ꯀꯌꯥꯅ ꯀꯟꯅ ꯈꯣꯡꯂꯛꯄꯒꯤ ꯃꯈꯣꯜ ꯈꯔ ꯇꯥꯔꯛꯏ ꯊꯧꯅꯥꯁꯨ ꯊꯤꯟꯊꯗꯨꯅ ꯁꯥꯃꯨ ꯂꯝꯆꯥ ꯀꯌꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯤꯕ ꯃꯐꯝ ꯑꯗꯣꯝꯗ ꯃꯥꯂꯪ ꯇꯔꯪ ꯑꯗꯨꯗ ꯄꯥꯏꯗꯨꯅ ꯂꯥꯛꯄꯗꯗꯤ ꯎꯔꯤ ꯁꯥꯃꯨ ꯂꯝꯆꯥ ꯀꯌꯥ ꯑꯃ ꯅꯨꯄꯥ ꯑꯃꯅ ꯃꯥꯒꯤ ꯂꯨꯄꯥ ꯃꯆꯨꯗ ꯂꯪꯅ ꯉꯥꯟꯊꯣꯏꯔꯕ ꯈꯣꯏꯖꯩ ꯑꯃ ꯄꯥꯏꯗꯨꯅ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯔꯕ ꯈꯣꯏ ꯑꯗꯨꯅ ꯂꯦꯡꯗꯨꯅ ꯌꯥꯏꯕꯤ ꯂꯧꯗꯨꯅ ꯆꯤꯡꯖꯥꯎꯒꯨꯝꯅ ꯄꯩꯗꯨꯅ ꯊꯝꯕ ꯑꯃꯗꯤ ꯁꯅꯄꯣꯠ ꯑꯃꯒꯨꯝꯅ ꯆꯥꯎ ꯁꯥꯡꯂꯕ ꯃꯄꯥꯡꯒꯜ ꯀꯜꯂꯕ ꯁꯥꯃꯨ ꯀꯌꯥꯗꯨꯕꯨ ꯑꯃꯨꯛ ꯐꯥ ꯑꯃꯨꯛ ꯊꯥꯗꯣꯛ ꯇꯧꯗꯨꯅ ꯁꯥꯟꯅꯔꯒ ꯂꯩꯔꯝꯂꯤꯕꯗꯣ ꯊꯧꯅꯥꯁꯨ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯇꯞꯅ ꯍꯥꯏꯔꯛꯂꯝꯃꯤ ꯀꯔꯤꯒꯤꯅꯣ ꯇꯝꯕꯣꯏꯕ ꯅꯪꯅ ꯃꯔꯥ ꯂꯩꯖꯗ꯭ꯔꯕ ꯁꯥꯃꯨ ꯂꯝꯆꯥ ꯀꯌꯥꯁꯤꯕꯨ ꯌꯥꯏꯕꯤ ꯂꯧꯕ ꯑꯃꯗꯤ ꯁꯅꯄꯣꯠ ꯑꯃꯒꯨꯝ ꯑꯃꯨꯛ ꯐꯥ ꯑꯃꯨꯛ ꯊꯥꯗꯣꯛ ꯇꯧꯕꯤꯔꯤꯕꯗꯤ ꯅꯨꯄꯥꯗꯨꯁꯨ ꯌꯥꯝꯅ ꯄꯣꯡꯅ ꯊꯣꯏꯅ ꯊꯧꯅꯥꯗ ꯌꯦꯡꯂꯗꯨꯅ ꯑꯩꯅ ꯇꯧꯕ ꯊꯕꯛꯇ ꯉꯁꯤ ꯐꯥꯎꯕ ꯀꯅꯥꯅꯁꯨ ꯑꯊꯤꯡꯕ ꯄꯤꯔꯛꯇ꯭ꯔꯤ ꯑꯗꯨꯅ ꯅꯪꯒꯤ ꯋꯥꯗꯣ ꯑꯩꯅ ꯊꯑꯣꯏꯅ ꯂꯧꯗꯦ ꯅꯁꯥꯒꯤ ꯅꯊꯧ ꯇꯧꯒꯗꯕ ꯇꯧꯔꯁꯨ ꯑꯩꯁꯨ ꯁꯥꯃꯨ ꯈꯣꯏꯖꯣꯞꯂꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯑꯃꯨꯛ ꯍꯟꯅ ꯑꯩꯅ ꯇꯧꯕ ꯊꯕꯛꯇ ꯅꯊꯧ ꯅꯠꯇꯅ ꯅꯊꯧ ꯁꯥꯗꯨꯅ ꯋꯥ ꯉꯥꯡꯂꯛꯂꯕꯗꯤ ꯅꯪꯁꯨ ꯑꯩꯅ ꯄꯥꯏꯔꯤꯕ ꯈꯣꯏꯖꯩꯁꯤꯅ ꯅꯊꯕꯥꯛꯇ ꯂꯦꯡꯗꯨꯅ ꯌꯥꯏꯕꯤ ꯂꯧꯒꯅꯤ ꯈꯪꯖꯧꯍꯦ ꯊꯧꯅꯥꯁꯨ ꯇꯞꯅ ꯅꯨꯄꯥꯗꯨꯗ ꯌꯦꯡꯂꯗꯨꯅ ꯇꯝꯕꯣꯏꯕ ꯅꯪꯅ ꯇꯧꯔꯤꯕꯁꯦ ꯃꯔꯥ ꯂꯩꯖꯗ꯭ꯔꯕ ꯁꯥꯃꯨ ꯂꯝꯆꯥ ꯀꯌꯥꯗ ꯅꯪ ꯃꯉꯥꯏꯔꯤ ꯀꯟꯕ ꯊꯧꯅꯥ ꯂꯩꯕ ꯍꯥꯏꯗꯨꯅ ꯅꯇꯤꯛ ꯅꯊꯧꯅꯥ ꯄꯨꯊꯣꯛꯄꯅꯤ ꯑꯗꯨꯗꯤ ꯐꯠꯇꯦ ꯅꯪꯅ ꯇꯧꯔꯤꯕꯗ ꯇꯧꯒꯅꯨ ꯑꯁꯨꯝꯅ ꯍꯥꯏꯔꯨꯕꯅꯤ ꯑꯗꯨꯕꯨ ꯅꯨꯄꯥꯗꯨ ꯈꯪꯁꯥꯎ ꯁꯥꯎꯒꯠꯂꯛꯇꯨꯅ ꯑꯩꯅ ꯇꯧꯕ ꯊꯕꯛꯇ ꯑꯊꯤꯡꯕ ꯄꯤꯔꯤꯕ ꯑꯆꯨꯝ ꯃꯔꯥꯜ ꯊꯤꯔꯤꯕ ꯅꯪꯕꯨ ꯅꯇꯤꯛ ꯅꯊꯧꯅꯥ ꯀꯌꯥꯝ ꯂꯩꯕ ꯃꯤꯑꯣꯏꯅꯣ ꯁꯤ ꯍꯥꯏꯗꯨꯅ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯁꯥꯃꯨ ꯂꯝꯆꯥ ꯑꯃꯒꯤ ꯍꯛꯆꯥꯡ ꯄꯣꯂꯥꯡ ꯑꯃ ꯊꯧꯅꯥ ꯇꯝꯅ ꯃꯥꯒꯤ ꯈꯣꯏꯖꯩ ꯑꯗꯨꯅ ꯀꯣꯠꯂꯒ ꯂꯪꯁꯤꯜꯂꯛꯏ ꯊꯧꯅꯥꯁꯨ ꯐꯠ ꯂꯥꯎꯅ ꯂꯩꯊꯣꯛꯇꯨꯅ ꯅꯨꯄꯥꯗꯨꯗ ꯌꯦꯡꯂꯒ ꯏꯕꯥꯅꯤ ꯏꯇꯤꯛ ꯏꯊꯧꯅꯥ ꯄꯨꯊꯣꯛꯅꯗꯨꯅ ꯂꯝꯕꯥꯅꯁꯤ ꯍꯥꯏꯕ ꯅꯠꯇꯦ ꯅꯪꯅ ꯃꯔꯥ ꯂꯩꯇ꯭ꯔꯕ ꯖꯤꯕꯁꯤꯗ ꯇꯧꯔꯤꯕꯗꯣ ꯆꯨꯝꯗꯦ ꯍꯥꯏꯕꯗꯅꯤ ꯑꯩꯗꯤ ꯑꯗꯨꯕꯨ ꯁꯥꯃꯨ ꯈꯣꯏꯖꯣꯞꯂꯝꯕ ꯅꯨꯄꯥꯗꯨꯗꯤ ꯊꯧꯅꯥꯒꯤ ꯋꯥꯗꯨ ꯇꯥꯔꯨꯔꯒ ꯍꯦꯟꯅ ꯁꯥꯎꯈꯤꯕꯅ ꯃꯥꯅ ꯌꯥꯏꯕꯤ ꯂꯧꯗꯨꯅ ꯆꯤꯡꯖꯥꯎ ꯑꯃꯒꯨꯝ ꯄꯩꯗꯨꯅ ꯊꯝꯂꯤꯕ ꯁꯥꯃꯨ ꯂꯝꯆꯥ ꯀꯌꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯀꯌꯥꯗꯨ ꯃꯥꯒꯤ ꯈꯣꯏꯖꯩ ꯑꯗꯨꯅ ꯀꯣꯠꯂꯒ ꯊꯧꯅꯥ ꯇꯝꯅ ꯂꯪꯂꯛꯏ ꯊꯧꯅꯥꯁꯨ ꯑꯔꯥꯏꯕ ꯃꯤ ꯑꯃꯗꯤ ꯅꯠꯇꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯃꯥꯏꯕꯦꯝꯃ ꯀꯕꯣꯛꯂꯩꯅ ꯄꯤꯕꯤꯕ ꯂꯥꯏꯑꯣꯏꯔꯕ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯔꯕ ꯊꯥꯡꯁꯥꯡ ꯑꯗꯨꯅ ꯃꯁꯥꯗ ꯂꯣꯏꯅꯔꯤꯕꯅꯤꯅ ꯍꯦꯟꯅ ꯃꯁꯥꯗ ꯁꯛꯇꯤ ꯀꯌꯥ ꯌꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯕꯅ ꯃꯥ ꯇꯝꯅ ꯂꯪꯁꯤꯜꯂꯛꯂꯤꯕ ꯁꯥꯃꯨ ꯂꯝꯆꯥ ꯀꯌꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯀꯌꯥꯗꯨꯅ ꯃꯁꯥꯗ ꯀꯔꯤꯁꯨ ꯁꯣꯛꯍꯟꯕ ꯉꯝꯗꯅ ꯐꯠ ꯂꯥꯎꯅ ꯊꯩꯗꯨꯅ ꯆꯣꯡꯊꯣꯛꯇꯨꯅ ꯃꯁꯥꯕꯨ ꯀꯟꯖꯔꯝꯃꯤ ꯆꯥꯎꯔꯕ ꯁꯥꯃꯨ ꯂꯝꯆꯥ ꯀꯌꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨꯅ ꯅꯟꯗꯨꯅ ꯊꯧꯅꯥ ꯌꯥꯏꯕꯤ ꯃꯥꯡꯂꯝꯂꯅꯤ ꯈꯜꯂꯗꯨꯅ ꯁꯥꯃꯨ ꯈꯣꯏꯖꯣꯞꯂꯝꯕ ꯅꯨꯄꯥꯗꯨ ꯈꯥꯛꯅ ꯅꯣꯛꯂꯗꯨꯅ
ꯌꯥꯝꯅ ꯀꯔꯦꯝ ꯀꯊꯥꯏꯅꯅ ꯅꯊꯧꯅꯠꯇꯅ ꯅꯊꯧ ꯁꯥꯕꯗꯣ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯊꯣꯛꯂꯦ? ꯑꯁꯨꯝꯅ ꯃꯆꯤꯟꯗ ꯁꯣꯟꯗꯨꯅ ꯅꯣꯛ ꯅꯣꯛꯇꯨꯅ ꯂꯩꯔꯤꯉꯩ ꯃꯊꯛ ꯑꯗꯣꯝꯗꯒꯤ ꯇꯞꯅ ꯅꯪꯅ ꯈꯜꯂꯤꯕꯕꯨ ꯑꯩꯁꯦ ꯇꯔꯥꯏ ꯇꯔꯥꯏ ꯍꯦꯛꯇ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯒꯅꯤ ꯈꯟꯖꯔꯤꯕ꯭ꯔꯥ? ꯁꯥꯃꯨ ꯈꯣꯏꯖꯣꯞꯂꯝꯕ ꯅꯨꯄꯥꯗꯨ ꯃꯃꯥꯏ ꯑꯗꯨ ꯅꯣꯟꯈꯠꯂꯛꯂꯒ ꯌꯦꯡꯂꯛꯄꯗꯗꯤ ꯊꯧꯅꯥ ꯃꯥꯂꯪꯄꯥꯜ ꯑꯗꯨꯗ ꯄꯥꯏꯗꯨꯅ ꯂꯩꯔꯝꯂꯤꯕꯗꯨ ꯎꯔꯤ꯫ ꯊꯧꯅꯥꯅ ꯑꯗꯨꯝꯅ ꯍꯤꯡꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯁꯥꯃꯨ ꯈꯣꯏꯖꯣꯞꯂꯝꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯁꯥꯎꯅꯤꯡꯕꯅ ꯃꯃꯤꯠ ꯑꯗꯨ ꯏ ꯀꯥꯅ ꯊꯧꯅꯥꯗ ꯌꯦꯡꯗꯨꯅ ꯂꯩ꯫ ꯌꯦꯡꯉꯨ ꯅꯨꯄꯥ, ꯑꯩꯗꯤ ꯅꯪꯉꯣꯟꯗ ꯂꯥꯟꯆꯤꯡꯅꯈꯤꯗꯦ꯫ ꯅꯪꯅ ꯃꯔꯥ ꯂꯩꯖꯗ꯭ꯔꯕ ꯁꯥꯃꯨ ꯂꯝꯆꯥ ꯀꯌꯥꯁꯤꯗ ꯉꯝꯃꯤ ꯍꯥꯏꯕꯒꯨꯝ ꯇꯧꯕꯤꯔꯤꯕ ꯀꯌꯥꯗꯣ ꯇꯧꯒꯅꯨ ꯍꯥꯏꯕꯅꯤ꯫ ꯊꯧꯅꯥꯒꯤ ꯋꯥ ꯑꯗꯨ ꯇꯥꯔꯨꯔꯒ ꯅꯨꯄꯥ ꯑꯗꯨꯗꯤ ꯍꯦꯟꯅ ꯁꯥꯎꯈꯤꯕꯅ ꯃꯥꯅ ꯄꯥꯏꯔꯤꯕ ꯈꯣꯏꯖꯩ ꯑꯗꯨ ꯍꯥꯏꯒꯠꯇꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯩꯅ ꯇꯧꯕ ꯊꯕꯛꯇ ꯑꯊꯤꯡꯕ ꯄꯤꯔꯛꯄ ꯃꯤꯑꯣꯏ ꯑꯃꯗ ꯑꯩꯅ ꯂꯦꯝꯅ ꯊꯥꯗꯦ ꯍꯥꯏꯕꯁꯦ ꯅꯪꯁꯨ ꯉꯁꯤꯗꯤ ꯈꯪꯍꯟꯕ ꯇꯥꯔꯦꯗꯅ꯫ ꯁꯤ ꯍꯥꯏꯔꯝꯂꯒ ꯃꯥꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯔꯕ ꯈꯣꯏ ꯑꯗꯨꯅ ꯂꯦꯡꯗꯨꯅ ꯊꯧꯅꯥꯕꯨ ꯌꯥꯏꯕꯤ ꯂꯧꯔꯒꯦ ꯍꯥꯏꯅ ꯊꯧꯔꯥꯡꯂꯛꯄ ꯃꯇꯝꯁꯤꯗꯅꯤ ꯊꯧꯅꯥꯁꯨ ꯃꯥꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯔꯕ ꯊꯥꯡꯁꯥꯡ ꯑꯗꯨ ꯈꯨꯠꯂꯥꯏ ꯊꯨꯅ ꯊꯥꯡꯈꯨꯝ ꯑꯗꯨꯗꯒꯤ ꯐꯠ ꯂꯥꯎꯅ ꯁꯠꯇꯣꯔꯛꯏ꯫ ꯅꯤꯡꯊꯤꯖꯔꯕ ꯊꯥꯡꯁꯥꯡ ꯑꯗꯨꯅ ꯊꯥꯡꯈꯨꯝ ꯑꯗꯨꯗꯒꯤ ꯍꯦꯛ ꯁꯠꯇꯣꯔꯛꯄꯒ ꯅꯨꯃꯤꯠ ꯆꯥꯝꯃꯒꯨꯝ ꯂꯪꯂꯕ ꯃꯉꯥꯜ ꯑꯃ ꯐꯨꯗꯣꯔꯛꯂꯝꯃꯤ꯫ ꯂꯪꯂꯕ ꯃꯉꯥꯜ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯁꯣꯡ ꯐꯟꯅ ꯊꯧꯅꯥꯗ ꯂꯥꯟꯆꯤꯡꯅꯔꯝꯕ ꯁꯥꯃꯨ ꯈꯣꯏꯖꯣꯞꯂꯝꯕ ꯅꯨꯄꯥꯗꯨ ꯃꯥꯅ ꯄꯥꯏꯔꯤꯕ ꯂꯨꯄꯥ ꯃꯆꯨꯗ ꯂꯪꯅ ꯉꯥꯟꯊꯣꯏꯔꯕ ꯈꯣꯏꯖꯩ ꯑꯗꯨ ꯄꯥꯏꯕ ꯉꯝꯗ ꯃꯈꯨꯠ ꯑꯗꯨ ꯊꯛ ꯊꯛ ꯅꯤꯛꯂꯗꯨꯅ ꯂꯩꯃꯥꯏꯗ ꯈꯪꯇꯥ ꯇꯥꯈꯤꯔꯝꯃꯤ꯫ ꯊꯧꯅꯥꯁꯨ ꯊꯨꯅ ꯌꯥꯡꯅ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯅꯨꯄꯥꯗꯨꯒꯤ ꯆꯔꯝꯗ ꯃꯥꯒꯤ ꯊꯥꯡꯁꯥꯡ ꯑꯗꯨ ꯊꯝꯂꯗꯨꯅ ꯑꯩꯗꯤ ꯅꯪꯅ ꯇꯧꯔꯤꯕ ꯐꯠꯇ꯭ꯔꯕ ꯊꯕꯛ ꯑꯁꯦ ꯇꯧꯒꯅꯨ ꯍꯥꯏꯕꯅꯤ꯫ ꯑꯅꯝ ꯀꯟꯗꯨꯅ ꯅꯪ ꯃꯉꯥꯏꯔꯤ ꯀꯟꯕ, ꯊꯧꯅꯥ ꯂꯩꯕ ꯍꯥꯏꯅ ꯅꯪꯅ ꯂꯩꯈꯤꯕꯅ ꯏꯕꯥꯅꯤꯒꯤ ꯃꯔꯛꯇ ꯂꯥꯟꯐꯝ ꯑꯁꯦ ꯊꯣꯔꯛꯄꯅꯤ꯫ ꯍꯩ, ꯅꯪ ꯑꯁꯨꯝꯅ ꯀꯔꯤꯁꯨ ꯃꯔꯥ ꯂꯩꯖꯗ꯭ꯔꯕ ꯖꯤꯕ ꯄꯥꯟꯕ ꯀꯌꯥꯗ ꯑꯋꯥꯅ ꯄꯤꯕ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯕꯨ ꯁꯥꯟꯅꯄꯣꯠ ꯑꯃꯒꯨꯝ ꯁꯥꯟꯅꯕ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯌꯥꯏꯕꯤ ꯂꯧꯕꯅꯆꯤꯡꯕꯁꯦ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯇꯧꯈꯤꯒꯗ꯭ꯔꯥ? ꯅꯨꯄꯥꯗꯣ ꯍꯧꯖꯤꯛꯇꯗ ꯍꯩꯒꯠꯂꯝꯕ ꯃꯉꯛ ꯑꯗꯨ ꯅꯣꯟꯊꯔꯛꯂ ꯃꯥꯜꯂꯤ꯫ ꯊꯧꯅꯥꯗ ꯌꯦꯡꯗꯨꯅ ꯇꯞꯅ ꯃꯔꯨ ꯑꯗꯨ ꯂꯨꯞꯊꯗꯨꯅ ꯑꯩꯅ ꯇꯧꯕ ꯊꯕꯛꯇ ꯊꯤꯡꯕꯤꯅꯕ ꯀꯌꯥ ꯂꯩꯇꯕꯅ ꯑꯩ ꯏꯁꯥꯗ ꯅꯥꯄꯜ ꯑꯃ ꯏꯔꯣꯏꯅꯔꯨꯔꯕ ꯃꯥꯜꯂꯤ꯫ ꯉꯁꯤꯗꯤ ꯑꯣꯖꯥꯅ ꯑꯩꯕꯨ ꯋꯥꯈꯜ ꯇꯥꯍꯟꯕꯤꯔꯤ꯫ ꯑꯩꯅ ꯉꯁꯤ ꯋꯥꯁꯛꯂꯤꯕꯁꯤꯅꯤ꯫ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯑꯩ ꯑꯁꯨꯝꯅ ꯏꯁꯥꯗ ꯅꯥꯄꯜ ꯑꯃꯒ ꯂꯣꯏꯅꯅ ꯃꯇꯨ ꯁꯣꯟꯕ ꯀꯅꯥ ꯑꯃꯠꯇꯗ ꯑꯋꯥꯅ ꯄꯤꯖꯔꯔꯣꯏ꯫ ꯑꯩꯒꯤ ꯊꯋꯥꯏꯁꯤꯗꯗꯤ ꯀꯟꯕꯤꯌꯨ ꯑꯣꯖꯥ꯫ ꯑꯁꯨꯝꯅ ꯃꯈꯨꯠ ꯑꯅꯤꯃꯛ ꯂꯣꯟꯅꯗꯨꯅ ꯍꯥꯏꯖꯔꯛꯂꯝꯃꯤ꯫ ꯊꯧꯅꯥꯁꯨ ꯅꯨꯄꯥꯗꯨꯅ ꯃꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯖꯔꯛꯂꯕꯗꯨꯗꯗꯤ ꯅꯨꯄꯥꯗꯨꯒꯤ ꯃꯔꯥꯜ ꯄꯨꯝꯕ ꯉꯥꯛꯄꯤꯔꯗꯨꯅ ꯃꯥꯒꯤ ꯊꯥꯡꯁꯥꯡ ꯑꯗꯨ ꯊꯥꯡꯈꯨꯝꯗ ꯑꯃꯨꯛ ꯍꯟꯅ ꯍꯥꯞꯆꯤꯟꯈꯤ꯫ ꯑꯗꯨꯒ ꯇꯞꯅ ꯅꯨꯄꯥꯗꯨꯗ ꯌꯦꯡꯂꯗꯨꯅ ꯌꯦꯡꯉꯨꯍꯦ ꯅꯨꯄꯥ, ꯅꯪꯒꯤ ꯅꯃꯤꯡ ꯀꯔꯤ ꯀꯧꯏ? ꯑꯣꯖꯥ, ꯅꯅꯥꯏꯒꯤ ꯃꯤꯡꯂꯦꯟꯗꯤ ꯀꯩꯔꯦꯟ ꯂꯥꯛꯄ ꯍꯥꯏꯅ ꯀꯧꯖꯩ꯫ ꯑꯩꯒꯤꯅꯦ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ꯫ ꯊꯧꯅꯥꯁꯨ ꯀꯩꯔꯦꯟ ꯂꯥꯛꯄꯗ ꯌꯦꯡꯂꯗꯨꯅ ꯇꯞꯅ ꯏꯪꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯌꯦꯡꯉꯨ ꯀꯩꯔꯦꯟ ꯂꯥꯛꯄ, ꯅꯈꯣꯏ ꯑꯩꯈꯣꯏꯅ ꯍꯤꯡꯂꯤꯕꯁꯦ ꯃꯍꯧꯁꯥ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥ ꯃꯥꯒꯤ ꯃꯇꯝꯕꯥꯛꯇꯅꯤꯗꯣ꯫ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯗ ꯅꯠꯇꯅ ꯊꯋꯥꯏ ꯄꯥꯟꯕ ꯖꯤꯕ ꯀꯌꯥ ꯑꯃꯁꯨ ꯁꯥꯔꯛꯇꯨꯅ ꯃꯍꯧꯁꯥ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯅ ꯃꯥꯂꯦꯝꯁꯤꯗ ꯊꯥꯕꯤꯔꯛꯂꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯃꯅ ꯑꯃꯕꯨ ꯌꯦꯡꯊꯤꯅꯕ ꯑꯃꯗꯤ ꯑꯉꯝ ꯃꯊꯧ ꯀꯌꯥꯅ ꯇꯨꯁꯣꯟꯕ ꯀꯌꯥꯕꯨ ꯇꯨꯍꯠꯄꯤꯕ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯥꯎꯕꯤꯅꯤ꯫ ꯑꯗꯨꯅ ꯀꯩꯔꯦꯟ ꯂꯥꯛꯄ, ꯅꯪ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯃꯔꯥ ꯂꯩꯇꯕ ꯖꯤꯕ ꯄꯥꯟꯕ ꯀꯌꯥꯒꯤ ꯊꯋꯥꯏ ꯂꯧꯕ ꯑꯃꯗꯤ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯕꯨ ꯑꯠꯄꯤ ꯅꯩꯕꯤꯕꯁꯦ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯒꯦ ꯈꯜꯂꯅꯨꯀꯣ꯫ ꯐꯔꯦ ꯐꯔꯦ, ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯅꯪꯒꯤ ꯂꯝꯕꯤꯗ ꯆꯠꯆꯈ꯭ꯔꯣ꯫ ꯑꯩꯁꯨ ꯑꯩꯒꯤ ꯈꯣꯡꯆꯠ ꯑꯁꯦ ꯃꯈꯥ ꯇꯥꯅ ꯆꯠꯆꯈ꯭ꯔꯒꯦ꯫ ꯃꯇꯝ ꯆꯥꯕꯗ ꯑꯩꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯈꯤꯁꯤ꯫ ꯀꯩꯔꯦꯟ ꯂꯥꯛꯄꯁꯨ ꯇꯞꯅ ꯊꯧꯅꯥꯗ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯣꯖꯥꯅ ꯇꯥꯛꯄꯤꯕ ꯄꯨꯝꯅꯃꯛ ꯅꯅꯥꯏ ꯂꯣꯏꯅ ꯈꯪꯖꯔꯤ꯫ ꯀꯩꯔꯦꯟ ꯂꯥꯛꯄ ꯑꯩꯕꯨ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯑꯣꯖꯥꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯋꯥꯍꯩ ꯈꯔꯁꯤꯅ ꯋꯥꯈꯜ ꯇꯥꯍꯟꯕꯤꯔꯤ꯫ ꯑꯗꯨꯕꯨ ꯑꯣꯖꯥꯒꯤ ꯃꯐꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯗꯤ ꯍꯥꯏꯖꯒꯦ꯫ ꯍꯥꯏ, ꯅꯪꯅ ꯏꯐꯝꯗ ꯍꯥꯏꯅꯤꯡꯂꯤꯕꯗꯨ ꯀꯔꯤꯅꯣ? ꯀꯩꯔꯦꯟ ꯂꯥꯛꯄꯅ ꯑꯃꯨꯛ ꯊꯧꯅꯥꯗ ꯌꯦꯡꯂꯗꯨꯅ ꯇꯞꯅ ꯃꯀꯣꯛ ꯅꯣꯟꯗꯨꯅ ꯑꯣꯖꯥꯅ ꯑꯩꯕꯨ ꯋꯥꯈꯜ ꯇꯥꯍꯟꯕꯤꯔꯛꯄꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯅꯥꯏꯅꯁꯨ ꯍꯥꯏꯖꯈ꯭ꯔꯦ, ꯅꯅꯥꯏꯒꯤꯅꯦ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ꯫ ꯃꯔꯝ ꯑꯗꯨꯅ ꯑꯣꯖꯥꯒꯤ ꯇꯧꯅꯤꯡꯖꯒꯦ ꯍꯥꯏꯕꯕꯨ ꯌꯦꯡꯉꯨꯍꯦ ꯀꯩꯔꯦꯟ ꯂꯥꯛꯄ, ꯑꯩꯗꯤ ꯃꯥꯂꯦꯝ ꯑꯁꯦ ꯁꯤꯟꯕ ꯊꯨꯡꯅ ꯆꯠꯇꯨꯅ ꯃꯍꯧꯁꯥ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯅ ꯁꯦꯝꯕꯤꯔꯛꯄ ꯐꯖꯔꯕ ꯃꯐꯝ ꯀꯌꯥ ꯏꯃꯤꯠ ꯄꯦꯅ ꯌꯦꯡꯂꯨꯒꯦ ꯍꯥꯏꯅ ꯑꯩꯕꯨ ꯄꯣꯛꯄ ꯄꯂꯦꯝ ꯑꯃꯗꯤ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯒꯤ ꯃꯐꯝꯗ ꯍꯥꯏꯔꯝꯂꯒ ꯂꯝ ꯀꯣꯏꯕ ꯂꯥꯛꯄꯅꯤ꯫ ꯑꯩꯒꯤ ꯈꯣꯡꯆꯠꯁꯤꯗꯤ ꯌꯥꯝꯅ ꯁꯥꯡꯉꯤ꯫ ꯑꯗꯨꯅ ꯅꯪꯅ ꯍꯥꯏꯔꯤꯕ ꯀꯩꯔꯦꯟ ꯂꯥꯛꯄꯅ ꯃꯔꯛ ꯄꯠꯊꯠꯂꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯣꯖꯥ, ꯅꯅꯥꯏꯒꯤ ꯄꯨꯟꯁꯤꯅ ꯂꯩꯔꯤꯕ ꯃꯈꯩ ꯑꯣꯖꯥꯒꯤ ꯇꯨꯡ ꯏꯟꯖꯗꯨꯅ ꯆꯠꯆꯒꯦ꯫
ꯅꯅꯥꯏꯕꯨ ꯅꯨꯡꯁꯤꯕꯤꯔꯕꯗꯤ ꯅꯅꯥꯏꯅ ꯍꯥꯏꯖꯔꯤꯕꯁꯦ ꯑꯣꯖꯥꯅ ꯍꯣꯌꯥꯕꯤ ꯑꯁꯨꯝꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯈꯣꯏꯔꯝꯖꯗꯨꯅ ꯍꯥꯏꯖꯔꯛꯂꯝꯃꯤ꯫ ꯊꯧꯅꯥꯁꯨ ꯀꯩꯔꯦꯜ ꯂꯥꯛꯄꯅ ꯍꯥꯏꯃꯜꯂꯕꯗꯨꯗꯗꯤ ꯌꯥꯔꯗꯨꯅ ꯇꯞꯅ ꯐꯔꯦ ꯐꯔꯦ ꯅꯪꯅꯕꯨ ꯄꯥꯝꯂꯕꯗꯤ ꯑꯩꯒꯤ ꯏꯇꯨꯡ ꯏꯟꯖꯔꯣ ꯑꯗꯨꯒ ꯀꯩꯔꯦꯜ ꯂꯥꯛꯄ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯣꯖꯥ ꯀꯧꯕꯗꯣ ꯀꯧꯒꯅꯨ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯑꯩꯈꯣꯏ ꯑꯅꯤ ꯃꯔꯨꯞ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤ ꯑꯗꯨꯅ ꯃꯔꯨꯞ ꯍꯥꯏꯅ ꯀꯧ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯊꯧꯅꯥ ꯑꯃꯗꯤ ꯀꯩꯔꯦꯜ ꯂꯥꯛꯄ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯃꯥꯂꯦꯝ ꯀꯣꯏꯅ ꯆꯠꯄꯒꯤ ꯈꯣꯡꯆꯠ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯥꯂꯦꯝꯁꯤꯗ ꯂꯩꯔꯤꯕ ꯂꯩꯕꯥꯛ ꯀꯌꯥꯗ ꯊꯣꯛꯂꯤꯕ ꯏ ꯄꯥꯎ ꯑꯃꯗꯤ ꯃꯥꯂꯦꯝꯒꯤ ꯀꯥꯆꯤꯟ ꯀꯣꯌꯥꯗ ꯀꯔꯝꯕ ꯄꯨꯟꯁꯤ ꯃꯍꯤꯡꯗ ꯍꯤꯡꯂꯤ ꯍꯥꯏꯕꯅꯆꯤꯡꯕ ꯀꯌꯥꯗꯣ ꯊꯦꯡꯅꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯂꯩꯕꯥꯛ ꯑꯃꯗ ꯑꯃꯨꯛ ꯃꯈꯣꯏ ꯑꯅꯤ ꯊꯨꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯉꯛꯄꯅꯤ ꯊꯧꯅꯥ ꯑꯃꯗꯤ ꯀꯩꯔꯦꯜ ꯂꯥꯛꯄ ꯃꯈꯣꯏ ꯑꯅꯤꯅ ꯍꯧꯖꯤꯛ ꯊꯨꯡꯂꯨꯔꯤꯕ ꯂꯩꯕꯥꯛꯁꯤꯗ ꯆꯥꯎꯔꯕ ꯆꯤꯡꯖꯥꯎ ꯀꯌꯥ ꯌꯥꯝꯅ ꯀꯨꯡꯅ ꯂꯩꯔꯝꯃꯤ꯫ ꯆꯤꯡꯖꯥꯎ ꯀꯌꯥꯗꯨꯅ ꯄꯥꯏꯔꯛꯂꯒ ꯌꯨꯝ ꯀꯩ ꯀꯌꯥ ꯅꯟꯁꯤꯟꯈꯤꯕꯗꯧꯅꯁꯨ ꯂꯩꯔꯤ꯫ ꯑꯗꯨꯒ ꯂꯩꯕꯥꯛꯁꯤꯒꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯑꯗꯨ ꯀꯞꯅ ꯂꯥꯎꯅꯗꯨꯅ ꯆꯦꯟꯅꯗꯨꯅ ꯂꯩꯔꯝꯂꯤꯕ ꯑꯗꯨꯁꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯀꯩꯔꯦꯜ ꯂꯥꯛꯄꯅ ꯃꯔꯨꯞ ꯀꯔꯤꯅꯣ ꯂꯩꯕꯥꯛꯁꯤꯗ ꯇꯧꯔꯝꯂꯤꯕ ꯃꯇꯧ ꯀꯌꯥꯁꯤꯕꯣ ꯑꯩꯗꯤ ꯋꯥꯈꯜ ꯇꯥꯕ ꯉꯝꯖꯗ꯭ꯔꯦ ꯑꯁꯨꯛ ꯆꯥꯎꯔꯕ ꯅꯨꯡꯖꯥꯎ ꯀꯌꯥ ꯑꯃꯗꯤ ꯆꯤꯡꯖꯥꯎ ꯀꯌꯥꯅ ꯈꯨꯔꯛ ꯍꯥꯡꯗꯅ ꯂꯩꯔꯤꯕꯁꯤꯕꯨ ꯀꯔꯤ ꯃꯇꯧꯅꯣ? ꯑꯩꯁꯨ ꯈꯜꯂꯝꯂꯤꯕꯅꯤ ꯃꯔꯨꯞ ꯂꯩꯔꯤꯕ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯁꯤꯅ ꯀꯞꯅ ꯂꯥꯎꯅꯗꯨꯅ ꯆꯦꯟꯅꯔꯤꯕꯁꯤꯅ ꯇꯥꯛꯄꯗꯤ ꯂꯩꯕꯥꯛꯁꯤꯗ ꯈꯨꯗꯣꯡꯊꯤꯕ ꯑꯃꯗꯤ ꯅꯪꯂꯝꯂꯅꯤ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯊꯃꯣꯏꯗ ꯆꯤꯡꯅꯔꯤ꯫ ꯑꯗꯨꯅ ꯃꯔꯨꯞ ꯀꯞꯅ ꯂꯥꯎꯅꯗꯨꯅ ꯆꯦꯟꯅꯔꯤꯕ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯁꯤꯡꯁꯤꯗ ꯑꯃꯨꯛꯇ ꯍꯪꯁꯤ꯫ ꯍꯣꯏ ꯑꯩ ꯍꯦꯛꯇ ꯍꯪꯂꯒꯦ꯫ ꯁꯤ ꯍꯥꯏꯗꯨꯅ ꯃꯈ꯭ꯋꯥꯡ ꯀꯣꯜꯂꯤ ꯅꯝꯕꯣ ꯑꯃ ꯄꯣꯗꯨꯅ ꯍꯥꯊꯨ ꯂꯥꯛꯂꯤꯕ ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤ ꯑꯃꯗ ꯌꯦꯡꯂꯗꯨꯅ ꯑꯕꯣꯛ ꯀꯔꯤꯒꯤꯅꯣ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯁꯤꯅ ꯀꯞꯅ ꯂꯥꯎꯅꯗꯨꯅ ꯆꯦꯟꯅꯔꯤꯕꯁꯤꯕꯣ ꯂꯩꯕꯥꯛꯁꯤꯗ ꯀꯔꯤ ꯈꯨꯗꯣꯡꯊꯤꯕ ꯅꯪꯂꯕꯒꯦ? ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤ ꯑꯗꯨꯅ ꯀꯩꯔꯦꯜ ꯂꯥꯛꯄ ꯑꯃꯗꯤ ꯊꯧꯅꯥꯗ ꯌꯦꯡꯂꯗꯨꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯍꯦ ꯏꯁꯨꯁꯥ ꯅꯣꯏꯕꯨ ꯇꯥꯗ꯭ꯔꯤꯕꯔꯣ ꯂꯩꯕꯥꯛꯁꯤꯗ ꯂꯩꯕ ꯆꯥꯎꯔꯕ ꯅꯨꯡꯊꯪ ꯄꯥꯏꯕ ꯅꯨꯄꯥ ꯑꯃꯅ ꯏꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯃꯇꯣꯝꯇ ꯌꯥꯎꯖꯕꯤ ꯃꯆꯥ ꯏꯕꯦꯝꯃ ꯃꯉꯣꯟꯗ ꯄꯤꯗ꯭ꯔꯕꯗꯤ ꯂꯩꯕꯥꯛ ꯑꯁꯤ ꯇꯨꯝꯅ ꯃꯥꯅ ꯂꯣꯏꯁꯤꯟꯒꯅꯤ ꯍꯥꯏꯅ ꯂꯥꯎꯔꯤꯕ ꯀꯌꯥꯗꯨꯕꯣ? ꯑꯣ ꯑꯗꯨꯒ ꯑꯕꯣ ꯆꯥꯎꯔꯕ ꯅꯨꯡꯖꯥꯎ ꯆꯤꯡꯖꯥꯎ ꯀꯌꯥꯅ ꯂꯩꯕꯥꯛꯁꯤꯒꯤ ꯃꯐꯝ ꯑꯌꯥꯝꯕꯗ ꯑꯁꯨꯛ ꯀꯨꯡꯅ ꯂꯩꯔꯤꯕꯁꯤꯅ ꯀꯝꯗꯧꯔꯤꯕꯅꯣ ꯑꯕꯣ? ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤꯗꯨꯁꯨ ꯏꯄꯥ ꯄꯥꯈꯠꯅ ꯈꯨꯏꯊꯔꯕ ꯈꯖꯥꯏ ꯃꯇꯦꯛ ꯑꯗꯨꯗ ꯁꯤꯟꯊꯔꯛꯂꯤꯕ ꯍꯨꯃꯥꯡ ꯏꯔꯤꯛꯇꯨ ꯃꯈꯨꯠꯅ ꯇꯩꯊꯣꯛꯇꯨꯅ ꯊꯧꯅꯥ ꯑꯃꯗꯤ ꯀꯩꯔꯦꯜ ꯂꯥꯛꯄꯗ ꯌꯦꯡꯂꯗꯨꯅ ꯍꯦ ꯌꯦꯡꯉꯨ ꯅꯨꯄꯥ ꯃꯆꯥ ꯑꯕꯣꯛꯅ ꯍꯥꯏꯈ꯭ꯔꯤꯕ ꯆꯥꯎꯔꯕ ꯅꯨꯡꯊꯪ ꯄꯥꯏꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯡꯊꯪꯅ ꯊꯣꯝꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯊꯥꯗꯔꯛꯂꯤꯕ ꯆꯤꯡꯖꯥꯎ ꯅꯨꯡꯖꯥꯎ ꯉꯥꯛꯇꯅꯤꯅꯦ ꯉꯥꯏꯍꯥꯛꯇ ꯉꯥꯏꯔꯦ ꯈꯣꯟꯖꯥꯎ ꯊꯥꯗꯨꯅ ꯂꯥꯎꯔꯛꯀꯗꯕ ꯑꯗꯨꯅ ꯅꯈꯣꯏꯁꯨ ꯅꯊ꯭ꯋꯥꯏ ꯍꯤꯡꯅꯕ ꯆꯦꯜꯍꯧꯔꯣꯀꯣ꯫ ꯁꯤ ꯍꯥꯏꯔꯝꯂꯒ ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤ ꯑꯗꯨ ꯇꯐꯤꯡ ꯆꯠꯈꯤꯔꯝꯃꯤ꯫ ꯀꯩꯔꯦꯜ ꯂꯥꯛꯄ ꯑꯃꯗꯤ ꯊꯧꯅꯥꯁꯨ ꯑꯍꯜ ꯑꯣꯏꯔꯕ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯅꯤ ꯑꯗꯨ ꯉꯥꯏꯍꯥꯛꯇꯤ ꯃꯨꯟꯅ ꯌꯦꯡꯅꯗꯨꯅ ꯂꯩ꯫ ꯋꯥꯂꯥꯡ ꯑꯃꯠꯇ ꯉꯥꯡꯅꯗꯦ꯫ ꯀꯩꯔꯦꯜ ꯂꯥꯛꯄꯅ ꯊꯧꯅꯥꯗ ꯌꯦꯡꯂꯗꯨꯅ ꯇꯞꯅ ꯃꯔꯨꯞ ꯑꯍꯜ ꯑꯣꯏꯔꯕꯤ ꯑꯕꯣꯛꯁꯤꯅ ꯍꯥꯏꯔꯝꯂꯤꯕꯁꯤꯅꯗꯤ ꯂꯩꯕꯥꯛꯁꯤ ꯋꯥꯗꯨ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯍꯦ ꯅꯤꯡꯊꯧ ꯈꯝꯂꯥꯡꯕ ꯅꯪꯒꯤꯅ ꯃꯣꯝ ꯂꯤꯛꯂꯥꯏ ꯉꯝꯕꯤꯕꯨ ꯏꯐꯝꯗ ꯄꯤꯒꯦ ꯍꯥꯏꯕ꯭ꯔꯥ ꯄꯤꯔꯣꯏ ꯍꯥꯏꯕ꯭ꯔꯥ? ꯑꯁꯨꯝꯅ ꯅꯨꯄꯥ ꯑꯃꯅ ꯍꯧꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯑꯗꯨꯗꯤ ꯍꯦꯟꯅ ꯀꯞꯅ ꯂꯥꯎꯅꯗꯨꯅ ꯆꯦꯟꯅꯈꯤ꯫ ꯊꯧꯅꯥ ꯃꯈꯨꯠ ꯈꯨꯇꯨꯝ ꯑꯗꯨ ꯀ꯭ꯔꯛ ꯂꯥꯎꯅ ꯇꯥꯁꯤꯟꯗꯨꯅ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯀꯩꯔꯦꯜ ꯂꯥꯛꯄꯗ ꯌꯦꯡꯂꯗꯨꯅ ꯀꯩꯔꯦꯜ ꯂꯥꯛꯄ ꯍꯧꯖꯤꯛꯃꯛ ꯅꯨꯄꯥꯁꯤꯒꯤ ꯃꯅꯥꯛꯇ ꯆꯠꯁꯤꯜꯂꯨ꯫ ꯁꯤ ꯍꯥꯏꯔꯝꯂꯒ ꯊꯧꯅꯥ ꯃꯥꯂꯪ ꯇꯔꯪ ꯑꯗꯨꯗ ꯐꯠ ꯂꯥꯎꯅ ꯄꯥꯏꯈꯠꯈꯤꯗꯨꯅ ꯀꯣꯏꯅ ꯌꯦꯡꯂꯛꯄꯗꯗꯤ ꯎꯔꯤ ꯂꯩꯕꯥꯛꯁꯤꯒꯤ ꯑꯔꯣꯏꯕꯗ ꯂꯩꯔꯤꯕ ꯆꯤꯡꯖꯥꯎ ꯑꯗꯨꯒꯤ ꯃꯇꯣꯟꯗ ꯂꯦꯞꯂꯗꯨꯅ ꯅꯨꯄꯥ ꯑꯃ ꯂꯩꯔꯤꯕꯗꯨ꯫ ꯊꯧꯅꯥ ꯊꯤꯟꯊꯗꯅ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯄꯥꯏꯗꯨꯅ ꯆꯠꯈꯤ꯫ ꯀꯩꯔꯦꯜ ꯂꯥꯛꯄꯁꯨ ꯊꯧꯅꯥꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯃꯥꯂꯪ ꯇꯔꯪ ꯑꯗꯨꯗ ꯄꯥꯏꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯅꯨꯄꯥꯗꯨꯁꯨ ꯑꯃꯨꯛ ꯍꯟꯅ ꯍꯦ ꯅꯤꯡꯊꯧ ꯀꯝꯂꯥꯡꯕ ꯉꯁꯤꯗꯤ ꯅꯪꯒꯤ ꯅꯨꯃꯤꯠ ꯆꯨꯔꯕꯅꯤ ꯅꯪꯒꯤ ꯀꯣꯅꯨꯡ ꯑꯗꯨꯕꯨ ꯑꯩꯅ ꯆꯥꯎꯔꯕ ꯆꯤꯡꯖꯥꯎ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯅꯟꯁꯤꯜꯂꯒ ꯅꯈꯣꯏꯕꯨ ꯇꯨꯝꯅ ꯌꯥꯏꯕꯤ ꯂꯧꯔꯒꯦ꯫ ꯁꯤ ꯍꯥꯏꯔꯝꯂꯒ ꯅꯨꯄꯥꯗꯨꯁꯨ ꯃꯥꯅ ꯂꯦꯞꯂꯝꯕ ꯆꯤꯡꯖꯥꯎ ꯑꯗꯨꯗꯒꯤ ꯃꯥꯂꯪ ꯇꯔꯪꯗ ꯄꯥꯏꯈꯠꯈꯤꯗꯨꯅ ꯃꯥꯒꯤ ꯅꯨꯡꯊꯪ ꯑꯗꯨꯅ ꯆꯥꯎꯔꯕ ꯆꯤꯡꯖꯥꯎ ꯑꯗꯨꯕꯨ ꯊꯨꯒꯥꯏꯔꯛꯏ꯫ ꯆꯥꯎꯔꯕ ꯆꯤꯡꯖꯥꯎ ꯑꯗꯨꯁꯨ ꯑꯈꯥꯛ ꯑꯔꯥꯎ ꯑꯃꯒ ꯂꯣꯏꯅꯅ ꯉꯪꯂꯗꯨꯅ ꯊꯨꯅ ꯌꯥꯡꯅ ꯄꯥꯏꯁꯤꯜꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯊꯧꯅꯥꯁꯨ ꯆꯤꯡꯖꯥꯎ ꯑꯗꯨꯅ ꯃꯥ ꯇꯝꯅ ꯄꯥꯏꯁꯤꯜꯂꯛꯄꯗꯨꯗ
ꯐꯠ ꯂꯥꯎꯅ ꯊꯩꯗꯣꯛꯇꯨꯅ ꯆꯤꯡꯖꯥꯎ ꯑꯗꯨꯅ ꯄꯥꯟꯒꯗꯕꯗꯒꯤ ꯄꯥꯜꯍꯧꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯆꯥꯎꯔꯕ ꯆꯤꯡꯖꯥꯎ ꯑꯗꯨꯗꯤ ꯀꯩꯔꯦꯜ ꯂꯥꯛꯄ ꯇꯝꯅ ꯌꯥꯡꯅ ꯄꯥꯏꯁꯤꯟꯈꯤ꯫ ꯀꯩꯔꯦꯜ ꯂꯥꯛꯄꯁꯨ ꯈꯨꯠꯂꯩ ꯊꯨꯅ ꯌꯥꯡꯅ ꯃꯥꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯔꯕ ꯈꯣꯏꯖꯩ ꯑꯗꯨꯅ ꯆꯤꯡꯖꯥꯎ ꯑꯗꯨꯕꯨ ꯀꯣꯠꯂꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯆꯥꯎꯔꯕ ꯆꯤꯡꯖꯥꯎ ꯑꯗꯨꯕꯨ ꯊꯣꯝꯂꯛꯄ ꯅꯨꯄꯥꯗꯨ ꯇꯝꯅ ꯂꯪꯈꯤꯔꯝꯃꯤ꯫ ꯆꯤꯡꯖꯥꯎ ꯑꯗꯨꯁꯨ ꯑꯃꯨꯛ ꯍꯟꯅ ꯄꯥꯏꯈꯤꯗꯨꯅ ꯍꯥꯟꯅꯒꯤ ꯂꯩꯐꯝ ꯑꯗꯨꯗ ꯕꯣꯝ ꯂꯥꯎꯅ ꯇꯥꯈꯤ꯫ ꯊꯧꯅꯥ ꯑꯃꯗꯤ ꯀꯩꯔꯦꯜ ꯂꯥꯛꯄꯅ ꯑꯁꯨꯝ ꯃꯥꯂꯪꯄꯥꯟ ꯑꯗꯨꯗ ꯄꯥꯏꯗꯨꯅ ꯂꯥꯛꯄꯗꯗꯤ ꯎꯔꯤ꯫ ꯃꯥꯂꯪꯄꯥꯟ ꯑꯗꯨꯗ ꯃꯁꯥ ꯃꯎ ꯐꯔꯕ, ꯃꯈꯨꯠꯇ ꯂꯨꯄꯥ ꯃꯆꯨꯒꯤ ꯂꯪꯇ꯭ꯔꯤꯛ ꯂꯪꯂꯕ ꯆꯥꯎꯔꯕ ꯅꯨꯡꯗꯪ ꯄꯥꯏꯕ ꯅꯨꯄꯥ ꯑꯃ ꯄꯥꯏꯗꯨꯅ ꯂꯩꯔꯝꯂꯤꯕ ꯑꯗꯨ ꯊꯧꯅꯥꯁꯨ ꯅꯨꯄꯥꯗꯨꯗ ꯌꯦꯡꯂꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯀꯔꯤꯒꯤꯅꯣ ꯅꯨꯄꯥ, ꯅꯪꯅ ꯃꯔꯥ ꯂꯩꯖꯗ꯭ꯔꯕ ꯂꯩꯕꯥꯛꯁꯤꯒꯤ ꯃꯤꯌꯥꯝ ꯀꯌꯥ ꯑꯃꯕꯨ ꯌꯥꯏꯕꯤ ꯂꯧꯒꯦ ꯊꯧꯔꯥꯡꯂꯤꯕꯗꯤ? ꯅꯨꯄꯥꯗꯨꯁꯨ ꯌꯥꯝꯅ ꯁꯥꯎꯅ ꯊꯧꯅꯥꯗ ꯌꯦꯡꯂꯗꯨꯅ ꯇꯥꯎꯍꯦ ꯅꯨꯄꯥ, ꯑꯩꯅ ꯇꯧꯕ ꯊꯕꯛꯇ ꯑꯌꯦꯠ ꯑꯄꯟ ꯄꯤꯔꯛꯀꯅꯤ꯫ ꯊꯧꯅꯥꯁꯨ ꯇꯞꯊꯗꯨꯅ ꯅꯨꯄꯥꯗꯨꯕꯨ ꯌꯦꯡꯂꯒ ꯌꯦꯡꯉꯨ ꯅꯨꯄꯥ, ꯅꯪꯒꯤ ꯑꯄꯥꯝꯕ ꯑꯃ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯃꯔꯥ ꯂꯩꯇ꯭ꯔꯕ ꯂꯩꯕꯥꯛꯁꯤꯒꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯀꯌꯥꯗꯤ ꯊꯋꯥꯏ ꯊꯥꯕ ꯑꯃꯗꯤ ꯃꯌꯨꯝ ꯃꯀꯩ ꯍꯨꯟꯗꯣꯛꯅꯗꯨꯅ ꯆꯦꯟꯅꯕ ꯐꯥꯎꯕ ꯌꯥꯎꯔꯕꯅꯤ꯫ ꯑꯗꯨꯒ ꯅꯪꯅ ꯁꯤꯡꯅꯔꯤꯕꯁꯤꯅ ꯂꯩꯕꯥꯛꯁꯤꯒꯤ ꯅꯤꯡꯊꯧꯃꯥꯕꯨꯅꯤ꯫ ꯅꯪꯅ ꯅꯇꯤꯛꯅ ꯊꯧꯅꯥ ꯂꯩꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯕꯗꯤ ꯅꯨꯄꯥ ꯊꯣꯛꯅ ꯂꯩꯕꯥꯛꯁꯤꯒꯤ ꯅꯤꯡꯊꯧꯃꯥꯒ ꯂꯥꯟꯊꯦꯡꯅꯒꯦ ꯍꯥꯏꯕꯗꯤ ꯈꯟꯗ꯭ꯔꯗꯨꯅ ꯀꯔꯤꯒꯤ ꯃꯔꯥ ꯂꯩꯇ꯭ꯔꯕ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯁꯤꯗ ꯑꯋꯥꯕ ꯄꯤꯔꯤꯕꯅꯣ? ꯅꯨꯡꯊꯪ ꯄꯥꯏꯕ ꯅꯨꯄꯥꯗꯨꯁꯨ ꯁꯥꯎꯅ ꯊꯧꯅꯥꯗ ꯌꯦꯡꯗꯨꯅ ꯑꯩꯅ ꯇꯧꯕ ꯊꯕꯛꯇ ꯀꯔꯤ ꯅꯇꯤꯛ ꯂꯩꯔꯗꯅ ꯅꯪꯅ ꯊꯤꯡꯕ ꯄꯤꯒꯗꯧꯔꯤꯕꯅꯣ? ꯂꯩꯕꯥꯛꯁꯤꯒꯤ ꯄ꯭ꯔꯖꯥ ꯀꯌꯥ ꯍꯥꯠꯅꯤꯡꯂꯕꯁꯨ ꯍꯥꯠꯀꯅꯤ, ꯅꯤꯡꯊꯧꯃꯥꯕꯨ ꯍꯥꯠꯅꯤꯡꯂꯕꯁꯨ ꯍꯥꯠꯀꯅꯤ, ꯃꯁꯤꯗ ꯅꯪꯒꯤ ꯅꯊꯧ ꯅꯠꯇꯦ꯫ ꯑꯁꯨꯝꯅ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯨꯄꯥꯗꯨꯒꯤ ꯋꯥ ꯑꯗꯨ ꯇꯥꯔꯨꯕꯗꯒꯤ ꯀꯩꯔꯦꯜ ꯂꯥꯛꯄ ꯃꯥꯗꯤ ꯐꯠ ꯁꯥꯎꯒꯠꯂꯛꯇꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯅꯨꯄꯥꯗꯨꯕꯨ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯀꯔꯤ, ꯅꯪꯅ ꯑꯩꯒꯤ ꯏꯇꯥꯎꯗ ꯑꯗꯨꯝꯅ ꯍꯥꯏꯕ ꯌꯥꯕ꯭ꯔꯥ? ꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯈꯣꯏꯖꯩ ꯑꯗꯨ ꯍꯥꯏꯒꯠꯂꯛꯏ꯫ ꯅꯨꯄꯥꯗꯨꯁꯨ ꯃꯥꯒꯤ ꯆꯥꯎꯔꯕ ꯅꯨꯡꯗꯪ ꯑꯗꯨ ꯈꯨꯠꯄꯥꯏꯆꯦꯠꯅ ꯄꯥꯏꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯈꯨꯠ ꯊꯣꯛꯅꯔꯒꯦ ꯇꯧꯅꯔꯛꯄ ꯑꯗꯨꯗꯗꯤ ꯊꯧꯅꯥꯅ ꯀꯩꯔꯦꯜ ꯂꯥꯛꯄ ꯑꯃꯗꯤ ꯅꯨꯡꯗꯪ ꯄꯥꯏꯕ ꯅꯨꯄꯥ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯦꯞꯇꯨꯅ ꯀꯩꯔꯦꯜ ꯂꯥꯛꯄ, ꯑꯗꯨꯝꯅ ꯇꯧꯒꯅꯨ, ꯐꯖꯅ ꯍꯥꯏꯅꯔꯒ ꯂꯣꯏꯔꯦ, ꯑꯩꯈꯣꯏ ꯅꯈꯣꯏ ꯑꯃꯠꯇꯅꯤꯅꯦꯍꯦ꯫ ꯑꯗꯨꯒ ꯅꯨꯡꯗꯪ ꯄꯥꯏꯕ ꯅꯨꯄꯥꯗꯨꯗ ꯌꯦꯡꯂꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯌꯦꯡꯉꯨ ꯅꯨꯄꯥ, ꯅꯪꯅ ꯃꯔꯥ ꯂꯩꯇ꯭ꯔꯕ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯁꯤꯕꯨ ꯌꯥꯏꯕꯤ ꯂꯧꯕ ꯑꯃꯗꯤ ꯑꯣꯠꯄ ꯅꯩꯕ ꯀꯌꯥ ꯇꯧꯔꯤꯕꯁꯦ ꯈꯨꯗꯛꯁꯤꯗꯒꯤ ꯂꯦꯞꯀꯗꯕꯅꯤ꯫ ꯅꯨꯡꯗꯪ ꯄꯥꯏꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯅꯣꯛꯂꯗꯨꯅ ꯊꯧꯅꯥꯗ ꯌꯦꯡꯂꯗꯨꯅ ꯀꯔꯤ? ꯅꯪꯅ ꯀꯔꯤ ꯅꯇꯤꯛꯅ ꯊꯧꯅꯥ ꯂꯩꯔꯗꯅ ꯑꯩꯅ ꯇꯧꯕ ꯊꯕꯛꯇꯕꯨ ꯂꯦꯞꯄ ꯍꯥꯏꯔꯤꯕꯅꯣ? ꯍꯩ ꯅꯨꯄꯥ, ꯅꯈꯣꯏ ꯑꯅꯤꯃꯛ ꯇꯥꯖꯧ ꯍꯩ꯫ ꯑꯩꯒꯤ ꯂꯝꯕꯤꯗ ꯑꯌꯦꯠꯄ ꯄꯤꯔꯛꯂꯕꯗꯤ ꯅꯁꯥꯗꯣ ꯐꯨꯜꯇꯥꯟ ꯑꯩꯒꯤ ꯆꯥꯎꯔꯕ ꯅꯨꯡꯗꯪꯁꯤꯗ ꯊꯣꯝꯗꯠꯂꯒ ꯌꯥꯏꯕꯤ ꯂꯧꯒꯅꯤ ꯈꯪꯉꯨ꯫ ꯃꯔꯝ ꯑꯗꯨꯅ ꯊ꯭ꯋꯥꯏ ꯍꯤꯡꯅꯤꯡꯂꯕꯗꯤ ꯆꯠꯂꯣ, ꯆꯦꯟꯖꯈ꯭ꯔꯣ ꯆꯠꯂꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯨꯡꯗꯪ ꯄꯥꯏꯕ ꯅꯨꯄꯥꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯨꯕꯗꯒꯤ ꯀꯩꯔꯦꯜ ꯂꯥꯛꯄ ꯃꯥꯗꯤ ꯁꯥꯎꯅꯤꯡꯕꯅ ꯃꯁꯥꯗꯨ ꯊꯛ ꯊꯛ ꯅꯤꯛꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯊꯧꯅꯥꯒꯤ ꯃꯐꯝꯗ ꯋꯥꯁꯛꯈꯤꯕ ꯑꯗꯨꯅ ꯊꯧꯅꯥꯒꯤ ꯑꯌꯥꯕ ꯐꯪꯗꯕꯅ ꯃꯈꯨꯠ ꯈꯨꯗꯨꯝ ꯑꯗꯨ ꯇꯥꯁꯤꯟꯗꯨꯅ ꯃꯌꯥꯗꯨ ꯀ꯭ꯔꯛ ꯀ꯭ꯔꯛ ꯆꯤꯛꯁꯤꯟꯅꯗꯨꯅ ꯑꯁꯥꯎꯕꯗꯨ ꯈꯪꯖꯤꯟꯅꯕ ꯍꯣꯠꯅꯖꯔꯤ꯫ ꯊꯧꯅꯥꯁꯨ ꯅꯨꯄꯥꯗꯨꯒꯤ ꯋꯥ ꯑꯗꯨ ꯇꯥꯔꯒ ꯏꯪꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯅꯨꯄꯥꯗꯨꯗ ꯌꯦꯡꯂꯒ ꯇꯞꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯨꯄꯥ, ꯅꯪꯒꯤ ꯊꯕꯛꯁꯤꯗ ꯑꯩꯅ ꯊꯤꯡꯂꯅꯤ, ꯃꯔꯝ ꯑꯗꯨꯅ ꯅꯪꯒ ꯑꯩꯒ ꯃꯐꯝꯁꯤꯗ ꯂꯥꯟꯊꯦꯡꯅꯔꯁꯤ꯫ ꯑꯁꯨꯝꯅ ꯌꯥꯝꯅ ꯆꯤꯡꯂꯦꯝꯅ ꯅꯨꯄꯥꯗꯨꯒꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯒ ꯀꯩꯔꯦꯜ ꯂꯥꯛꯄꯗ ꯑꯃꯨꯛ ꯌꯦꯡꯂꯗꯨꯅ ꯇꯞꯅ ꯃꯃꯣꯟ ꯇꯧꯗꯨꯅ ꯏꯇꯥꯎ ꯀꯩꯔꯦꯜ ꯂꯥꯛꯄ, ꯑꯩ ꯅꯨꯄꯥꯁꯤꯒ ꯆꯥꯡꯅꯤꯡꯅꯒꯤ, ꯅꯪ ꯈꯔ ꯂꯥꯞꯅ ꯂꯩꯌꯨ꯫ ꯏꯇꯥꯎ, ꯅꯨꯄꯥꯁꯤꯕꯨꯗꯤ ꯑꯩꯉꯣꯟꯗ ꯁꯤꯟꯅꯕꯤꯌꯨ꯫ ꯏꯇꯥꯎꯒꯤ ꯃꯁꯛ ꯈꯪꯗꯕ ꯁꯥꯔꯗꯅ ꯃꯊ꯭ꯋꯥꯏ ꯑꯁꯦ ꯑꯩꯒꯤ ꯍꯤꯌꯥꯏꯈꯣꯏꯖꯩꯁꯤꯅ ꯁꯠꯂꯒ ꯄꯨꯟꯁꯤ ꯆꯨꯞꯄ ꯊꯋꯥꯏ ꯂꯣꯛ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯑꯩꯒꯤ ꯇꯣꯡꯒꯣꯜꯁꯤꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯒꯦ꯫ ꯑꯁꯨꯝꯅ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ꯫ ꯊꯧꯅꯥꯁꯨ ꯏꯪꯅ ꯃꯃꯣꯟ ꯑꯗꯨꯃꯛ ꯇꯧꯗꯨꯅ ꯀꯩꯔꯦꯜ ꯂꯥꯛꯄꯗ ꯌꯦꯡꯂꯗꯨꯅ ꯃꯗꯨ ꯌꯥꯔꯣꯏ ꯏꯇꯥꯎ, ꯃꯥꯕꯨ ꯑꯩꯅ ꯋꯥꯈꯜ ꯇꯥꯍꯟꯕ ꯄꯥꯝꯃꯤ, ꯃꯔꯝ ꯑꯗꯨꯅ ꯅꯪ ꯏꯕꯥꯅꯤꯒꯤ ꯀꯨꯝꯍꯩ ꯑꯁꯤ ꯌꯦꯡꯗꯨꯅ ꯂꯩꯌꯨ꯫ ꯁꯤ ꯍꯥꯏꯔꯝꯂꯒ ꯑꯃꯨꯛ ꯅꯨꯡꯗꯪ ꯄꯥꯏꯕ ꯅꯨꯄꯥꯗꯨꯗ ꯑꯣꯟꯁꯤꯟꯈꯤꯗꯨꯅ ꯅꯨꯄꯥ, ꯑꯩ ꯅꯪꯒ ꯂꯥꯟꯊꯦꯡꯅꯅꯕ ꯁꯦꯝ ꯁꯥꯔꯤ꯫ ꯁꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯆꯤꯡꯂꯦꯝꯅ ꯃꯈꯨꯠ ꯑꯅꯤꯗꯨ ꯇꯨꯡꯕꯨꯟꯅꯗꯨꯅ ꯃꯥꯂꯪꯄꯥꯜ ꯑꯗꯨꯗ ꯃꯥꯂꯦꯝ ꯂꯩꯃꯥꯏꯗ ꯂꯦꯞꯄꯒꯨꯝ ꯂꯦꯞꯂꯒ ꯂꯩꯈꯤꯔꯝꯃꯤ꯫ ꯀꯩꯔꯦꯜ ꯂꯥꯛꯄꯁꯨ ꯃꯥꯒꯤ ꯃꯇꯥꯎ ꯊꯧꯅꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯔꯨꯕꯗꯒꯤ ꯅꯨꯄꯥꯗꯨꯗ ꯑꯃꯨꯛꯇꯪ ꯁꯥꯎꯅ ꯌꯦꯡꯂꯝꯂꯒ ꯈꯔ ꯂꯥꯞꯅ ꯄꯥꯏꯊꯣꯛꯇꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯁꯨ ꯊꯧꯅꯥꯅ ꯁꯦꯝ ꯁꯥꯔ ꯍꯥꯏꯔꯛꯄꯗꯒꯤ माꯒꯤ ꯆꯥꯎꯔꯕ ꯅꯨꯡꯗꯪ ꯑꯗꯨ ꯊꯥꯡꯒꯠꯂꯗꯨꯅ ꯊꯧꯅꯥ ꯇꯝꯅ ꯂꯪꯁꯤꯜꯂꯛꯏ꯫ ꯊꯧꯅꯥꯁꯨ ꯃꯁꯥꯗꯨ ꯐꯠ ꯂꯥꯎꯅ ꯂꯩꯊꯣꯛꯇꯨꯅ ꯅꯨꯡꯗꯪ ꯑꯗꯨꯅ ꯄꯥꯟꯒꯗꯕ ꯑꯗꯨꯗꯒꯤ ꯊꯩꯗꯣꯛꯆꯩ꯫ ꯅꯨꯡꯗꯪ ꯄꯥꯏꯕ ꯅꯨꯄꯥꯗꯨ ꯃꯆꯤꯟ ꯑꯗꯨ ꯍꯥꯏꯐꯦꯠ ꯆꯤꯡꯂꯗꯨꯅ ꯅꯣꯛꯂꯝꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯐꯠ ꯃꯥꯡꯈꯤꯗꯨꯅ
ꯃꯥꯒꯤ ꯄꯥꯏꯔꯛꯂꯤꯕ ꯅꯨꯡꯗꯪ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯐꯠ ꯂꯥꯎꯅ ꯊꯣꯔꯛꯇꯨꯅ ꯊꯧꯅꯥꯒꯤ ꯃꯇꯨꯡ ꯑꯗꯣꯝꯗꯒꯤ ꯅꯨꯡꯗꯪ ꯑꯗꯨꯅ ꯁꯥꯐꯨ ꯀꯟꯅ ꯊꯣꯝꯗꯔꯛꯏ꯫ ꯊꯧꯅꯥꯁꯨ ꯃꯥꯒꯤ ꯊꯥꯡꯁꯥꯡ ꯑꯗꯨ ꯊꯥꯡꯈꯨꯝꯁꯨ ꯌꯥꯎꯅ ꯐꯠ ꯂꯧꯊꯣꯛꯇꯨꯅ ꯊꯥꯡꯈꯨꯝ ꯑꯗꯨꯅ ꯊꯣꯝꯗꯔꯛꯂꯤꯕ ꯅꯨꯡꯗꯪ ꯑꯗꯨꯕꯨ ꯐꯠ ꯂꯥꯎꯅ ꯉꯥꯛꯂꯒ ꯅꯨꯄꯥꯗꯨꯒꯤ ꯃꯊꯕꯥꯛꯇ ꯈꯣꯡꯄꯥꯛꯅ ꯈꯪꯒꯥꯎ ꯀꯥꯎꯊꯣꯛꯈꯤ꯫ ꯅꯨꯄꯥ ꯑꯗꯨ ꯑꯗꯨꯝꯅ ꯊꯧꯅꯥꯅ ꯀꯧꯔꯛꯄꯗꯨꯗ ꯃꯁꯥꯗꯨ ꯈꯔ ꯊꯥꯞꯅ ꯆꯦꯟꯊꯣꯛꯏ꯫ ꯑꯃꯨꯛꯀꯁꯨ ꯅꯨꯡꯗꯪ ꯑꯗꯨ ꯊꯧꯅꯥ ꯇꯝꯅ ꯂꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯁꯨ ꯊꯧꯅꯥꯅ ꯅꯨꯄꯥꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯣꯝꯗ ꯃꯈꯣꯡꯅ ꯆꯥꯎꯔꯕ ꯅꯨꯡꯗꯪ ꯑꯗꯨꯕꯨ ꯐꯠ ꯂꯥꯎꯅ ꯀꯥꯎꯈꯤꯔꯝꯃꯤ꯫ ꯆꯥꯎꯔꯕ ꯅꯨꯡꯗꯪ ꯑꯗꯨꯁꯨ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯌꯥꯝꯅ ꯌꯥꯡꯅ ꯄꯥꯏꯁꯤꯜꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨꯁꯨ ꯃꯥꯒꯤ ꯈꯨꯠꯂꯥꯏ ꯑꯣꯏꯔꯤꯕ ꯅꯨꯡꯗꯪ ꯑꯗꯨꯕꯨ ꯇꯥꯞ ꯂꯥꯎꯅ ꯐꯥꯕ ꯃꯇꯝꯗꯗꯤ ꯅꯨꯄꯥꯗꯨ ꯃꯇꯨꯡ ꯑꯗꯣꯝꯗ ꯈꯣꯡꯐꯝ ꯈꯔ ꯍꯜꯂꯝꯃꯤ꯫ ꯅꯨꯡꯗꯪ ꯄꯥꯏꯕ ꯅꯨꯄꯥꯗꯨꯅ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, "ꯍꯩꯁ, ꯅꯨꯄꯥꯁꯤꯗꯤ ꯑꯩꯅ ꯅꯛꯆꯕ ꯉꯝꯂꯣꯏꯗꯧꯔꯤꯗꯅ, ꯑꯃꯕꯨ ꯑꯣꯏꯔꯦ ꯃꯥꯅꯗꯗꯤ ꯉꯝꯍꯜꯂꯔꯣꯏ"꯫ ꯁꯤ ꯈꯟꯗꯨꯅ ꯃꯁꯥꯃꯛꯀ ꯁꯛ ꯃꯥꯟꯅꯕ ꯃꯤꯇꯝ 3 ꯄꯨꯊꯣꯔꯛꯇꯨꯅ ꯃꯈꯣꯏ 4 ꯁꯨꯈ꯭ꯔꯦ꯫ ꯅꯨꯡꯗꯪ ꯄꯥꯏꯕ ꯅꯨꯄꯥꯗꯨꯅ ꯄꯨꯊꯣꯔꯛꯄ ꯃꯥꯒ ꯁꯛ ꯃꯥꯟꯅꯕ ꯃꯤꯇꯝ 3 ꯑꯗꯨꯅ ꯃꯈꯣꯏ 4 ꯆꯪꯗꯨꯅ ꯊꯧꯅꯥꯕꯨ ꯃꯥꯏꯀꯩ 4 ꯆꯪꯗꯨꯅ ꯀꯣꯏꯁꯤꯜꯂꯒ ꯊꯝꯈꯤꯔꯝꯃꯤ꯫ ꯅꯣꯡꯗꯣꯜꯊꯛ ꯑꯗꯨꯗ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨ ꯃꯈꯥꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯑꯃꯗꯤ ꯅꯤꯡꯊꯧ ꯈꯝꯂꯥꯡꯕ ꯃꯁꯥꯃꯛꯁꯨ ꯎꯖꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯅꯨꯄꯥ ꯑꯃꯅ ꯁꯛ ꯃꯥꯟꯅꯕ ꯃꯤꯇꯝ 3 ꯄꯨꯊꯣꯛꯄꯗꯨ ꯎꯕꯗ ꯃꯈꯣꯏꯗꯤ ꯉꯛꯄꯅ ꯄꯟꯈꯩ ꯂꯣꯝꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯀꯩꯔꯦ ꯂꯥꯛꯄ ꯃꯥꯁꯨ ꯑꯗꯨꯝꯅ ꯅꯨꯄꯥꯗꯨꯅ ꯁꯛ ꯃꯥꯟꯅꯕ ꯃꯈꯣꯏ 3 ꯄꯨꯊꯣꯔꯛꯄꯗꯨ ꯎꯕꯗ ꯃꯁꯥꯗ ꯌꯥꯝꯅ ꯄꯥꯈꯠꯅ ꯃꯥꯒꯤ ꯃꯇꯥꯎ ꯊꯧꯅꯥꯕꯨ ꯌꯦꯡꯖꯩ꯫ ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯐꯥꯗꯦ ꯁꯛ ꯃꯥꯟꯅꯕ ꯃꯤꯇꯝ 3ꯗꯨꯅ ꯃꯈꯣꯏ 4 ꯑꯗꯨ ꯑꯃꯨꯛꯇꯗ ꯆꯞ ꯃꯥꯟꯅꯅ ꯄꯥꯏꯔꯤꯕ ꯅꯨꯡꯗꯪ ꯑꯗꯨꯅ ꯊꯧꯅꯥ ꯇꯝꯅ ꯂꯪꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯂꯩꯔꯝꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯐꯠ ꯂꯥꯎꯅ ꯃꯈꯣꯏ ꯄꯨꯟꯅ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯅꯨꯡꯗꯪ 4 ꯑꯗꯨꯁꯨ ꯌꯥꯡꯅ ꯊꯧꯅꯥ ꯇꯝꯅ ꯄꯥꯏꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯨꯡꯗꯪ 4 ꯑꯗꯨꯅ ꯊꯧꯅꯥꯒꯤ ꯃꯅꯥꯛ ꯌꯧꯔꯝꯗꯥꯏ ꯑꯗꯨꯗ ꯁꯛ ꯃꯥꯟꯅꯕ ꯃꯤꯇꯝ 3 ꯑꯗꯨꯒ ꯂꯣꯏꯅꯅ ꯅꯨꯡꯗꯪ ꯄꯥꯏꯕ ꯅꯨꯄꯥ ꯑꯗꯨꯒ ꯃꯈꯣꯏ 4 ꯄꯨꯟꯅ ꯐꯠ ꯊꯣꯛꯂꯛꯇꯨꯅ ꯅꯨꯡꯗꯪ ꯑꯗꯨꯅ ꯁꯥꯐꯨ ꯀꯟꯅ ꯃꯈꯣꯏ 4 ꯆꯞ ꯃꯥꯟꯅꯅ ꯊꯧꯕꯒꯤ ꯃꯥꯏꯀꯩ 4ꯗꯒꯤ ꯊꯣꯝꯖꯤꯜꯂꯛꯏ꯫ ꯃꯁꯤꯗꯤ ꯀꯥꯟꯅꯔꯔꯣꯏ ꯈꯜꯂꯗꯨꯅ ꯊꯧꯅꯥꯁꯨ ꯃꯥꯒꯤ ꯊꯥꯡꯁꯥꯡ ꯑꯗꯨ ꯊꯥꯡꯈꯨꯝꯗꯒꯤ ꯁꯠꯇꯣꯔꯛꯂꯦ꯫ ꯊꯥꯡꯁꯥꯡ ꯑꯗꯨꯗꯒꯤ ꯊꯣꯔꯛꯄ ꯃꯁꯦꯛ ꯃꯉꯥꯜ ꯑꯗꯨꯅ ꯅꯨꯡꯗꯪ ꯄꯥꯏꯕ ꯅꯨꯄꯥꯗꯨꯒꯤ ꯃꯃꯤꯠ ꯑꯗꯨ ꯊꯛꯂꯝꯃꯤ꯫ ꯊꯧꯅꯥꯁꯨ ꯊꯤꯟꯊꯗꯅ ꯃꯥꯒꯤ ꯊꯥꯡꯁꯥꯡ ꯑꯗꯨꯅ ꯅꯨꯡꯗꯪ ꯄꯥꯏꯕ ꯃꯈꯣꯏ 4ꯅ ꯊꯣꯝꯗꯔꯛꯄꯗꯨ ꯐꯠ ꯂꯥꯎꯅ ꯉꯥꯛꯏ꯫ ꯑꯗꯨꯝꯅ ꯁꯛꯇꯤ ꯂꯩꯔꯕ ꯈꯨꯠꯂꯥꯏ ꯑꯅꯤꯗꯨꯅ ꯊꯦꯡꯅꯕꯒꯤ ꯍꯧꯔꯕ ꯃꯈꯣꯜ ꯑꯃ ꯊꯣꯛꯂꯛꯄꯗ ꯅꯠꯇꯅ ꯀꯜꯂꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯃꯒꯨꯝ ꯁꯥꯐꯨ ꯑꯃꯁꯨ ꯐꯨꯗꯣꯔꯛꯂꯝꯃꯤ꯫ ꯀꯜꯂꯕ ꯁꯥꯐꯨ ꯑꯗꯨꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯑꯗꯨꯅ ꯂꯩꯃꯥꯏꯗ ꯂꯩꯔꯤꯕ ꯃꯤꯆꯝ ꯄ꯭ꯔꯖꯥ ꯀꯌꯥ ꯑꯃꯗꯤ ꯅꯤꯡꯊꯧ ꯈꯝꯂꯥꯡꯕꯗ ꯅꯠꯇꯅ ꯃꯥꯒꯤ ꯈꯣꯡꯃꯤ ꯂꯥꯟꯃꯤ ꯀꯌꯥꯗꯨꯁꯨ ꯃꯃꯥꯏ ꯃꯃꯤꯠ ꯈꯨꯝꯂꯗꯨꯅ ꯂꯩꯃꯥꯏ ꯑꯗꯨꯗ ꯃꯈꯨ ꯈꯨꯗ ꯀꯨꯟꯗꯨꯅ ꯈꯥꯡꯂꯝꯃꯤ꯫ ꯁꯥꯐꯨ ꯑꯗꯨꯅ ꯌꯩꯕꯗ ꯅꯨꯡꯗꯪ ꯄꯥꯏꯕ ꯅꯨꯄꯥꯗꯨꯁꯨ ꯃꯥꯅ ꯄꯥꯏꯔꯝꯕ ꯅꯨꯡꯗꯪ ꯑꯗꯨ ꯄꯥꯏꯕ ꯉꯝꯗꯅ ꯃꯈꯨꯠ ꯑꯗꯨ ꯊꯛ ꯊꯛ ꯅꯤꯛꯂꯗꯨꯅ ꯅꯨꯡꯗꯪ ꯑꯗꯨꯕꯨ ꯂꯩꯃꯥꯏꯗ ꯕꯣꯝ ꯂꯥꯎꯅ ꯊꯥꯗꯈꯤ꯫ ꯆꯥꯎꯔꯕ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯔꯕ ꯅꯨꯡꯗꯪ ꯑꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯔꯛꯄ ꯑꯗꯨꯗ ꯂꯩꯃꯥꯏ ꯑꯗꯨ ꯊꯛ ꯊꯛ ꯂꯥꯎꯅ ꯅꯤꯛꯂꯝꯃꯤ꯫ ꯊꯧꯅꯥ ꯊꯨꯅ ꯌꯥꯡꯅ ꯄꯥꯏꯁꯤꯟꯈꯤꯗꯨꯅ ꯅꯨꯡꯗꯪ ꯄꯥꯏꯕ ꯅꯨꯄꯥꯗꯨꯒꯤ ꯃꯉꯛꯁꯝ ꯑꯗꯨꯗ ꯃꯥꯒꯤ ꯊꯥꯡꯁꯥꯡ ꯑꯗꯨ ꯊꯝꯂꯗꯨꯅ, "ꯍꯧꯖꯤꯛꯇꯤ ꯅꯨꯄꯥ, ꯅꯪꯕꯨ ꯑꯩꯅ ꯃꯥꯏꯊꯤꯕ ꯄꯤꯔꯕꯅꯤꯅ ꯑꯩꯅ ꯍꯥꯏꯕ ꯄꯨꯝꯅꯃꯛ ꯅꯪ ꯌꯥꯔꯗ꯭ꯔꯥ?" ꯅꯨꯄꯥ ꯑꯗꯨꯁꯨ ꯃꯈꯨꯠ 2 ꯂꯣꯟꯅꯗꯨꯅ ꯊꯧꯅꯥꯒꯤ ꯃꯐꯝꯗ ꯈꯣꯏꯔꯝꯖꯗꯨꯅ ꯀꯞꯅ ꯀꯞꯅ ꯍꯥꯏꯖꯔꯛꯂꯝꯃꯤ, "ꯑꯣꯖꯥ, ꯅꯅꯥꯏꯒꯤ ꯊꯋꯥꯏꯁꯤꯗꯗꯤ ꯀꯟꯕꯤ, ꯑꯩ ꯑꯣꯖꯥꯅ ꯍꯥꯏꯕꯤꯕ ꯄꯨꯝꯅꯃꯛ ꯌꯥꯖꯔꯒꯦ." ꯊꯧꯅꯥꯁꯨ ꯅꯨꯡꯗꯪ ꯄꯥꯏꯕ ꯅꯨꯄꯥꯗꯨꯗ ꯌꯦꯡꯂꯗꯨꯅ ꯇꯞꯅ, "ꯌꯦꯡꯉꯨ, ꯅꯨꯄꯥ ꯅꯪꯅ ꯅꯤꯡꯊꯧ ꯈꯝꯂꯥꯡꯕ ꯃꯥꯕꯨ ꯁꯤꯡꯅꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕ ꯀꯌꯥꯁꯤꯗ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯑꯃꯗꯤ ꯃꯌꯨꯝ ꯃꯀꯩ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯅꯔꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯃꯔꯥꯜ ꯂꯩꯇ꯭ꯔꯕ ꯃꯤꯆꯝ ꯀꯌꯥ ꯑꯃꯗꯤ ꯊꯋꯥꯏ ꯃꯥꯡꯕꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯨ ꯆꯨꯝꯃꯣꯏ ꯍꯥꯏꯅ ꯅꯪꯒꯤ ꯋꯥꯈꯜꯗ ꯈꯟꯖꯕ꯭ꯔꯥ?" ꯅꯨꯡꯗꯪ ꯄꯥꯏꯕ ꯅꯨꯄꯥꯗꯨꯁꯨ ꯇꯞꯅ ꯊꯧꯅꯥꯗ ꯌꯦꯡꯗꯨꯅ, "ꯑꯣꯖꯥꯅ ꯇꯥꯛꯄꯤꯔꯤꯕ ꯀꯌꯥꯗꯣ ꯑꯆꯨꯝꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯑꯣꯖꯥ, ꯅꯅꯥꯏ ꯑꯩꯒꯤ ꯀꯅꯥꯁꯨ ꯂꯩꯇꯦ, ꯄꯨ ꯄꯪ ꯁꯨꯗꯕ ꯂꯝꯖꯥ ꯁꯔꯥꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯐꯪꯐꯝ ꯊꯣꯛꯂꯕ ꯃꯆꯥꯏꯕꯦꯝꯃ ꯂꯤꯛꯂꯥꯏꯉꯝꯕꯤꯕꯨ ꯏꯐꯝꯗ ꯁꯤꯟꯅꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯛꯄꯗꯒꯤ ꯅꯅꯥꯏ ꯑꯩꯁꯨ ꯋꯥꯈꯜ ꯈꯟꯊꯕ ꯇꯧꯗꯅ ꯑꯁꯥꯎꯕꯅ ꯃꯥꯡꯑꯣꯏꯅꯈꯤꯕꯅꯤ꯫ ꯅꯤꯡꯊꯧ ꯈꯝꯂꯥꯡꯕ ꯃꯥꯒꯤ ꯂꯥꯟꯃꯤ ꯇꯦꯡꯒꯣꯜꯗ ꯅꯠꯇꯅ ꯂꯩꯕꯥꯛꯁꯤ ꯃꯇꯣꯝꯅ ꯑꯩꯅ ꯂꯣꯏꯁꯤꯟꯒꯅꯤ ꯍꯥꯏꯅ ꯈꯟꯈꯤꯕꯅꯤ." ꯊꯧꯅꯥꯁꯨ ꯅꯨꯄꯥꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯉꯛꯄ ꯄꯣꯛꯂꯗꯨꯅ ꯅꯨꯄꯥꯗꯨꯗ ꯌꯦꯡꯂꯗꯨꯅ, "ꯀꯔꯤꯅꯣ ꯅꯨꯄꯥ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ? ꯑꯩꯅ ꯐꯪꯐꯝ ꯊꯣꯛꯂꯕ ꯃꯆꯥꯏꯕꯦꯝꯃ ꯂꯤꯛꯂꯥꯏꯉꯝꯕꯤ ꯍꯥꯏꯔꯤꯕꯗꯤ ꯀꯔꯤꯒꯤꯅꯣ?" "ꯑꯣꯖꯥ, ꯋꯥꯔꯤꯁꯤ ꯃꯔꯤꯛ ꯆꯨꯝꯅ ꯅꯅꯥꯏ ꯍꯥꯏꯖꯒꯦ꯫ ꯅꯅꯥꯏ ꯑꯩꯒꯤ ꯏꯃꯤꯡ ꯃꯩꯔꯤ ꯉꯝꯕ ꯍꯥꯏꯅ ꯀꯧꯖꯩ꯫ ꯅꯅꯥꯏ ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯃꯥꯂꯦꯝꯁꯤꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯤ꯫ ꯅꯅꯥꯏ ꯑꯩꯅ ꯃꯇꯝ ꯀꯌꯥ
ꯆꯥꯗ ꯊꯛꯇꯅ ꯁꯣꯔꯥꯔꯦꯜ ꯏꯄꯥꯕꯨ ꯅꯤꯡꯖꯗꯨꯅ ꯂꯩꯔꯛꯄꯅꯤ꯫ ꯅꯣꯡꯃꯗꯤ ꯁꯣꯔꯥꯔꯦꯜ ꯏꯄꯥꯅ ꯅꯅꯥꯏꯕꯨ ꯊꯧꯖꯥꯟꯕꯤꯗꯨꯅ ꯅꯅꯥꯏ ꯑꯩꯒꯤ ꯏꯐꯝꯗ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯔꯕ ꯆꯥꯎꯔꯕ ꯅꯨꯡꯂꯣꯟꯕꯨꯡ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯅꯨꯡꯗꯪꯁꯤꯕꯨ ꯄꯤꯕꯤꯔꯝꯕꯅꯤ꯫ ꯅꯨꯡꯗꯪꯁꯤꯒꯤ ꯃꯇꯤꯛ ꯃꯒꯨꯟꯅ ꯑꯩꯕꯨ ꯃꯥꯂꯦꯝꯁꯤꯗ ꯀꯅꯥꯅꯁꯨ ꯂꯥꯛꯆꯕ ꯉꯝꯂꯔꯣꯏ ꯍꯥꯏꯅ ꯇꯥꯛꯄꯤꯔꯝꯂꯒ ꯁꯣꯔꯥꯔꯦꯜ ꯏꯄꯥ ꯃꯍꯥꯛꯇꯤ ꯑꯗꯨꯝ ꯃꯈꯧ ꯁꯥꯟꯈ꯭ꯔꯦ꯫ ꯅꯅꯥꯏꯅ ꯂꯩꯕꯥꯛ ꯑꯁꯤ ꯌꯧꯔꯛꯄꯗ ꯃꯆꯥꯏꯕꯦꯝ ꯂꯤꯛꯂꯥꯏ ꯉꯝꯕꯤꯒꯤ ꯕꯣꯔ ꯑꯣꯏꯒꯗꯕ ꯅꯨꯄꯥꯗꯣ ꯈꯟꯕꯒꯤ ꯀꯨꯝꯍꯩ ꯑꯃ ꯄꯥꯡꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯨꯝꯍꯩ ꯑꯗꯨꯗ ꯂꯝ ꯂꯝ ꯀꯌꯥꯗꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯔꯕ ꯀꯜꯂꯕ ꯅꯨꯄꯥ ꯀꯌꯥ ꯈꯨꯠꯂꯥꯏ ꯆꯥꯡꯌꯦꯡꯅꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯖꯩ꯫ ꯅꯅꯥꯏ ꯑꯩꯁꯨ ꯀꯨꯝꯍꯩ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯖꯗꯨꯅ ꯂꯩꯕꯥꯛ ꯀꯌꯥꯒꯤ ꯀꯜꯂꯕ ꯅꯤꯡꯊꯧ ꯀꯌꯥ ꯑꯃꯗꯤ ꯃꯆꯥꯏꯕꯨꯡꯉꯣ ꯀꯌꯥ ꯑꯃꯗꯤ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯔꯕ ꯃꯤꯑꯣꯏ ꯀꯌꯥꯗꯨꯕꯨ ꯅꯅꯥꯏꯅ ꯃꯥꯏꯊꯤꯕ ꯄꯤꯖꯈꯤꯕꯅꯤ꯫ ꯑꯩꯕꯨ ꯄꯥꯕꯤꯅꯕ ꯀꯅꯥ ꯂꯩꯇ꯭ꯔꯕꯗ ꯑꯩꯅ ꯃꯆꯥꯏꯕꯦꯝ ꯂꯤꯛꯂꯥꯏ ꯉꯝꯕꯤꯕꯨ ꯏꯐꯝꯗ ꯁꯤꯟꯅꯕꯤꯔꯣ ꯍꯥꯏꯖꯔꯨꯕ ꯃꯇꯝꯗ ꯅꯅꯥꯏ ꯑꯩꯒꯤꯗꯤ ꯄꯣꯛꯄꯤꯕ ꯄꯂꯦꯝ ꯄꯟꯊꯧ ꯑꯃꯠꯇ ꯂꯩꯇꯦ ꯈꯪꯂꯛꯄꯗꯒꯤ ꯅꯤꯡꯊꯧ ꯈꯝꯂꯥꯡꯕꯅ ꯑꯩꯉꯣꯟꯗ ꯃꯆꯥꯅꯨꯄꯤ ꯊꯥꯖꯔꯣꯏ, ꯅꯪꯒꯨꯝꯂꯕ ꯂꯝꯖꯥ ꯁꯔꯥ ꯑꯃꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯄꯤꯒꯗꯕ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯅꯥꯏ ꯃꯁꯦꯟ ꯀꯌꯥꯗ ꯌꯥꯊꯪ ꯄꯤꯗꯨꯅ ꯅꯅꯥꯏꯕꯨ ꯀꯣꯅꯨꯡꯒꯤ ꯁꯅꯊꯣꯡ ꯋꯥꯡꯃꯗ ꯉꯛꯁꯝ ꯄꯥꯏꯗꯨꯅ ꯏꯟꯊꯣꯛꯄꯤꯔꯛꯄꯅꯤ꯫ ꯑꯁꯨꯝꯅ ꯃꯩꯔꯤꯉꯝꯕꯁꯨ ꯃꯥꯅ ꯃꯇꯧ ꯀꯔꯝꯅ ꯅꯤꯡꯊꯧ ꯈꯝꯂꯥꯡꯕꯕꯨ ꯁꯤꯡꯅꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯃꯔꯤꯛ ꯆꯨꯝꯅ ꯊꯧꯅꯥꯒꯤ ꯃꯐꯝꯗ ꯄꯥꯎꯗꯝꯂꯝꯃꯤ꯫ ꯊꯧꯅꯥꯁꯨ ꯃꯩꯔꯤꯉꯝꯕꯒꯤ ꯋꯥꯔꯤ ꯑꯗꯨ ꯇꯥꯔꯕꯒꯤ ꯇꯨꯡꯗ ꯀꯩꯔꯦꯜ ꯂꯥꯛꯄ ꯑꯃꯗꯤ ꯃꯩꯔꯤꯉꯝꯕꯕꯨꯁꯨ ꯄꯨꯗꯨꯅ ꯅꯤꯡꯊꯧ ꯈꯝꯂꯥꯡꯕ ꯃꯥꯒꯤ ꯀꯣꯅꯨꯡ ꯇꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯃꯥꯂꯪꯄꯥꯜ ꯑꯗꯨꯗ ꯄꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯈꯝꯂꯥꯡꯕꯒꯤ ꯀꯣꯅꯨꯡ ꯌꯧꯔꯗꯨꯅ ꯊꯧꯅꯥꯅ ꯃꯥꯡ ꯊꯥꯗꯨꯅ ꯃꯇꯨꯡꯗꯅ ꯀꯩꯔꯦꯜ ꯂꯥꯛꯄ ꯑꯃꯗꯤ ꯃꯩꯔꯤꯉꯝꯕꯅ ꯇꯨꯡ ꯏꯟꯗꯨꯅ ꯆꯪꯂꯛꯏ꯫ ꯉꯁꯥꯏꯗꯒꯤ ꯂꯥꯟꯊꯦꯡꯅꯔꯤꯕ ꯀꯌꯥꯗꯨ ꯅꯤꯡꯊꯧ ꯈꯝꯂꯥꯡꯕ ꯃꯁꯥꯃꯛꯁꯨ ꯎꯍꯧꯔꯤꯕꯅꯤ꯫ ꯊꯧꯅꯥꯕꯨ ꯎꯕꯗ ꯈꯝꯂꯥꯡꯕ ꯅꯤꯡꯊꯧꯃꯥꯁꯨ ꯆꯦꯟꯊꯣꯔꯛꯇꯨꯅ ꯊꯧꯅꯥꯕꯨ ꯈꯣꯏꯔꯝꯗꯨꯅ ꯇꯔꯥꯝ ꯇꯧꯖꯔꯝꯃꯤ꯫ ꯏꯅꯤꯡꯊꯧ ꯈꯝꯂꯥꯡꯕ, ꯏꯅꯤꯡꯊꯧꯅ ꯂꯩꯕꯥꯛꯁꯤꯒꯤ ꯃꯄꯤ ꯃꯄꯥ ꯍꯥꯏꯕꯗꯨ ꯑꯣꯏꯕꯤꯔꯕꯅꯤꯅ ꯃꯤ ꯑꯃꯒꯒꯤ ꯃꯔꯛꯇ ꯃꯥꯟꯅꯗꯕ ꯃꯤꯠꯌꯦꯡ ꯌꯦꯡꯕꯤꯒꯅꯨ꯫ ꯉꯁꯤ ꯏꯅꯤꯡꯊꯧꯒꯤ ꯏꯔꯥꯜ ꯑꯃꯅ ꯃꯔꯥ ꯂꯩꯇ꯭ꯔꯕ ꯂꯩꯕꯥꯛꯁꯤꯒꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯄꯤꯈꯝꯅꯈ꯭ꯔꯦ ꯑꯃꯗꯤ ꯑꯋꯥ ꯑꯅꯥ ꯀꯌꯥ ꯅꯪꯂꯗꯨꯅ ꯃꯌꯨꯝ ꯃꯀꯩ ꯊꯥꯗꯣꯛꯅꯗꯨꯅ ꯆꯦꯟꯅꯕꯁꯨ ꯌꯥꯎꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯏꯅꯤꯡꯊꯧꯒꯤ ꯏꯆꯥ ꯅꯤꯡꯉꯣꯜ ꯂꯤꯛꯂꯥꯏ ꯉꯝꯕꯤꯕꯨ ꯑꯩꯒꯤ ꯃꯔꯨꯞ ꯃꯩꯔꯤꯉꯝꯕꯒꯤ ꯃꯐꯝꯗ ꯆꯥꯎꯅ ꯂꯨꯍꯣꯡꯕꯤꯌꯨ꯫ ꯊꯧꯅꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯈꯝꯂꯥꯡꯕ ꯃꯁꯥꯅ ꯃꯇꯣꯝꯇ ꯏꯀꯥꯏꯖꯔꯛꯇꯨꯅ ꯃꯆꯥꯏꯕꯦꯝ ꯂꯤꯛꯂꯥꯏ ꯉꯝꯕꯤꯕꯨ ꯃꯩꯔꯤꯉꯝꯕ ꯃꯥꯒꯤ ꯃꯐꯝꯗ ꯊꯥꯖꯔꯒꯦ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯆꯥꯏꯕꯦꯝ ꯂꯤꯛꯂꯥꯏ ꯉꯝꯕꯤ ꯃꯥꯗꯤ ꯃꯩꯔꯤꯉꯝꯕꯕꯨ ꯃꯊꯃꯣꯏꯗ ꯅꯨꯡꯁꯤꯖꯈꯤꯕꯅꯤ꯫ ꯃꯄꯥꯕꯨꯡ ꯃꯍꯥꯔꯥꯖꯅ ꯌꯥꯗꯕꯅ ꯃꯥꯒꯤ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯄꯥꯕꯨꯡ ꯃꯍꯥꯔꯥꯖꯅ ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯕꯤꯔꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯔꯛꯄꯗꯨ ꯇꯥꯕꯗ ꯍꯔꯥꯎꯃꯟꯈꯤꯗꯨꯅ ꯊꯧꯅꯥꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯏꯀꯥꯏꯕ ꯍꯪꯒꯣꯏꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯈꯣꯏꯔꯝꯖꯔꯝꯃꯤ꯫ ꯈꯨꯗꯛ ꯑꯗꯨꯗ ꯃꯆꯥꯏꯕꯦꯝ ꯂꯤꯛꯂꯥꯏ ꯉꯝꯕꯤ ꯑꯃꯗꯤ ꯃꯩꯔꯤꯉꯝꯕ ꯃꯈꯣꯏ ꯑꯅꯤꯕꯨ ꯆꯥꯎꯅ ꯂꯩꯕꯥꯛ ꯄꯨꯡꯖꯥꯎ ꯊꯤꯟꯗꯨꯅ ꯂꯨꯍꯣꯡꯕꯤꯈ꯭ꯔꯦ꯫ ꯂꯨꯍꯣꯡꯕ ꯑꯗꯨ ꯂꯣꯏꯕꯒ ꯀꯩꯔꯦꯜ ꯂꯥꯛꯄ ꯑꯃꯗꯤ ꯊꯧꯅꯥ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯂꯩꯕꯥꯛꯁꯤꯗ ꯂꯩꯔꯤꯕ ꯅꯨꯡꯖꯥꯎ ꯀꯌꯥ ꯑꯃꯗꯤ ꯆꯤꯡꯖꯥꯎ ꯀꯌꯥꯗꯨ ꯃꯐꯝ ꯆꯥꯅ ꯊꯥꯡꯗꯣꯛꯇꯨꯅ ꯊꯝꯕꯤꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯑꯋꯥꯕ ꯇꯥꯔꯕ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡ ꯀꯌꯥ ꯄꯥꯡꯕꯤꯔꯝꯂꯒ ꯃꯈꯣꯏꯒꯤ ꯈꯣꯡꯆꯠ ꯑꯗꯨ ꯃꯈꯥ ताना ꯆꯠꯂꯒꯦ ꯍꯥꯏꯅ ꯍꯥꯏꯔꯛꯄ ꯃꯇꯝꯁꯤꯗꯗꯤ ꯃꯩꯔꯤꯉꯝꯕ ꯑꯃꯗꯤ ꯂꯤꯛꯂꯥꯏ ꯉꯝꯕꯤꯗ ꯅꯠꯇꯅ ꯅꯤꯡꯊꯧ ꯈꯝꯂꯥꯡꯕ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯊꯧꯅꯥ ꯑꯃꯗꯤ ꯀꯩꯔꯦꯜ ꯂꯥꯛꯄ ꯑꯅꯤꯕꯨ ꯃꯇꯝ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯂꯩꯕꯥꯛꯁꯤꯗ ꯂꯩꯕꯤꯈꯣ ꯍꯥꯏꯗꯨꯅ ꯈꯥꯝꯖꯕꯗꯒꯤ ꯃꯇꯝ ꯈꯔꯗꯤ ꯅꯤꯡꯊꯧ ꯈꯝꯂꯥꯡꯕꯒꯤ ꯀꯣꯅꯨꯡꯗ ꯊꯧꯅꯥ ꯑꯃꯗꯤ ꯀꯩꯔꯦꯜ ꯂꯥꯛꯄ ꯃꯈꯣꯏ ꯑꯅꯤꯃꯛ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯊꯥꯕꯨꯝ ꯑꯃꯃꯨꯛ ꯈꯝꯂꯥꯡꯕ ꯅꯤꯡꯊꯧ ꯃꯥꯒꯤ ꯀꯣꯅꯨꯡꯗ ꯂꯩꯔꯛꯄꯅ ꯊꯧꯅꯥ ꯑꯃꯗꯤ ꯀꯩꯔꯦꯜ ꯂꯥꯛꯄ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯈꯣꯏꯒꯤ ꯈꯣꯡꯆꯠ ꯑꯗꯨ ꯃꯄꯨꯡ ꯐꯥꯅ ꯃꯈꯥ ꯇꯥꯅ ꯆꯠꯂꯒꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯆꯠꯂꯝꯗꯥꯏꯒꯤ ꯃꯇꯝ ꯑꯗꯨꯗ ꯊꯧꯅꯥꯅ ꯈꯥꯃꯦꯟ ꯄꯥꯝꯕꯤ 3ꯈꯛ ꯄꯔꯦꯡ ꯁꯥꯡꯅ ꯊꯥꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯩꯔꯤꯉꯝꯕꯕꯨ ꯌꯦꯡꯂꯗꯨꯅ, ꯏꯇꯥꯎ ꯃꯩꯔꯤꯉꯝꯕ, ꯑꯩꯈꯣꯏꯃꯨꯛ ꯆꯠꯈ꯭ꯔꯒꯦꯀꯣ꯫ ꯑꯩꯅ ꯉꯁꯤ ꯊꯥꯔꯝꯂꯤꯕ ꯈꯥꯃꯦꯟ ꯄꯥꯝꯕꯤꯁꯤꯒꯤ ꯏꯍꯥꯟ ꯍꯥꯟꯕ ꯈꯥꯃꯦꯟ ꯄꯥꯝꯕꯤꯁꯤꯅ ꯑꯩꯒꯤꯅꯤ, ꯑꯗꯨꯒ ꯑꯅꯤꯁꯨꯕꯁꯤꯅ ꯏꯇꯥꯎ ꯀꯩꯔꯦꯜ ꯂꯥꯛꯄꯒꯤꯅꯤ, ꯑꯗꯨꯒ ꯏꯔꯣꯏꯕꯁꯤꯅ ꯅꯪꯒꯤꯅꯤ꯫ ꯃꯩꯔꯤꯉꯝꯕ, ꯅꯪꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯈꯥꯃꯦꯟꯁꯤꯡꯁꯤꯅ ꯀꯪꯁꯤꯜꯂꯛꯂꯕꯗꯤ ꯀꯪꯁꯤꯜꯂꯛꯂꯤꯕ ꯈꯥꯃꯦꯟ ꯑꯗꯨꯒꯤ ꯃꯄꯨ ꯑꯣꯏꯔꯤꯕꯗꯣ ꯑꯋꯥꯕ ꯇꯥꯔꯦ ꯍꯥꯏꯗꯣ ꯈꯪꯅꯗꯨꯅ ꯇꯦꯡꯕꯥꯡꯅꯁꯤꯀꯣ ꯏꯇꯥꯎ꯫ ꯃꯩꯔꯤꯉꯝꯕꯁꯨ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯐꯒꯅꯤ ꯃꯔꯨꯞ, ꯏꯇꯥꯎ ꯑꯅꯤꯅ ꯆꯠꯄꯤꯔꯤꯕ ꯈꯣꯡꯆꯠ ꯑꯗꯣ ꯃꯄꯨꯡ ꯐꯥꯕ ꯑꯣꯏꯕꯤꯔꯨ꯫ ꯅꯇꯥꯎꯅ ꯏꯇꯥꯎꯅ ꯊꯥꯕꯤꯔꯝꯕ ꯈꯥꯃꯦꯟꯁꯤꯡ ꯑꯁꯤꯕꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩꯒꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯊꯧꯅꯥ, ꯀꯩꯔꯦꯜ ꯂꯥꯛꯄ ꯑꯃꯗꯤ ꯃꯩꯔꯤꯉꯝꯕ ꯃꯈꯣꯏ ꯑꯍꯨꯝ ꯅꯨꯡꯁꯤꯅ ꯂꯦꯡꯒꯣꯟꯅꯗꯨꯅ ꯑꯔꯣꯏꯕ ꯕꯤꯗꯥꯏ ꯄꯤꯅꯔꯝꯂꯒ ꯊꯧꯅꯥ ꯑꯃꯗꯤ ꯀꯩꯔꯦꯜ ꯂꯥꯛꯄ ꯃꯈꯣꯏ ꯑꯅꯤꯅ ꯃꯈꯣꯏꯒꯤ ꯈꯣꯡꯆꯠ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯩꯔꯤꯉꯝꯕ ꯃꯍꯥꯛꯅ ꯃꯆꯥꯏꯕꯦꯝ ꯂꯤꯛꯂꯥꯏ ꯉꯝꯕꯤꯕꯨ
ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯅ ꯂꯧꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯍꯧꯔꯝꯃꯤ꯫ ꯊꯧꯅꯥ ꯑꯃꯗꯤ ꯀꯩꯔꯦꯜ ꯂꯥꯛꯄ ꯃꯈꯣꯏ ꯑꯅꯤ ꯂꯣꯏꯅꯗꯨꯅ ꯆꯤꯡꯄꯥꯠ ꯇꯨꯔꯦꯜ ꯑꯃꯗꯤ ꯂꯩꯕꯥꯛ ꯀꯌꯥ ꯂꯥꯟꯗꯨꯅ ꯃꯥꯂꯦꯝ ꯁꯤꯟꯕ ꯊꯨꯡꯅ ꯀꯣꯏꯕꯒꯤ ꯈꯣꯡꯆꯠ ꯑꯗꯨ ꯃꯄꯨꯡ ꯐꯥꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯆꯥꯎꯔꯕ ꯎꯃꯪ ꯑꯃꯒꯤ ꯃꯅꯥꯛꯇ ꯇꯥꯕ ꯂꯩꯕꯥꯛ ꯑꯃꯗ ꯀꯩꯔꯦꯜ ꯂꯥꯛꯄ ꯑꯃꯗꯤ ꯊꯧꯅꯥ ꯃꯈꯣꯏ ꯑꯅꯤꯃꯛ ꯊꯨꯡꯂꯗꯨꯅ ꯄꯣꯊꯥꯅꯕ ꯍꯥꯏꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯊꯨꯡꯂꯨꯔꯤꯕ ꯃꯇꯝꯁꯤꯁꯨ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯄ ꯃꯇꯝ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯄꯤꯛꯇꯛꯅ ꯅꯥꯏꯇꯣꯝ ꯇꯥꯔꯝꯕ ꯈꯥꯡꯄꯣꯛꯁꯪ ꯑꯃꯗ ꯆꯪꯂꯛꯇꯨꯅ ꯀꯩꯔꯦꯜ ꯂꯥꯛꯄꯅ ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯂꯩꯕꯤꯕꯒꯦ? ꯃꯤ ꯂꯩꯕꯤꯕ꯭ꯔꯣ? ꯃꯄꯥꯜ ꯁꯣꯝꯗ ꯑꯃꯨꯛꯇ ꯊꯣꯛꯄꯤꯔꯣ꯫ ꯏꯃꯨꯡ ꯑꯗꯣꯝꯗꯒꯤ ꯃꯈ꯭ꯋꯥꯡ ꯀꯣꯜꯂꯕꯤ ꯌꯥꯝꯅ ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤ ꯑꯃ ꯆꯩꯁꯨ ꯁꯨꯗꯨꯅ ꯊꯣꯔꯛꯇꯨꯅ ꯊꯧꯅꯥ ꯑꯃꯗꯤ ꯀꯩꯔꯦꯜ ꯂꯥꯛꯄ ꯑꯅꯤꯗ ꯌꯦꯡꯂꯗꯨꯅ ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤ ꯑꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯁꯨꯁꯥ, ꯅꯣꯏꯕꯨ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ? ꯀꯩꯔꯦꯜ ꯂꯥꯛꯄꯁꯨ ꯍꯅꯨꯕꯤ ꯑꯗꯨꯗ ꯌꯦꯡꯂꯗꯨꯅ ꯇꯞꯅ ꯑꯕꯣꯛ, ꯅꯁꯨ ꯑꯩꯈꯣꯏꯁꯦ ꯂꯝ ꯀꯣꯏꯕ ꯂꯥꯛꯆꯕꯅꯤ꯫ ꯉꯁꯤ ꯑꯍꯤꯡꯁꯤꯗꯗꯤ ꯑꯕꯣꯛꯀꯤ ꯌꯨꯝꯁꯤꯗ ꯅꯁꯨ ꯑꯩꯈꯣꯏꯒꯤ ꯆꯪꯖꯐꯝ ꯄꯤꯕꯤꯌꯨ ꯍꯥꯏꯖꯒꯦ ꯇꯧꯖꯕꯅꯤ꯫ ꯍꯅꯨꯕꯤ ꯑꯗꯨꯅ ꯑꯃꯨꯛ ꯊꯧꯅꯥ ꯑꯃꯗꯤ ꯀꯩꯔꯦꯜ ꯂꯥꯛꯄꯗ ꯌꯦꯡꯂꯗꯨꯅ ꯇꯞꯅ ꯏꯁꯨꯁꯥ, ꯅꯣꯏꯕꯨ ꯑꯕꯣꯛꯀꯤ ꯈꯥꯡꯄꯣꯛꯁꯪ ꯑꯁꯤꯗ ꯂꯩꯕꯁꯤꯕꯨ ꯍꯩꯅꯒꯗ꯭ꯔꯣ? ꯅꯈꯣꯏꯅꯕꯨ ꯍꯩꯅꯅꯤ ꯍꯥꯏꯔꯕꯗꯤ ꯑꯕꯣꯛꯀꯤꯗꯤ ꯀꯔꯤꯁꯨ ꯀꯥꯏꯗꯦ꯫ ꯏꯁꯨꯁꯤꯡꯅ ꯂꯩꯅꯤꯡꯕ ꯃꯇꯝ ꯐꯥꯎꯕ ꯍꯦꯛ ꯂꯩꯌꯨ꯫ ꯑꯕꯣꯛꯅ ꯍꯔꯥꯎ ꯅꯁꯨ ꯑꯩꯈꯣꯏꯕꯨ ꯆꯪꯖꯐꯝ ꯄꯤꯕꯤꯔꯤꯕꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕ ꯂꯩꯖꯗ꯭ꯔꯦꯕꯣ꯫ ꯅꯁꯨ ꯑꯩꯈꯣꯏꯒꯤꯗꯤ ꯆꯪꯖꯐꯝꯕꯨ ꯐꯪꯂꯕꯗꯤ ꯌꯥꯔꯦ꯫ ꯅꯁꯨ ꯑꯩꯈꯣꯏꯅ ꯍꯩꯅꯗꯕ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯀꯔꯤꯁꯨ ꯂꯩꯖꯗꯦ꯫ ꯐꯔꯦ, ꯏꯁꯨ ꯑꯅꯤꯅꯕꯨ ꯍꯩꯅꯅꯤ ꯅꯨꯡꯉꯥꯏꯅꯤꯕꯨ ꯍꯥꯏꯔꯕꯗꯤ ꯑꯕꯣꯛꯀꯤꯗ ꯑꯗꯨꯝ ꯂꯩꯊꯣꯛꯎ꯫ ꯏꯃꯨꯡꯗ ꯆꯪꯂꯁꯤ, ꯂꯥꯛꯑꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯏꯃꯨꯡ ꯑꯗꯣꯝꯗ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯊꯧꯅꯥ ꯑꯃꯗꯤ ꯀꯩꯔꯦꯜ ꯂꯥꯛꯄ ꯃꯈꯣꯏ ꯑꯅꯤꯅ ꯊꯨꯡꯂꯨꯔꯤꯕ ꯂꯩꯕꯥꯛꯁꯤꯗ ꯑꯉꯛꯄ ꯃꯈꯜ ꯑꯃꯅꯤ꯫ ꯅꯨꯃꯤꯠꯄꯨ ꯇꯥꯈ꯭ꯔꯕꯗꯤ ꯂꯩꯕꯥꯛꯁꯤꯃ ꯃꯩ ꯑꯃꯗ ꯊꯥꯟꯕ ꯇꯧꯔꯝꯗꯦ꯫ ꯏꯃꯝꯕ ꯂꯩꯕꯥꯛ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯉꯛꯂꯗꯨꯅ ꯊꯧꯅꯥꯅ ꯍꯅꯨꯕꯤ ꯑꯗꯨꯗ ꯌꯦꯡꯂꯗꯨꯅ ꯈꯪꯅꯤꯡꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯑꯕꯣꯛ, ꯀꯔꯤꯒꯤꯅꯣ ꯑꯍꯤꯡ ꯊꯦꯡꯖꯤꯜꯂꯛꯂꯕ ꯃꯇꯝ ꯑꯁꯤ ꯐꯥꯎꯕ ꯃꯩ ꯑꯃꯠꯇ ꯊꯥꯟꯗ꯭ꯔꯤꯕꯁꯤꯕꯣ? ꯏꯁꯨ ꯅꯨꯄꯥ, ꯑꯍꯤꯡꯗ ꯃꯩ ꯊꯥꯟꯕ ꯑꯃꯗꯤ ꯃꯩ ꯃꯔꯤꯛ ꯑꯃ ꯐꯥꯎꯕ ꯎꯍꯟꯕ ꯌꯥꯗꯦꯀꯣ꯫ ꯅꯤꯡꯊꯧꯒꯤ ꯑꯀꯟꯕ ꯆꯩꯔꯥꯛ ꯍꯦꯛꯇ ꯐꯪꯒꯅꯤ꯫ ꯏꯁꯨꯁꯥ, ꯅꯣꯏꯕꯨ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯐꯥꯎꯔꯕ꯭ꯔꯅꯦ? ꯅꯈꯣꯏꯅ ꯈꯔ ꯉꯟꯅ ꯅꯨꯃꯤꯠ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯊꯨꯡꯂꯕ ꯑꯣꯏꯔꯝꯂꯕꯗꯤ ꯑꯔꯩꯕ ꯈꯔ ꯑꯕꯣꯛꯀ ꯍꯥꯎꯕ ꯍꯥꯎꯇꯕ ꯆꯥꯛ ꯆꯥꯈꯣꯝ ꯑꯃꯠꯇ ꯑꯣꯏꯔꯕꯁꯨ ꯆꯥꯖꯔꯝꯒꯗꯕꯅꯤꯗꯣ꯫ ꯅꯈꯣꯏꯅ ꯅꯨꯃꯤꯠ ꯃꯌꯨꯝ ꯆꯪꯈ꯭ꯔꯕ ꯃꯇꯝꯗ ꯂꯥꯛꯂꯕꯅꯤꯅ ꯑꯗꯨꯁꯨ ꯌꯥꯔꯔꯣꯏꯗꯣ꯫ ꯑꯕꯣꯛ, ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯈꯟꯕꯤꯒꯅꯨ꯫ ꯅꯁꯨ ꯑꯩꯈꯣꯏꯒꯤ ꯊꯣꯡꯅꯕ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯌꯥꯎꯖꯔꯤ꯫ ꯑꯗꯨꯕꯨ ꯍꯅꯨꯕꯤ ꯑꯗꯨ ꯀꯩꯔꯦꯜ ꯂꯥꯛꯄꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯏꯄꯥ ꯄꯥꯈꯠꯅ ꯀꯩꯔꯦꯜ ꯂꯥꯛꯄꯗ ꯌꯦꯡꯂꯗꯨꯅ ꯍꯦ ꯏꯁꯨꯁꯥ, ꯅꯣꯏꯕꯨ ꯅꯨꯃꯤꯠꯄꯨ ꯇꯥꯈ꯭ꯔꯕꯗꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯃꯩ ꯍꯥꯏꯕꯗꯨ ꯊꯥꯟꯕ ꯌꯥꯗꯦꯅꯦ꯫ ꯅꯤꯡꯊꯧꯒꯤ ꯑꯀꯟꯕ ꯆꯩꯔꯥꯛ ꯐꯪꯉꯗꯨꯅ ꯑꯉꯥꯡ ꯍꯦꯛꯇ ꯑꯣꯟꯒꯗꯧꯔꯤꯕꯅꯤ꯫ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯊꯧꯅꯥꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯗꯤ ꯀꯔꯤꯒꯤꯅꯣ ꯑꯕꯣꯛ? ꯏꯁꯨꯁꯥ, ꯂꯩꯕꯥꯛꯁꯤꯒ ꯊꯪꯅꯔꯤꯕ ꯎꯃꯪ ꯑꯁꯤꯗ ꯆꯥꯎꯔꯕ ꯁꯥꯊꯤꯔꯕ ꯁꯥꯃꯨ ꯂꯝꯁꯥ ꯀꯌꯥ ꯂꯩꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯂꯩꯕꯥꯛꯁꯤꯗꯒꯤ ꯃꯩꯉꯥꯟ ꯑꯃ ꯍꯦꯛ ꯎꯈꯤꯕꯗ ꯁꯥꯃꯨ ꯂꯝꯆꯥ ꯀꯌꯥꯗꯣ ꯂꯥꯛꯇꯨꯅ ꯂꯩꯕꯥꯛ ꯑꯁꯤ ꯃꯊꯛ ꯃꯈꯥ ꯍꯦꯛꯇ ꯑꯣꯟꯒꯗꯧꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨ ꯂꯩꯕꯅ ꯂꯩꯕꯥꯛꯁꯤꯒꯤ ꯅꯤꯡꯊꯧꯅ ꯑꯍꯤꯡꯗ ꯃꯩ ꯑꯃꯠꯇ ꯊꯥꯟꯕ ꯌꯥꯔꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯅꯤꯡꯊꯧꯒꯤ ꯌꯥꯊꯛꯁꯤꯕꯨ ꯊꯧꯁꯥꯗ꯭ꯔꯕꯗꯤ ꯑꯉꯥꯡ ꯑꯣꯜꯍꯟꯒꯅꯤ ꯍꯥꯏꯅ ꯂꯥꯎꯔꯤꯕꯅꯤꯅꯦꯍꯦ꯫ ꯏꯅꯨꯡ ꯉꯜꯂꯤꯉꯩ ꯅꯨꯃꯤꯠ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯗꯨꯅ ꯆꯥꯅꯔꯒ ꯅꯨꯃꯤꯠꯄꯨ ꯃꯌꯨꯝ ꯆꯪꯈ꯭ꯔꯕꯗꯤ ꯃꯩ ꯍꯥꯏꯕꯗꯨ ꯂꯩꯕꯥꯛ ꯑꯁꯤꯗ ꯊꯥꯟꯕ ꯌꯥꯗꯦ ꯍꯥꯏꯕꯁꯦ ꯅꯈꯣꯏꯁꯨ ꯈꯪꯖꯤꯜꯂꯨꯀꯣ ꯏꯁꯨꯁꯥ꯫ ꯐꯔꯦ, ꯉꯁꯤꯒꯤꯗꯤ ꯑꯕꯣꯛꯀꯤ ꯂꯩꯖꯔꯤꯕ ꯈꯔꯁꯤ ꯆꯥꯃꯤꯟꯅꯔꯔꯣ, ꯂꯥꯛꯑꯣ꯫ ꯁꯤ ꯍꯥꯏꯗꯨꯅ ꯍꯅꯨꯕꯤ ꯑꯗꯨ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯀꯣꯂꯤ ꯍꯧꯒꯠꯈꯤꯗꯨꯅ ꯆꯥꯅꯕ ꯀꯔꯤꯅꯣ ꯈꯔ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯀꯩꯔꯦꯜ ꯂꯥꯛꯄꯗꯤ ꯁꯥꯃꯨ ꯂꯝꯆꯥ ꯄꯜꯂꯛꯄꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯖꯩ꯫ ꯑꯗꯨꯒ ꯃꯇꯥꯎ ꯊꯧꯅꯥꯗ ꯈꯪꯌꯦꯡ ꯌꯦꯡꯂꯛꯏ꯫ ꯊꯧꯅꯥꯁꯨ ꯑꯗꯨꯝ ꯈꯪꯂꯤ꯫ ꯀꯩꯔꯦꯜ ꯂꯥꯛꯄꯅ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯅ ꯃꯉꯣꯟꯗ ꯌꯦꯡꯂꯛꯂꯤꯕꯁꯤꯒꯤ ꯃꯔꯝꯗꯣ ꯇꯞꯅ ꯑꯍꯜ ꯑꯗꯨꯗ ꯌꯦꯡꯂꯗꯨꯅ ꯊꯧꯅꯥꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯕꯣꯛ, ꯅꯁꯨꯗꯤ ꯄꯨꯛ ꯈꯔ ꯆꯥꯎꯖꯩ꯫ ꯑꯗꯨꯅ ꯑꯕꯣꯛ, ꯆꯥꯅꯕ ꯈꯔ ꯊꯣꯡ ꯊꯥꯛꯆꯒꯦ꯫ ꯌꯥꯔꯕꯗꯤ ꯑꯕꯣꯛꯅ ꯃꯩ ꯈꯔꯒ ꯊꯣꯡ ꯊꯥꯛꯅꯕ ꯀꯣꯟꯅꯤ ꯈꯔꯒ ꯄꯤꯕꯤꯌꯨꯕ꯫ ꯑꯍꯜ ꯑꯗꯨꯁꯨ ꯏꯄꯥ ꯄꯥꯈꯠꯅ ꯍꯥꯊꯨ ꯍꯩ ꯏꯁꯨ ꯅꯨꯄꯥ, ꯃꯗꯨ ꯌꯥꯗꯦꯅꯦꯍꯦ꯫ ꯅꯈꯣꯏ ꯋꯥꯔꯕꯁꯨ ꯋꯥꯅ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯗꯗꯤ ꯈꯥꯡꯂꯣꯅꯦ꯫ ꯁꯦ, ꯑꯕꯣꯛꯀꯤ ꯂꯩꯖꯕ ꯈꯔꯁꯦ
isu nang na lam labadi nang chajarose asumna cha khara amadi inchang khara ga loina na bibiri thauna su nok phet tawduna hanubi aduda yenglaga tapna aboki leijariba khara sinadi nasugi ipukase thanma ngamgadaba mandi abo kaiden lakpasu matang chari khalladuna hanubi aduda yengladuna tapna abo aigi marupse mabuk yam chawjabani aduna bongna mai kharaga thong thakpada changba koli kharaga pibiyobo nasu ikoini yariba makai mairi ama phawbu uhandana bohna jagi adumna thauna amadi kaire lakpana haimalakpadagi hanubi adusu mai kharaga thong thaknaba koli kharaga pibirami aduga hanubi aduna isu sa noi yariba makai mai asi uhandana bohna ko karigumba samu lamcha kayana ugiba darabadi lebak asi ahing asida pungtum tumgadawribani madu natraga lebak sigi ningthona khangkragana ahal oiraba nabok isu yauna hayenge numitta angang ongadawribani maram aduna isu sa nakhoi yamna chekshina honauko asumna hanjin hairaklammi kairen lakpa sunokladuna tapna kairen lakpana hairaklammi abokna kibirabadi aikhoi machi marum amada tumina lona kanasu uhandana thongthak jaruragi karisu khanbiganobo horen thongba thakpa loibaga nasu aikhoi muklak jagebo si hairamlaga thauna amadi kairen lakpa makhoi animak thokri hanubi adusu isu sa nakhoi yamna chekshilluko asumna lauduna leijahaurammi thauna amadi kairen lakpa makhoi animak labuk lamhang amada thoraktuna mafam adwaida leiramba jaru iku mamai thadoraklammi mai aduna wangna langna chaklakpadu ubada laibak praja miyam adudi pakhatna pahaibadu oinaraduna kapna launarei sana konungdasu langna wangna maijau mahaugalaklibadu ubada laibak adugi ningthau punchiba masu asaw khambi mai hokiduna magi khongmi lanmi kayaga loinana maijau hogatliba domda khongsan khirami langlaba maingan adu ubada umang adomda leiramba samu lamcha kayadusu maingan leiriba adomda makhoi pulap honaduna kudup thaduna senchilai adumna samu lamcha kayaduna senchilakpaduda laimai du thak thak launa nikli ahal oirabi aduna thauna amadi kaire lakpa anida mai pibi kibe hanubi adusu yamna pakhatna is manglidana sidia asumna machinda soladuna sekau magi jaisu adusu suduna maijau hugaliba domda chatkirami khara thapna samu lamcha kaya senchilakliba du ubada nokphet tawjaduna thaunada yenglai aduga kaire lakpana idaw khara thapna leibi ai samu lamcha kaya se thabak tawgi adumna leiringai hanubi adusu jaisu adusu suduna sangsilaptuna ipa pakhatna isu nupa nakoi bo adumna tawganun he laibak ase pungmang batare ni a ai bu karino gi mai pirubano asumna machinda son chonduna sangsilai thaunasu hanubi adugi manakta sangsilaptuna nokmi hanubi aduda konbiduna tapna abo ngasi haiba numitchidagi leibak sida leiram janabi do hongdoktune ingna jikni hinglagadabani masi pumbase abokna nasoi khoida mai khara pibikibaduna oigadoribani hanubi adusu senchi lakliba samu lamcha kaya do yengladuna tapna kina thaunada yengladuna ahomba haiba bu ahing sida kana leitrabi ahal oirabi nabok aisu yaibi mangdoriba siranya thauna sunokladuna tapna hanubi aduda yengladuna hairaklammi aboki yaibi kaisu mangloyebo hayeng haiba namichidagi abok puleibak miyam sina sakna sonaga doribani kandisi aigi marupsigi matause kumhaidum yengsilaw obo hanubi adudi saw sanglaba samu lamcha kaya senchilakpadu ubada masadu kibana thak hengniklammi adubu mikup phade kairen lakpa masu magi 𝐒𝐤𝐿 satoktuna mabu tamna senchilakliba samu lamcha kayado amamamda oina magi khoijai aduna lengduna hatlaga samu lamcha kayado mafam amada sumpaishilami kairen lakpagi matau kayado ubada hanubi adudi maya kaba makhai yenglaga leikhirami cheraksida leibak sigi ningthau punchiba masu magi khummi lanmi kayaga mafam masi yausilaktuna ingangakna kaire lakpana tawriba matawado mamit kuptana yengduna leikhirami adumna samu lamcha kayado amamamta oina sum hatlaga paisilakpana haujikti chawrba chingchaw amagumna samu lamcha kayagi thawai yaudraba hakchang kayado paiduna leiri imungda kapna launaduna leiramba leibak praja kayamasu mapalta chenthoknaraktuna
ꯀꯩꯔꯦꯜ ꯂꯥꯛꯄꯅ ꯆꯥꯎꯔꯕ ꯁꯥꯃꯨ ꯂꯝꯆꯥ ꯀꯌꯥ ꯑꯃ ꯃꯥꯒꯤ ꯈꯣꯏꯖꯩꯅ ꯀꯣꯠꯇꯨꯅ ꯌꯥꯏꯕꯤ ꯂꯧꯕꯗꯨ ꯀꯨꯝꯍꯩꯒꯨꯝ ꯌꯦꯡꯅꯗꯨꯅ ꯂꯩꯅꯔꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯀꯩꯔꯦꯜ ꯂꯥꯛꯄꯅ ꯁꯥꯃꯨ ꯂꯝꯆꯥ ꯀꯌꯥꯗꯨ ꯇꯨꯝꯅ ꯍꯥꯠꯂꯒ ꯃꯐꯝ ꯑꯃꯗ ꯄꯩꯗꯨꯅ ꯄꯨꯂꯞ ꯊꯝꯂꯝꯃꯤ꯫ ꯀꯩꯔꯦꯜ ꯂꯥꯛꯄꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕ ꯊꯤꯟꯊꯗꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯀꯩꯔꯦꯜ ꯂꯥꯛꯄꯒꯤ ꯂꯦꯡꯖꯨꯝꯗ ꯄꯣꯞ ꯄꯣꯞ ꯊꯥꯔꯗꯨꯅ ꯍꯔꯥꯎꯅ "ꯊꯧꯅꯥ ꯐꯔꯕ ꯅꯨꯄꯥ, ꯅꯪꯕꯨ ꯀꯅꯥꯅꯣ? ꯀꯔꯤ ꯂꯝꯗꯒꯤ ꯂꯥꯛꯄꯅꯣ?" ꯀꯩꯔꯦꯜ ꯂꯥꯛꯄ ꯃꯥꯁꯨ ꯃꯀꯣꯛ ꯅꯣꯟꯗꯨꯅ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯒꯤ ꯃꯐꯝꯗ ꯈꯣꯏꯔꯝꯖꯩ꯫ ꯑꯗꯨꯒ ꯇꯞꯅ "ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯒꯤ ꯏꯃꯤꯡ ꯀꯩꯔꯦꯜ ꯂꯥꯛꯄ ꯍꯥꯏꯅ ꯀꯧꯖꯩ꯫ ꯑꯩꯒꯤ ꯃꯔꯨꯞꯁꯤꯒ ꯑꯩꯈꯣꯏꯒꯤꯅꯤ ꯂꯣꯏꯅꯅ ꯃꯥꯂꯦꯝ ꯑꯁꯤ ꯁꯤꯟꯕ ꯊꯨꯡꯅ ꯀꯣꯏꯕ ꯂꯥꯛꯆꯕꯅꯤ꯫ ꯄꯨꯟꯁꯤꯕ ꯅꯤꯡꯊꯧꯁꯨ ꯍꯔꯥꯎꯈꯤꯕꯅ ꯀꯩꯔꯦꯜ ꯂꯥꯛꯄꯕꯨ ꯀꯣꯟꯁꯤꯟꯗꯨꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯑꯗꯨ ꯇꯥꯅꯕ ꯂꯥꯎꯔꯛꯏ꯫ "ꯂꯩꯕꯥꯛ ꯃꯤꯌꯥꯝꯁꯨ ꯇꯥꯕꯤꯌꯨ꯫ ꯍꯌꯦꯡ ꯏꯅꯨꯡ ꯇꯩꯅ ꯉꯥꯟꯕꯒ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯔꯕ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯤꯕꯨ ꯀꯣꯛꯄꯤꯔꯤꯕ ꯀꯩꯔꯦꯜ ꯂꯥꯛꯄ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯗ ꯑꯩꯒꯤ ꯏꯆꯥꯇꯣꯝꯕꯤ ꯅꯣꯡꯊꯥꯡ ꯂꯩꯃꯕꯨ ꯊꯥꯖꯗꯨꯅ ꯆꯥꯎꯅ ꯂꯨꯍꯣꯡꯒꯅꯤ." ꯑꯗꯨꯝꯅ ꯀꯩꯔꯦꯜ ꯂꯥꯛꯄ ꯑꯃꯗꯤ ꯊꯧꯅꯥꯒ ꯂꯣꯏꯅꯅ ꯄꯨꯟꯁꯤꯕ ꯅꯤꯡꯊꯧꯒꯤ ꯁꯅꯥ ꯀꯣꯅꯨꯡ ꯇꯝꯅ ꯄꯣꯛꯈ꯭ꯔꯤ꯫ ꯃꯩ ꯄꯤꯔꯨꯕꯒꯤ ꯑꯉꯥꯡ ꯑꯣꯜꯂꯅꯤ ꯈꯜꯂꯨꯕ ꯁꯣꯜꯂꯕꯤ ꯍꯅꯨꯕꯤ ꯑꯗꯨꯁꯨ ꯑꯉꯥꯡ ꯑꯣꯟꯕꯒꯤ ꯃꯍꯨꯠꯇ ꯄꯨꯟꯁꯤꯕ ꯅꯤꯡꯊꯧꯒꯤ ꯁꯅꯥ ꯀꯣꯅꯨꯡꯗ ꯄꯨꯔꯛꯄꯤꯗꯨꯅ ꯊꯝꯕꯤꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯝꯅ ꯑꯍꯤꯡ ꯑꯗꯨ ꯍꯧꯈꯤꯗꯨꯅ ꯏꯅꯣꯡ ꯉꯥꯟꯕꯒꯗꯤ ꯀꯩꯔꯦꯜ ꯂꯥꯛꯄ ꯃꯥꯒꯤ ꯃꯐꯝꯗ ꯁꯛꯇ ꯆꯨꯗ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯤ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯒꯤ ꯃꯆꯥ ꯅꯤꯡꯉꯣꯜ ꯑꯇꯣꯝꯕꯤ ꯅꯣꯡꯊꯥꯡ ꯂꯩꯃꯕꯨ ꯊꯥꯖꯗꯨꯅ ꯆꯥꯎꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯂꯩꯕꯥꯛ ꯄꯨꯡꯖꯥꯎ ꯊꯤꯟꯗꯨꯅ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯅ ꯃꯥꯒꯤ ꯈꯨꯕꯝ ꯅꯤꯡꯊꯧ ꯑꯁꯤ ꯀꯩꯔꯦꯜ ꯂꯥꯛꯄꯗ ꯍꯥꯞꯂꯗꯨꯅ ꯂꯩꯕꯥꯛꯁꯤꯒꯤ ꯅꯤꯡꯊꯧ ꯀꯩꯔꯦꯜ ꯂꯥꯛꯄꯅ ꯑꯣꯏꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯊꯧꯅꯥꯕꯨꯁꯨ ꯃꯈꯥ ꯇꯥꯅ ꯆꯠꯄꯤꯈ꯭ꯔꯅꯨ, ꯃꯐꯝ ꯑꯁꯤꯗ ꯂꯦꯡꯗꯅ ꯂꯩꯕꯤꯔꯣ ꯍꯥꯏꯅ ꯊꯧꯅꯥꯒꯤ ꯃꯐꯝꯗꯁꯨ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯩꯔꯦꯜ ꯂꯥꯛꯄ ꯃꯁꯥꯃꯛ ꯌꯥꯎꯅ ꯊꯧꯅꯥꯕꯨ ꯈꯥꯝꯂꯕꯗꯨꯗꯗꯤ ꯊꯧꯅꯥꯁꯨ ꯌꯥꯔꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨꯗ ꯃꯇꯝ ꯈꯔꯗꯤ ꯂꯩꯔꯒꯦ ꯍꯥꯏꯅ ꯌꯥꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯃꯇꯝ ꯈꯔ ꯀꯩꯔꯦꯜ ꯂꯥꯛꯄꯒꯤ ꯂꯩꯕꯥꯛꯁꯤꯗ ꯂꯩꯔꯝꯂꯒ ꯆꯠꯂꯝꯗꯥꯏꯒꯤ ꯃꯇꯝꯗ ꯍꯥꯟꯅꯒꯨꯝ ꯈꯥꯃꯦꯟ ꯄꯥꯝꯕꯤ 3 ꯊꯥꯔꯝꯃꯤ꯫ ꯑꯍꯥꯟꯕ ꯑꯗꯨꯅ ꯊꯧꯅꯥꯒꯤ, ꯑꯅꯤꯁꯨꯕ ꯑꯗꯨꯅ ꯀꯩꯔꯦꯜ ꯂꯥꯛꯄ ꯃꯁꯥꯒꯤ, ꯑꯗꯨꯒ ꯑꯍꯨꯝꯁꯨꯕ ꯑꯗꯨꯅ ꯃꯩꯔꯤ ꯉꯝꯕꯒꯤ ꯍꯥꯏꯗꯨꯅ ꯇꯥꯛꯂꯝꯃꯤ꯫ ꯍꯥꯟꯅꯒ ꯆꯞ ꯃꯥꯟꯅꯅ ꯀꯩꯔꯦꯜ ꯂꯥꯛꯄꯕꯨ ꯌꯦꯡꯂꯗꯨꯅ ꯊꯧꯅꯥꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯇꯥꯎ ꯀꯩꯔꯦꯜ ꯂꯥꯛꯄ, ꯑꯩꯁꯨ ꯑꯩꯒꯤ ꯈꯣꯡꯆꯠ ꯑꯁꯦ ꯃꯄꯨꯡ ꯐꯥꯅ ꯃꯈꯥ ꯇꯥꯅ ꯆꯠꯆꯈ꯭ꯔꯒꯦꯀꯣ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯊꯥꯔꯝꯂꯤꯕ ꯈꯥꯃꯦꯟ ꯄꯥꯝꯕꯤ 3ꯁꯤꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯀꯪꯁꯤꯜꯂꯛꯂꯕꯗꯤ ꯈꯥꯃꯦꯟ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯄꯨ ꯑꯣꯏꯔꯤꯕ ꯃꯥꯒꯤ ꯃꯐꯝꯗ ꯑꯋꯥꯕ ꯇꯥꯔꯦ ꯈꯪꯅꯗꯨꯅ ꯇꯦꯡꯕꯥꯡꯅꯁꯤꯀꯣ ꯃꯔꯨꯞ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯊꯧꯅꯥ ꯑꯃꯗꯤ ꯀꯩꯔꯦꯜ ꯂꯥꯛꯄ ꯃꯈꯣꯏ ꯑꯅꯤꯁꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯂꯦꯡꯒꯣꯟꯅꯔꯝꯂꯒ ꯊꯧꯅꯥ ꯃꯥꯒꯤ ꯈꯣꯡꯆꯠ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯆꯠꯈ꯭ꯔꯤ꯫ ꯀꯩꯔꯦꯜ ꯂꯥꯛꯄ ꯃꯥꯁꯨ ꯂꯩꯕꯥꯛꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯅꯣꯡꯊꯥꯡ ꯂꯩꯃꯕꯨ ꯃꯥꯒꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯍꯧꯔꯝꯃꯤ꯫ ꯊꯧꯅꯥꯁꯨ ꯃꯈꯥ ꯇꯥꯅ ꯂꯩꯕꯥꯛ ꯀꯌꯥ ꯀꯌꯥ ꯑꯃꯗꯤ ꯆꯥꯎꯔ ꯆꯥꯎꯔꯕ ꯆꯤꯡꯄꯥꯠ ꯇꯨꯔꯦꯟ ꯀꯌꯥ ꯂꯥꯟꯊꯣꯛꯇꯨꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯄꯥꯛꯂꯕ ꯏꯁꯤꯡ ꯏꯄꯥꯛ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯏꯄꯥꯛ ꯑꯗꯨꯒꯤ ꯑꯔꯣꯏꯕ ꯉꯝꯈꯩ ꯍꯥꯏꯕꯗꯨ ꯃꯤꯠꯅ ꯎꯕ ꯉꯝꯂꯝꯗꯦ꯫ ꯏꯄꯥꯛ ꯑꯁꯤ ꯂꯥꯟꯊꯣꯛꯂꯒ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯂꯝꯂꯒ ꯑꯩꯒꯤ ꯈꯣꯡꯆꯠꯁꯤꯒꯤ ꯑꯔꯣꯏꯕ ꯄꯟꯊꯨꯡ ꯍꯥꯏꯕꯗꯨ ꯑꯣꯏꯗꯨꯅ ꯑꯩꯁꯨ ꯏꯃꯥꯒꯤ ꯑꯃꯗꯤ ꯏꯅꯥꯎꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯒꯦ꯫ ꯑꯁꯨꯝꯅ ꯋꯥꯈꯜꯗ ꯈꯜꯂꯗꯨꯅ ꯏꯁꯤꯡ ꯏꯃꯥꯏ ꯃꯊꯛ ꯑꯗꯨꯗ ꯑꯁꯨꯝ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯑꯁꯨꯝ ꯂꯥꯛꯄꯗꯗꯤ ꯎꯔꯤ ꯐꯖꯔꯕ ꯏꯊꯠ ꯑꯃ ꯂꯩꯔꯝꯂꯤꯕꯗꯨ꯫ ꯊꯧꯅꯥ ꯏꯊꯠ ꯑꯗꯨ ꯇꯝꯅ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯗꯗꯤ ꯐꯖꯔꯕ ꯀꯣꯅꯨꯡ ꯑꯃꯁꯨ ꯏꯊꯠ ꯑꯗꯨꯗ ꯂꯩꯔꯝꯃꯤ꯫ ꯊꯧꯅꯥꯁꯨ ꯏꯊꯠ ꯑꯗꯨꯗ ꯌꯧꯔꯗꯨꯅ ꯂꯩꯔꯤꯕ ꯀꯣꯅꯨꯡ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯑꯁꯨꯝ ꯆꯪꯂꯛꯏ꯫ ꯑꯗꯨꯕꯨ ꯀꯣꯅꯨꯡ ꯑꯗꯨꯗ ꯃꯤꯑꯣꯏ ꯑꯃꯠꯇ ꯂꯩꯇꯕꯒꯨꯝ ꯏꯆꯤꯛ ꯆꯤꯛꯄ ꯑꯗꯨꯗ ꯊꯧꯅꯥꯅ "ꯃꯤ ꯂꯩꯕꯤꯕ꯭ꯔꯣ? ꯑꯩꯅ ꯀꯧꯔꯤꯕꯁꯤ ꯇꯥꯕꯤꯔꯕꯗꯤ ꯃꯄꯥꯜ ꯁꯣꯝꯗ ꯑꯃꯨꯛꯇ ꯊꯣꯛꯄꯤꯔꯛꯎ." ꯑꯗꯨꯝꯅ ꯊꯧꯅꯥꯅ ꯍꯦꯛ ꯀꯧꯈꯤꯕꯒ ꯂꯥꯏꯒꯨꯝꯅ ꯅꯤꯡꯊꯤꯖꯔꯕꯤ ꯐꯖꯔꯕ ꯐꯤꯖꯣꯜ ꯂꯩꯇꯦꯡꯂꯕꯤ ꯀꯣꯛꯊꯛꯇ ꯁꯅꯥꯒꯤ ꯎꯔꯤ ꯋꯥꯔꯤ ꯀꯌꯥꯒꯤ ꯂꯨꯍꯨꯞ ꯑꯃꯁꯨ ꯎꯞꯄꯤ ꯅꯨꯄꯤ ꯑꯃ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯊꯧꯅꯥꯗ ꯃꯣꯃꯣꯟ ꯇꯧꯗꯨꯅ ꯌꯦꯡꯂꯝꯂꯒ ꯇꯞꯅ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯂꯦꯡꯁꯤꯟꯕꯤꯔꯛꯎ ꯄꯥꯝꯃꯨꯕ, ꯃꯇꯝ ꯀꯌꯥꯗꯒꯤ ꯑꯩꯅ ꯅꯪꯕꯨ ꯈꯧꯔꯥꯡꯅ ꯉꯥꯏꯖꯔꯛꯂꯤꯕꯅꯤ." ꯊꯧꯅꯥꯗꯤ ꯏꯉꯛꯂꯗꯨꯅ ꯅꯨꯄꯤ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯇꯞꯅ, "ꯀꯔꯤꯅꯣ ꯅꯤꯡꯊꯤꯖꯔꯕꯤ ꯏꯕꯦꯝꯃ, ꯅꯪꯅ ꯇꯥꯛꯄꯤꯔꯤꯕꯗꯨꯕꯨ? ꯑꯩꯕꯨ ꯍꯥꯟꯅ ꯁꯛ ꯈꯪꯕꯤꯕ꯭ꯔꯥ?" ꯅꯨꯄꯤ ꯑꯗꯨꯁꯨ ꯊꯧꯅꯥꯗ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯌꯦꯡꯂꯒ ꯇꯞꯅ, "ꯈꯪꯖꯗꯦ, ꯑꯗꯨꯕꯨ ꯆꯍꯤ ꯆꯥ ꯀꯌꯥꯗꯒꯤ ꯑꯩꯅ ꯂꯩꯔꯤꯕ ꯏꯊꯠꯁꯤꯕꯨ ꯎꯕ ꯉꯝꯕ ꯅꯨꯄꯥ ꯑꯃꯈꯛ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯇꯥꯛꯄꯤꯔꯝꯃꯤꯗꯨ ꯉꯁꯤꯗꯤ ꯏꯕꯨꯡꯉꯣꯅ ꯏꯍꯥꯟ ꯍꯥꯟꯅ ꯏꯊꯠꯁꯤꯕꯨ ꯎꯕꯤꯔꯕꯅꯤꯅ ꯃꯥꯂꯦꯝꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯉꯁꯤꯗꯒꯤꯗꯤ ꯑꯩꯒꯤ ꯏꯊꯠ ꯑꯁꯤ ꯎꯕ ꯐꯪꯂꯒꯅꯤ꯫ ꯅꯅꯥꯏ ꯑꯩꯒꯤ ꯁꯛꯂꯣꯟꯁꯨ ꯉꯁꯤꯗꯒꯤ ꯃꯤꯑꯣꯏꯕꯗ ꯑꯣꯟꯗꯨꯅ ꯇꯥꯏꯕꯪ ꯀꯨꯝꯍꯩ ꯌꯥꯎꯖꯕ ꯐꯪꯖꯔꯒꯅꯤ." ꯊꯧꯅꯥ ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯍꯦꯟꯅ ꯑꯉꯛꯄ ꯄꯣꯛꯂꯗꯨꯅ ꯅꯨꯄꯤꯗꯨꯗ ꯌꯦꯡꯂꯗꯨꯅ ꯇꯞꯅ, "ꯀꯔꯤꯅꯣ ꯏꯕꯦꯝꯃ, ꯅꯪꯅ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯨ? ꯑꯩꯗꯤ ꯋꯥꯈꯜ ꯇꯥꯕ ꯉꯝꯖꯗ꯭ꯔꯤ꯫ ꯑꯁꯦꯡꯕ ꯑꯆꯨꯝꯕꯗꯣ ꯃꯔꯤꯛ ꯆꯨꯝꯅ ꯇꯥꯛꯄꯤꯗꯨꯅ ꯑꯩꯕꯨꯁꯨ ꯈꯪꯍꯟꯕꯤꯌꯨ."
ꯑꯩꯁꯦ ꯏꯁꯤꯡ ꯂꯥꯏꯔꯦꯝꯕꯤ ꯂꯥꯏ ꯖꯂꯦꯝꯕꯤ ꯍꯥꯏꯕꯗꯨ ꯑꯩꯒꯤ ꯏꯆꯦꯝ 13 ꯂꯩꯔꯝꯃꯤ ꯑꯩꯈꯣꯏ 13ꯀꯤ ꯃꯅꯨꯡꯗ ꯑꯩꯅ ꯏꯇꯣꯟ ꯇꯣꯟꯕꯤꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯗꯤ ꯃꯁꯥ ꯃꯁꯥꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯃꯃꯝ ꯂꯥꯛꯇꯨꯅ ꯄꯨꯈ꯭ꯔꯦ ꯅꯅꯥꯏ ꯑꯩ ꯏꯇꯣꯝꯇꯅꯤ ꯆꯥꯎꯔꯕ ꯀꯣꯅꯨꯡꯁꯤꯗ ꯋꯥꯅ ꯏꯕꯨꯡꯉꯣꯕꯨ ꯂꯥꯛꯄ ꯉꯥꯏꯖꯍꯧꯔꯤꯕꯁꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕꯗꯒꯤ ꯊꯧꯅꯥꯁꯨ ꯂꯥꯏ ꯖꯂꯦꯝꯕꯤꯕꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯂꯧꯁꯤꯟꯕꯤꯔꯝꯃꯤ ꯊꯧꯅꯥꯁꯨ ꯃꯥꯕꯨ ꯍꯦꯛ ꯂꯧꯁꯤꯟꯈꯤꯕꯗꯒꯤ ꯂꯥꯏ ꯖꯂꯦꯝꯕꯤ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯂꯥꯏꯒꯤ ꯁꯛꯇꯝ ꯑꯗꯨ ꯊꯥꯗꯣꯛꯈꯤꯗꯨꯅ ꯏꯪꯅ ꯅꯤꯡꯊꯤꯖꯔꯕꯤ ꯇꯥꯏꯕꯪ ꯑꯣꯏꯕꯤ ꯆꯅꯨꯔꯥ ꯑꯃꯒꯤ ꯁꯥꯕꯥꯜ ꯑꯣꯟꯈ꯭ꯔꯤ ꯑꯗꯨꯝꯅ ꯃꯇꯝ ꯈꯔ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯇꯩ ꯃꯅꯥꯎ ꯑꯣꯏꯅ ꯅꯨꯡꯉꯥꯏꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯂꯥꯏ ꯖꯂꯦꯝꯕꯤꯅ ꯏꯔꯨ ꯁꯥꯗꯦꯡꯕ ꯃꯇꯝꯗ ꯃꯥꯒꯤ ꯁꯝꯅꯥ ꯑꯃ ꯏꯁꯤꯡ ꯑꯗꯨꯗ ꯇꯥꯎꯊꯈꯤꯔꯝꯃꯤ ꯑꯗꯨꯝꯅ ꯑꯁꯨꯝ ꯇꯥꯎꯊꯔꯛꯇꯨꯅ ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧ ꯇꯣꯂꯦꯟ ꯁꯅꯥꯅ ꯏꯔꯨ ꯁꯥꯗꯦꯡꯂꯤꯉꯩ ꯃꯥꯒꯤ ꯃꯈ꯭ꯋꯥꯡꯗ ꯍꯦꯛ ꯌꯦꯠꯂꯨꯔꯤ ꯇꯣꯂꯦꯟ ꯁꯅꯥꯁꯨ ꯃꯥꯒꯤ ꯃꯈ꯭ꯋꯥꯡꯗ ꯌꯦꯠꯂꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯌꯥꯝꯅ ꯅꯤꯡꯊꯤꯖꯔꯕ ꯂꯩꯅꯝꯇꯅ ꯌꯣꯝꯂꯕ ꯁꯝꯂꯥꯡ ꯑꯃꯈꯛ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯁꯝꯂꯥꯡ ꯑꯗꯨꯗꯒꯤ ꯐꯨꯗꯣꯔꯛꯄ ꯅꯨꯡꯁꯤꯔꯕ ꯂꯩꯅꯝ ꯑꯗꯨꯅ ꯇꯣꯂꯦꯟ ꯁꯅꯥꯗꯤ ꯄꯨꯡꯉꯥꯎ ꯉꯥꯎꯈꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯗꯨꯅ ꯃꯥꯒꯤ ꯑꯃꯥꯏꯕꯤ ꯑꯃꯨ ꯁꯅꯥꯕꯨ ꯌꯦꯡꯂꯗꯨꯅ ꯇꯣꯂꯦꯟ ꯁꯅꯥꯅ ꯍꯥꯏꯔꯛꯂꯝꯃꯤ ꯌꯦꯡꯉꯣꯕ ꯅꯁꯨꯒꯤ ꯊꯃꯣꯏ ꯁꯨꯝꯍꯠꯂꯤꯕ ꯁꯝꯅꯥꯁꯤꯒꯤ ꯃꯄꯨ ꯑꯣꯏꯔꯤꯕ ꯆꯅꯨꯔꯥꯗꯣ ꯃꯧꯒꯤꯁꯤꯡꯗ ꯆꯜꯂꯕꯤ ꯑꯃ ꯑꯣꯏꯒꯦꯔꯥ ꯃꯄꯨ ꯄꯥꯟꯗ꯭ꯔꯤꯕꯤ ꯂꯩꯔꯥꯡ ꯑꯣꯏꯒꯦꯔꯥ ꯄꯨꯝꯁꯥꯠꯅꯔꯤꯕꯤ ꯂꯩꯔꯥꯡ ꯑꯃ ꯑꯣꯏꯒꯦꯔꯥ ꯑꯩꯒꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯍꯟꯗꯅꯗꯤ ꯇꯣꯛꯂꯔꯣꯏ ꯃꯔꯝ ꯑꯗꯨꯅ ꯑꯕꯣꯛꯅ ꯅꯁꯨꯒꯤ ꯑꯄꯥꯝꯕ ꯊꯨꯡꯍꯟꯕꯤꯌꯨ ꯑꯃꯨ ꯁꯅꯥꯁꯨ ꯅꯣꯛꯂꯗꯨꯅ ꯇꯞꯅ ꯇꯣꯂꯦꯟ ꯁꯅꯥꯗ ꯌꯦꯡꯂꯒ ꯐꯒꯅꯤ ꯏꯁꯣ ꯏꯕꯨꯡꯉꯣꯅ ꯄꯥꯝꯂꯤꯕꯗꯨꯃꯛ ꯅꯅꯥꯏꯅ ꯕꯣꯛꯅ ꯁꯣꯏꯗꯅ ꯊꯨꯡꯍꯟꯖꯒꯦ ꯁꯤ ꯍꯥꯏꯔꯝꯂꯒ ꯃꯥꯒꯤ ꯁꯛꯇꯤ ꯁꯤꯖꯤꯟꯅꯗꯨꯅ ꯂꯥꯏ ꯖꯂꯦꯝꯕꯤꯒꯤ ꯁꯝꯅꯥꯗꯨ ꯎꯔꯨ ꯂꯣꯏꯁꯤꯜꯍꯟꯗꯨꯅ ꯌꯥꯡꯀꯣꯛ ꯑꯃꯒꯨꯝ ꯄꯥꯛꯊꯣꯔꯛꯇꯨꯅ ꯏꯁꯤꯡ ꯏꯊꯛ ꯑꯗꯨꯗ ꯇꯥꯎꯗꯨꯅ ꯂꯩꯈꯤꯔꯝꯃꯤ ꯑꯃꯨ ꯁꯅꯥꯁꯨ ꯌꯥꯡꯀꯣꯛ ꯑꯃꯒꯨꯝ ꯄꯥꯛꯂꯗꯨꯅ ꯏꯁꯤꯡ ꯏꯊꯛꯇ ꯇꯥꯎꯔꯒ ꯂꯩꯔꯤꯕ ꯑꯗꯨꯗ ꯐꯠ ꯀꯥꯈꯠꯄꯒ ꯃꯁꯥ ꯃꯇꯣꯝꯇ ꯏꯁꯤꯡ ꯏꯆꯦꯜ ꯑꯗꯨ ꯍꯟꯒꯠꯂꯗꯨꯅ ꯇꯥꯎꯔꯒ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯝꯅ ꯑꯁꯨꯝ ꯇꯥꯎꯗꯨꯅ ꯂꯥꯛꯄꯅ ꯂꯥꯏ ꯖꯂꯦꯝꯕꯤ ꯑꯃꯗꯤ ꯊꯧꯅꯥꯅ ꯂꯩꯔꯤꯕ ꯏꯊꯠ ꯑꯗꯨꯗ ꯊꯨꯡꯂꯔꯤ ꯑꯃꯨ ꯁꯅꯥꯁꯨ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗꯗꯤ ꯂꯥꯏ ꯖꯂꯦꯝꯕꯤꯒꯤ ꯃꯨꯔꯕ ꯁꯥꯡꯂꯕ ꯃꯁꯝ ꯑꯗꯨ ꯎꯔꯗꯨꯅ ꯑꯣ ꯏꯁꯣ ꯏꯕꯨꯡꯉꯣꯕꯨ ꯉꯥꯎꯍꯜꯂꯤꯕ ꯁꯝꯂꯥꯡꯁꯤꯗꯤ ꯅꯤꯡꯊꯤꯖꯔꯕꯤ ꯅꯨꯄꯤꯁꯤꯒꯤ ꯑꯣꯏꯔꯦꯀꯣ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯁꯤ ꯈꯪꯍꯟꯗꯅ ꯍꯦꯛꯇ ꯐꯥꯗꯨꯅ ꯏꯁꯣ ꯏꯕꯨꯡꯉꯣꯒꯤ ꯃꯅꯥꯛꯇ ꯄꯨꯈ꯭ꯔꯒꯦ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯃꯐꯝ ꯆꯥꯕ ꯑꯃꯗ ꯂꯨꯝꯗꯨꯅ ꯑꯃꯨ ꯁꯅꯥꯁꯨ ꯂꯩꯈꯤꯔꯝꯃꯤ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯑꯍꯤꯡ ꯑꯣꯏꯔꯛꯂꯕꯗꯨꯗ ꯂꯥꯏ ꯖꯂꯦꯝꯕꯤ ꯑꯃꯗꯤ ꯊꯧꯅꯥ ꯃꯈꯣꯏ ꯑꯅꯤꯃꯛ ꯅꯨꯡꯉꯥꯏꯅ ꯇꯨꯝꯈꯨꯜ ꯇꯥꯟꯅꯈ꯭ꯔꯕ ꯃꯇꯝꯁꯤꯗ ꯑꯃꯨ ꯁꯅꯥ ꯇꯞꯅ ꯈꯣꯡꯊꯥꯡ ꯁꯥꯍꯨꯝ ꯅꯥꯏꯍꯟꯗꯅ ꯆꯪꯂꯛꯇꯨꯅ ꯂꯥꯏ ꯖꯂꯦꯝꯕꯤꯕు ꯐꯥꯔꯒ ꯄꯨꯒꯦ ꯊꯧꯔꯥꯡꯂꯛꯄꯗꯗꯤ ꯊꯧꯅꯥ ꯑꯃꯗꯤ ꯂꯥꯏ ꯖꯂꯦꯝꯕꯤꯅ ꯍꯤꯞꯂꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯃꯁꯥꯗꯨ ꯆꯪꯁꯤꯟꯕ ꯉꯝꯂꯝꯗꯦ ꯑꯃꯨ ꯁꯅꯥꯁꯨ ꯐꯅ ꯀꯟꯅꯗꯤ ꯆꯪꯅꯕ ꯍꯣꯠꯅꯕꯅꯤ ꯑꯗꯨꯕꯨ ꯑꯃꯨ ꯁꯅꯥ ꯑꯗꯨꯃꯛ ꯉꯝꯂꯝꯗꯦ ꯍꯟꯖꯤꯟ ꯍꯣꯠꯅꯔꯕꯁꯨ ꯉꯝꯂꯛꯇ꯭ꯔꯕꯗꯨꯗꯗꯤ ꯀꯣꯏꯅ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗꯗꯤ ꯎꯔꯤ ꯃꯇꯤꯛ ꯃꯒꯨꯜ ꯂꯩꯔꯕ ꯊꯧꯅꯥꯒꯤ ꯊꯥꯡꯁꯥꯡ ꯑꯗꯨ ꯐꯃꯨꯡ ꯑꯗꯨꯗ ꯉꯥꯗꯨꯅ ꯊꯝꯂꯝꯂꯤꯕ ꯑꯗꯨ ꯑꯃꯨ ꯁꯅꯥꯁꯨ ꯊꯤꯟꯊꯗꯦ ꯃꯥꯒꯤ ꯃꯍꯩ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯃꯇꯤꯛ ꯃꯒꯨꯜ ꯆꯥꯎꯕ ꯂꯥꯏꯃꯨ ꯑꯃ ꯊꯥꯖꯤꯟꯗꯨꯅ ꯊꯧꯅꯥꯒꯤ ꯊꯥꯡꯁꯥꯡ ꯑꯗꯨ ꯂꯧꯊꯣꯛꯍꯜꯂꯛꯂꯝꯃꯤ ꯊꯥꯡꯁꯥꯡ ꯑꯗꯨ ꯊꯥꯡꯈꯨꯝꯗꯒꯤ ꯁꯠꯇꯣꯛꯂꯒ ꯆꯥꯛꯂꯤꯕ ꯃꯩꯔꯛ ꯑꯗꯨꯒꯤ ꯃꯩꯅꯨꯡ ꯑꯗꯨꯗ ꯐꯠ ꯏꯟꯁꯤꯟꯈꯤꯔꯝꯃꯤ ꯑꯗꯨꯝꯅ ꯍꯦꯛ ꯃꯩꯅꯨꯡ ꯑꯗꯨꯗ ꯊꯥꯡꯁꯥꯡ ꯑꯗꯨ ꯏꯟꯁꯤꯟꯈꯤꯕꯒ ꯊꯧꯅꯥꯒꯤ ꯄꯨꯟꯁꯤꯁꯨ ꯑꯔꯣꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯔꯝꯃꯤ ꯊꯕꯛ ꯑꯗꯨ ꯄꯥꯡꯊꯣꯛꯂꯝꯂꯒ ꯑꯃꯨ ꯁꯅꯥꯁꯨ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯇꯨꯃꯤꯟꯅ ꯊꯣꯛꯈ꯭ꯔꯤ ꯑꯗꯨꯕꯨ ꯂꯥꯏ ꯖꯂꯦꯝꯕꯤꯗꯤ ꯃꯄꯨꯔꯣꯏꯕ ꯃꯥꯗꯤ ꯊꯋꯥꯏꯒ ꯍꯛꯆꯥꯡꯒ ꯁꯦꯠꯅ ꯈꯥꯏꯅꯈ꯭ꯔꯦ ꯍꯥꯏꯕꯗꯨ ꯈꯪꯖꯗꯕꯅ ꯊꯧꯅꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯀꯣꯟꯗꯨꯅ ꯑꯗꯨꯃꯛ ꯅꯨꯡꯉꯥꯏꯅ ꯇꯨꯝꯈꯨꯜ ꯇꯥꯟꯖꯔꯤ ꯑꯗꯨꯝꯅ ꯑꯍꯤꯡ ꯑꯗꯨ ꯍꯧꯈꯤꯗꯨꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯗꯤ ꯂꯥꯏ ꯖꯂꯦꯝꯕꯤꯁꯨ ꯃꯄꯨꯔꯣꯏꯕꯅ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯊꯃꯣꯏ ꯁꯣꯛꯅ ꯊꯧꯅꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯀꯣꯟꯗꯨꯅ ꯀꯞꯆꯔꯝꯃꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯊꯧꯅꯥꯕꯨ ꯀꯣꯜꯂꯗꯨꯅ ꯂꯥꯏ ꯖꯂꯦꯝꯕꯤꯅ ꯀꯔꯤ ꯃꯇꯧ ꯀꯧꯕꯒꯤ ꯄꯥꯝꯃꯨꯕ ꯅꯅꯥꯎ ꯑꯩꯕꯨ ꯀꯅꯥꯗ ꯁꯤꯟꯅꯕꯤꯔꯝꯂꯕꯒꯦ ꯅꯪꯕꯨ ꯋꯥꯅ ꯃꯊꯪ ꯑꯁꯨꯛ ꯀꯨꯏꯕꯁꯤ ꯉꯥꯏꯖꯔꯛꯄꯅꯤ ꯅꯅꯥꯎꯕꯨ ꯊꯥꯗꯣꯛꯇꯨꯅ ꯑꯁꯤ ꯂꯝꯗꯝꯗ ꯆꯠꯈꯤꯕ ꯌꯥꯔꯣꯏꯌꯦ ꯍꯥꯏꯅ ꯊꯧꯅꯥꯕꯨ ꯀꯧꯗꯨꯅ ꯀꯞꯆꯔꯤ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯑꯃꯨ ꯁꯅꯥ ꯆꯪꯂꯛꯇꯨꯅ ꯂꯥꯏ ꯖꯂꯦꯝꯕꯤꯗ ꯌꯦꯡꯂꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯕꯦꯝꯃ ꯀꯞꯂꯨꯗꯅ ꯀꯔꯤꯕꯨ ꯀꯥꯟꯅꯔꯨꯒꯅꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯃꯥꯅ ꯆꯠꯆꯈ꯭ꯔꯕꯁꯨ ꯂꯩꯍꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯍꯟꯊꯕ ꯌꯥꯗꯦꯀꯣ ꯅꯨꯄꯤ ꯃꯆꯥ ꯑꯁꯨꯝꯅ ꯑꯐꯕ ꯁꯥꯗꯨꯅ ꯂꯥꯏ ꯖꯂꯦꯝꯕꯤꯕꯨ ꯊꯦꯝꯗꯨꯅ ꯅꯤꯡꯊꯧ ꯇꯣꯂꯦꯟ ꯁꯅꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯃꯩꯔꯤ ꯉꯝꯕ ꯑꯃꯗꯤ ꯀꯩꯔꯦ ꯂꯥꯛꯄ ꯑꯅꯤꯒꯤ ꯃꯐꯝꯗ
ꯊꯧꯅꯥꯅ ꯊꯥꯔꯝꯕ ꯈꯥꯃꯦꯟ ꯄꯥꯝꯕꯤ ꯑꯍꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯏꯍꯥꯟ ꯍꯥꯟꯕ ꯊꯧꯅꯥꯒꯤ ꯈꯥꯃꯦꯟ ꯄꯥꯝꯕꯤ ꯑꯗꯨ ꯀꯪꯁꯤꯜꯂꯛꯄꯗꯒꯤ ꯃꯥꯒꯤ ꯃꯔꯨꯞ ꯊꯧꯅꯥ ꯑꯋꯥꯕ ꯇꯥꯔꯦ ꯈꯪꯂꯗꯨꯅ ꯃꯥꯒꯤ ꯃꯇꯥꯎꯒꯤ ꯇꯦꯡꯕꯥꯡꯅꯕ ꯆꯠꯂꯒꯦ ꯍꯥꯏꯅ ꯍꯥꯏꯔꯝꯗꯨꯅ ꯊꯧꯅꯥꯅ ꯆꯠꯈꯤꯕ ꯂꯝꯕꯤ ꯑꯗꯣꯝꯗ ꯊꯨꯅ ꯌꯥꯡꯅ ꯃꯥꯂꯪꯄꯥꯜ ꯑꯗꯨꯗ ꯄꯥꯏꯗꯨꯅ ꯑꯅꯤꯃꯛ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯄꯥꯛꯂꯕ ꯏꯄꯥꯛ ꯑꯃꯒꯤ ꯇꯣꯔꯕꯥꯟꯗ ꯀꯩꯔꯦ ꯂꯥꯛꯄ ꯑꯃꯗꯤ ꯃꯩꯔꯤ ꯉꯝꯕ ꯑꯅꯤꯃꯛ ꯊꯦꯡꯅꯔꯔꯤ꯫ ꯃꯇꯝ ꯀꯨꯏꯅ ꯎꯅꯈꯤꯗ꯭ꯔꯕ ꯃꯔꯨꯞ ꯑꯅꯤꯗꯨ ꯂꯦꯡꯒꯣꯟꯅꯗꯨꯅ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯗꯨꯅ ꯄꯣꯊꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯁꯥ ꯃꯁꯥꯒꯤ ꯃꯐꯝꯗ ꯃꯈꯣꯏꯒꯤ ꯃꯔꯨꯞ ꯊꯧꯅꯥꯅ ꯊꯥꯔꯝꯕ ꯈꯥꯃꯦꯟ ꯄꯥꯝꯕꯤ ꯑꯍꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯈꯣꯏꯒꯤ ꯃꯔꯨꯞꯀꯤ ꯈꯥꯃꯦꯟ ꯑꯗꯨ ꯀꯪꯁꯤꯜꯂꯛꯂꯦ ꯍꯥꯏꯗꯨꯅ ꯈꯣꯡꯒꯨꯜ ꯂꯤꯕ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯅ ꯍꯥꯏꯅꯔꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯄꯥꯛꯂꯕ ꯏꯄꯥꯛ ꯑꯗꯨꯕꯨ ꯂꯥꯟꯊꯣꯛꯂꯒ ꯃꯈꯣꯏꯒꯤ ꯃꯔꯨꯞ ꯊꯧꯅꯥꯕꯨ ꯂꯩꯕ꯭ꯔꯥ ꯌꯦꯡꯂꯨꯔꯁꯦ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯃꯥꯂꯪꯄꯥꯜ ꯑꯗꯨꯗ ꯄꯥꯏꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯅꯤꯡꯊꯤꯖꯔꯕ ꯏꯊꯠ ꯑꯃ ꯂꯩꯔꯤꯕꯗꯨ ꯎꯔꯗꯨꯅ ꯏꯊꯠ ꯑꯗꯨ ꯇꯝꯅ ꯄꯥꯏꯊꯔꯛꯄꯗꯗꯤ ꯂꯥꯏ ꯖꯂꯦꯝꯕꯤ ꯑꯃꯗꯤ ꯊꯧꯅꯥꯅ ꯂꯩꯃꯤꯟꯅꯈꯤꯕ ꯆꯥꯎꯔꯕ ꯅꯤꯡꯊꯤꯖꯔꯕ ꯁꯅꯥ ꯀꯣꯅꯨꯡ ꯑꯗꯨꯅ ꯂꯩꯔꯝꯂꯤꯕꯗꯨ ꯎꯔꯤ꯫ ꯀꯩꯔꯦꯟ ꯂꯥꯛꯄ ꯑꯃꯗꯤ ꯃꯩꯔꯤ ꯉꯝꯕ ꯃꯈꯣꯏꯅꯤ ꯆꯪꯗꯨꯅ ꯀꯧꯕ ꯌꯥꯕ ꯀꯧꯔꯕꯁꯨ ꯀꯅꯥꯁꯨ ꯈꯨꯝꯂꯛꯇ꯭ꯔꯕꯗꯨꯗꯗꯤ ꯀꯥꯟꯅꯔꯔꯣꯏ ꯍꯥꯏꯗꯨꯅ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯉꯛꯄꯅꯤ, ꯅꯤꯡꯊꯤꯖꯔꯕ ꯁꯅꯥ ꯀꯣꯅꯨꯡ ꯑꯗꯨꯗ ꯃꯤꯑꯣꯏ ꯑꯃꯠꯇ ꯂꯩꯔꯝꯗꯕꯗꯨ ꯎꯕꯗ ꯀꯩꯔꯦ ꯂꯥꯛꯄ ꯑꯃꯗꯤ ꯃꯩꯔꯤ ꯉꯝꯕ ꯃꯈꯣꯏ ꯑꯅꯤ ꯑꯉꯛꯄꯗꯤ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯗꯅ ꯑꯁꯨꯝ ꯀꯥ ꯀꯌꯥ ꯑꯃꯗ ꯆꯪꯗꯨꯅ ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯂꯕꯁꯨ ꯀꯅꯥꯁꯨ ꯊꯦꯡꯅꯗꯕ ꯀꯔꯤꯁꯨ ꯐꯪꯗꯕꯗꯨꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯁꯦ ꯍꯥꯏꯅꯗꯨꯅ ꯄꯣꯊꯥꯔꯤꯉꯩ ꯌꯥꯝꯅ ꯅꯝꯊꯤꯕ ꯑꯄꯨꯝ ꯑꯁꯥꯒꯤ ꯃꯅꯝ ꯑꯃ ꯈꯪꯐꯥꯎ ꯐꯥꯎꯔꯛꯄꯗꯒꯤ ꯀꯩꯔꯦ ꯂꯥꯛꯄ ꯃꯅꯥꯇꯣꯟ ꯑꯗꯨ ꯃꯦꯜꯂꯗꯨꯅ ꯃꯩꯔꯤ ꯉꯝꯕꯗ ꯌꯦꯡꯂꯒ "ꯑꯁ, ꯏꯇꯥꯎ, ꯃꯅꯝꯁꯤ ꯀꯩꯅꯣꯝꯃ ꯇꯧꯔꯤꯁꯤꯕꯨ, ꯃꯐꯝ ꯁ꯭ꯋꯥꯏꯗ ꯑꯄꯨꯝ ꯑꯁꯥꯒ ꯂꯩꯕ꯭ꯔꯥ? ꯑꯃꯨꯛꯇ ꯌꯦꯡꯉꯨ." ꯃꯩꯔꯤ ꯉꯝꯕꯁꯨ ꯃꯅꯥꯇꯣꯟ ꯑꯗꯨ ꯃꯦꯜꯂꯗꯨꯅ ꯀꯩꯔꯦ ꯂꯥꯛꯄꯗ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯍꯣꯏ ꯏꯇꯥꯎ, ꯑꯩꯁꯨ ꯑꯗꯨꯝꯅ ꯈꯜꯂꯤꯕꯅꯤ. ꯀꯩ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇ ꯊꯤꯗꯣꯛꯁꯤ." ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅꯤ ꯆꯪꯗꯨꯅ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯀꯔꯤ ꯂꯩꯕꯒꯦ ꯑꯄꯨꯝ ꯑꯁꯥꯒ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯊꯤꯔꯛꯏ꯫ ꯃꯩꯔꯤ ꯉꯝꯕꯅ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯃꯩ ꯍꯧꯕꯝ ꯑꯗꯨꯗ ꯊꯤꯡꯖꯤꯟꯗꯨꯅ ꯊꯝꯂꯝꯕ ꯊꯥꯡꯁꯥꯡ ꯑꯗꯨ ꯎꯔꯛꯏ꯫ ꯃꯩ ꯍꯧꯕꯝ ꯑꯗꯨꯒꯤ ꯃꯄꯥꯗ ꯇꯥꯔꯤꯕ ꯊꯥꯡꯈꯨꯝ ꯑꯗꯨ ꯈꯨꯟꯒꯠꯂꯗꯨꯅ, "ꯁꯤꯕꯨ ꯏꯇꯥꯎ ꯊꯧꯅꯥꯒꯤ ꯊꯥꯡꯈꯨꯝ ꯑꯗꯨ ꯅꯠꯇꯕ꯭ꯔꯅꯦ?" ꯑꯁꯨꯝꯅ ꯃꯆꯤꯟꯗ ꯁꯣꯟꯗꯨꯅ ꯃꯩꯅꯨꯡꯗ ꯏꯟꯁꯤꯜꯂꯤꯕ ꯊꯥꯡꯁꯥꯡ ꯑꯗꯨ ꯐꯠ ꯂꯥꯎꯅ ꯁꯠꯇꯣꯔꯛꯇꯨꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯀꯩꯔꯦ ꯂꯥꯛꯄꯅ, "ꯏꯇꯥꯎ, ꯁꯤꯗ ꯃꯤꯑꯣꯏ ꯑꯃꯒꯤ ꯄꯠꯊ ꯄꯨꯝꯊꯔꯕ ꯍꯛꯆꯥꯡ ꯑꯃ ꯎꯄꯨ ꯃꯅꯨꯡꯁꯤꯗ ꯌꯥꯎꯗꯨꯅ ꯂꯩꯔꯤ." ꯑꯁꯨꯝꯅ ꯂꯥꯎꯔꯛꯏ꯫ ꯃꯩꯔꯤ ꯉꯝꯕꯁꯨ ꯊꯥꯡꯁꯥꯡ ꯑꯗꯨꯒ ꯊꯥꯡꯈꯨꯝ ꯑꯗꯨꯒ ꯄꯥꯏꯗꯨꯅ ꯀꯩꯔꯦ ꯂꯥꯛꯄꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄꯗꯗꯤ ꯎꯔꯤ ꯄꯠꯊ ꯄꯨꯝꯊꯔꯕ ꯍꯛꯆꯥꯡ ꯑꯃ ꯎꯄꯨ ꯑꯃꯒꯤ ꯃꯅꯨꯡꯗ ꯐꯖꯅ ꯍꯥꯞꯇꯨꯅ ꯊꯝꯂꯝꯂꯤꯕ ꯑꯗꯨ꯫ "ꯑꯣ, ꯑꯄꯨꯝ ꯑꯁꯥꯒꯤ ꯃꯅꯝ ꯂꯥꯛꯑꯦ ꯍꯥꯏꯔꯤꯁꯤꯗꯤ ꯍꯛꯆꯥꯡꯁꯤ ꯂꯩꯕꯒꯤ ꯑꯣꯏꯔꯝ ꯇꯥꯔꯦ꯫ ꯑꯗꯨ ꯏꯇꯥꯎ ꯌꯦꯡꯕꯅꯦ, ꯁꯤꯕꯨ ꯏꯇꯥꯎ ꯊꯧꯅꯥꯒꯤ ꯊꯥꯡꯁꯥꯡ ꯑꯗꯨ ꯃꯥꯟꯗꯕ꯭ꯔꯅꯦ?" ꯑꯁꯨꯝꯅ ꯃꯩꯔꯤ ꯉꯝꯕ ꯃꯥꯅ ꯄꯥꯏꯔꯛꯄ ꯊꯥꯡꯁꯥꯡ ꯑꯗꯨ ꯎꯠꯂꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯩꯔꯦ ꯂꯥꯛꯄꯁꯨ ꯏꯉꯛꯉꯛꯅ ꯃꯩꯔꯤ ꯉꯝꯕꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯊꯥꯡꯁꯥꯡ ꯑꯗꯨꯗ ꯌꯦꯡꯂꯗꯨꯅ, "ꯍꯣꯏꯅꯦ ꯏꯇꯥꯎ, ꯃꯁꯤ ꯏꯇꯥꯎ ꯊꯧꯅꯥꯒꯤ ꯊꯥꯡꯁꯥꯡ ꯑꯗꯨ ꯃꯥꯟꯈ꯭ꯔꯦꯗ." ꯑꯁꯨꯝꯅ ꯃꯆꯤꯟꯗ ꯁꯣꯟꯗꯨꯅ ꯐꯤ ꯑꯃꯅ ꯊꯥꯡꯁꯥꯡ ꯑꯗꯨꯗ ꯐꯠ ꯂꯥꯎꯅ ꯅꯥꯜꯂꯨꯕꯗꯗꯤ ꯑꯉꯛꯄꯅꯤ, ꯄꯠꯊ ꯄꯨꯝꯊꯔꯕ ꯍꯛꯆꯥꯡ ꯄꯣꯂꯥꯡ ꯑꯗꯨꯗ ꯑꯅꯧꯕ ꯎꯟꯁꯥ ꯆꯣꯡꯈꯠꯂꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯍꯦꯟꯅ ꯉꯛꯂꯗꯨꯅ ꯀꯩꯔꯦ ꯂꯥꯛꯄꯗ ꯌꯦꯡꯂꯗꯨꯅ ꯃꯩꯔꯤ ꯉꯝꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯇꯥꯎ, ꯅꯪꯅ ꯊꯥꯡꯁꯥꯡ ꯑꯗꯨ ꯊꯤꯊꯣꯛꯄꯗ ꯍꯛꯆꯥꯡ ꯄꯣꯂꯥꯡꯁꯤꯗ ꯎꯟꯁꯥ ꯈꯔ ꯆꯣꯡꯈꯠꯂꯤ. ꯑꯗꯨꯅ ꯏꯇꯥꯎ, ꯊꯥꯡꯁꯥꯡ ꯑꯗꯨ ꯇꯧ." ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯀꯩꯔꯦ ꯂꯥꯛꯄꯁꯨ ꯃꯥꯅ ꯄꯥꯏꯔꯤꯕ ꯑꯃꯣꯟꯕ ꯐꯤ ꯑꯗꯨꯅ ꯊꯥꯡꯁꯥꯡ ꯑꯗꯨꯕꯨ ꯒꯤꯔꯤ ꯂꯥꯎꯅ ꯇꯛꯂꯝꯃꯤ꯫ ꯊꯥꯡꯁꯥꯡ ꯑꯗꯨꯗ ꯇꯛꯂꯤꯕ ꯃꯈꯩ ꯄꯠꯊ ꯄꯨꯝꯊꯔꯨꯔꯕ ꯍꯛꯆꯥꯡ ꯑꯗꯨꯗ ꯎꯟꯁꯥ ꯈꯔ ꯑꯁꯨꯝ ꯆꯣꯡꯈꯠꯂꯛꯇꯨꯅ ꯊꯥꯡꯁꯥꯡ ꯑꯗꯨꯅ ꯍꯥꯟꯅꯒꯨꯝ ꯂꯪꯇ꯭ꯔꯤꯛ ꯂꯪꯂꯕ ꯃꯇꯝꯗꯗꯤ ꯎꯄꯨ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯊꯧꯅꯥꯁꯨ ꯂꯣꯡꯅ ꯍꯧꯒꯠꯂꯛꯇꯨꯅ, "ꯑꯩꯗꯤ ꯃꯇꯝ ꯀꯨꯏꯅ ꯇꯨꯡꯀꯨꯜ ꯇꯥꯟꯗꯨꯅ ꯂꯩꯊꯣꯛꯂꯨꯔꯕꯣꯏꯔꯦ." ꯁꯤ ꯍꯥꯏꯗꯨꯅ ꯍꯧꯒꯠꯂꯛꯏ꯫ ꯑꯃꯨꯛ ꯍꯟꯅ ꯃꯈꯣꯏꯒꯤ ꯃꯇꯥꯎ ꯑꯍꯨം ꯑꯗꯨ ꯎꯅꯖꯕ ꯐꯪꯖꯕꯗ ꯍꯔꯥꯎꯔꯗꯨꯅ ꯀꯩꯔꯦ ꯂꯥꯛꯄ, ꯃꯩꯔꯤ ꯉꯝꯕ ꯑꯃꯗꯤ ꯊꯧꯅꯥ ꯃꯈꯣꯏ ꯄꯨꯟꯅ ꯂꯦꯡꯒꯣꯟꯅꯔꯝꯃꯤ꯫ ꯊꯧꯅꯥꯅ ꯃꯥꯒꯤ ꯅꯨꯄꯤ ꯂꯥꯏ ꯖꯂꯦꯝꯕꯤꯕꯨ ꯀꯧꯗꯨꯅ ꯊꯤꯔꯛꯄ ꯃꯇꯝꯗꯗꯤ ꯂꯥꯏ ꯖꯂꯦꯝꯕꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯗ꯭ꯔꯤ꯫ ꯃꯈꯣꯏ ꯄꯨꯟꯅ ꯂꯥꯏꯃꯤꯠ ꯊꯥꯟꯗꯨꯅ ꯌꯦꯡꯂꯛꯄꯗꯗꯤ ꯂꯥꯏ ꯖꯂꯦꯝꯕꯤꯕꯨ ꯇꯣꯂꯦꯟ ꯁꯅꯥꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕꯗꯨꯗ ꯅꯠꯇꯅ ꯑꯃꯨ ꯁꯅꯥꯅ ꯃꯇꯧ ꯀꯔꯝꯅ ꯂꯥꯏ ꯖꯂꯦꯝꯕꯤꯕꯨ ꯊꯦꯝꯗꯨꯅ ꯄꯨꯈꯤꯕ ꯍꯥꯏꯕꯅꯆꯤꯡꯕ ꯄꯨꯝꯅꯃꯛ ꯈꯪꯂꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯊꯧꯅꯥ, ꯀꯩꯔꯦ ꯂꯥꯛꯄ ꯑꯃꯗꯤ ꯃꯩꯔꯤ ꯉꯝꯕ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯇꯣꯂꯦꯟ ꯁꯅꯥꯒꯤ ꯁꯅꯥ ꯀꯣꯅꯨꯡ ꯇꯝꯅ ꯃꯥꯂꯪꯄꯥꯟ ꯑꯗꯨꯗ ꯄꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯥꯏꯒꯨꯝꯅ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯔꯕ ꯃꯔꯨꯞ ꯑꯍꯨം ꯑꯗꯨꯅ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯇꯣꯂꯦꯟ ꯁꯅꯥ ꯃꯥꯒꯤ ꯂꯩꯕꯥꯛꯇ ꯆꯠꯈꯤꯕꯁꯤꯅ ꯀꯔꯤ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕ ꯇꯝꯕ ꯉꯝꯂꯝꯗꯦ꯫ ꯇꯣꯂꯦꯟ ꯁꯅꯥꯒꯤ ꯂꯩꯕꯥꯛ ꯑꯗꯨ ꯌꯧꯔꯗꯨꯅ ꯇꯣꯂꯦꯟ ꯁꯅꯥꯒꯤ ꯁꯅꯥ ꯀꯣꯅꯨꯡ ꯑꯗꯨꯗ
ꯃꯇꯧ ꯀꯔꯝꯅ ꯆꯪꯁꯤꯒꯦ ꯍꯥꯏꯕ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯍꯦꯛ ꯂꯟꯗꯥꯔꯨꯕꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯂꯥꯏ ꯖꯂꯦꯝꯕꯤꯕꯨ ꯌꯥꯏꯕꯤ ꯂꯧꯈꯤꯕꯁꯨ ꯌꯥꯔꯤꯕꯅꯤ꯫ ꯑꯗꯨꯝꯅ ꯈꯟꯕ ꯌꯥꯕ ꯈꯜꯂꯕꯒꯤ ꯇꯨꯡꯗ ꯃꯩꯔꯤꯉꯝꯕ, ꯀꯩꯔꯦꯜꯂꯥꯛꯄ ꯑꯃꯗꯤ ꯊꯧꯅꯥ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯅꯨꯄꯤꯒꯤ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯅꯨꯄꯤ ꯁꯥꯔꯒ ꯅꯤꯡꯊꯤꯖꯔꯕ ꯆꯔꯩ ꯐꯤ ꯑꯃꯗꯤ ꯐꯖꯔꯕ ꯁꯅꯥꯂꯤ ꯈꯨꯖꯤ ꯀꯌꯥ ꯌꯣꯟꯕꯤ ꯅꯨꯄꯤ ꯁꯥꯗꯨꯅ ꯇꯣꯂꯦꯟ ꯁꯅꯥꯒꯤ ꯁꯅꯥ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯂꯥꯏ ꯖꯂꯦꯝꯕꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯂꯥꯏ ꯖꯂꯦꯝꯕꯤꯒꯤ ꯀꯥ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯊꯧꯅꯥ ꯃꯥꯅ ꯁꯦꯠꯂꯝꯕ ꯃꯐꯤ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯂꯣꯠꯂꯝꯕ ꯃꯁꯛ ꯑꯗꯨ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯁꯛꯇꯝ ꯑꯗꯨꯗ ꯂꯥꯏ ꯖꯂꯦꯝꯕꯤꯒꯤ ꯃꯤꯠꯃꯥꯡꯗ ꯂꯦꯞꯂꯔꯤ꯫ ꯂꯥꯏ ꯖꯂꯦꯝꯕꯤꯁꯨ ꯂꯥꯏꯋꯣꯏꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕ ꯃꯄꯨꯔꯣꯏꯕꯅ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯑꯃꯨꯛ ꯍꯟꯅ ꯂꯦꯞꯂꯔꯕꯁꯤꯗ ꯀꯞꯅ ꯀꯞꯅ ꯃꯄꯨꯔꯣꯏꯕꯕꯨ ꯀꯣꯟꯁꯤꯟꯖꯩ꯫ ꯊꯧꯅꯥꯁꯨ ꯃꯥꯒꯤ ꯅꯨꯄꯤ ꯂꯥꯏ ꯖꯂꯦꯝꯕꯤꯕꯨ ꯃꯊꯥꯗ ꯀꯣꯟꯗꯨꯅ ꯃꯊꯃꯣꯏꯗ ꯆꯥꯛꯂꯤꯕ ꯂꯃꯟ ꯈꯨꯝꯅꯤꯡꯕꯒꯤ ꯃꯩꯆꯥꯛ ꯑꯗꯨ ꯃꯨꯠꯊꯠꯅꯕ ꯍꯣꯠꯅꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯊꯋꯥꯏ ꯑꯣꯏꯔꯤꯕꯤ ꯂꯥꯏ ꯖꯂꯦꯝꯕꯤꯕꯨ ꯇꯣꯂꯦꯟ ꯁꯅꯥ ꯃꯥꯒ ꯂꯨꯍꯣꯡꯁꯦ ꯍꯥꯏꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯝꯂꯤꯕ ꯑꯗꯨ ꯈꯪꯂꯨꯕꯗ ꯍꯦꯟꯅ ꯁꯥꯎꯈꯤꯗꯨꯅ ꯂꯥꯏꯒꯨꯝ ꯁꯛꯇꯤ ꯂꯩꯔꯕ ꯑꯀꯟꯕ ꯃꯔꯨꯞ ꯑꯍꯨꯝ ꯑꯗꯨ ꯑꯉꯧꯕ ꯃꯩꯔꯤ ꯄꯨꯕ ꯅꯨꯡꯁꯤꯠꯀꯨꯝ ꯄꯥꯏꯊꯣꯛꯈꯤꯗꯨꯅ ꯇꯣꯂꯦꯟ ꯁꯅꯥꯒꯤ ꯈꯨꯡꯃꯤ ꯂꯥꯟꯃꯤ ꯀꯌꯥ ꯑꯃ ꯃꯈꯣꯏ ꯑꯍꯨꯝꯇꯅ ꯇꯨꯝꯅ ꯍꯥꯠꯄ ꯍꯧꯔꯛꯏ꯫ ꯇꯣꯂꯦꯟ ꯁꯅꯥ ꯑꯃꯗꯤ ꯑꯃꯨ ꯁꯅꯥꯕꯨ ꯊꯧꯅꯥꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯔꯕ ꯊꯥꯡꯁꯥꯡ ꯑꯗꯨꯒꯤ ꯃꯌꯥꯗ ꯂꯨꯔꯦꯟ ꯀꯦꯟꯗꯨꯅ ꯌꯥꯏꯕꯤ ꯂꯧꯈꯤꯔꯝꯃꯤ꯫ ꯇꯣꯂꯦꯟ ꯁꯅꯥꯒꯤ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯌꯥꯕ ꯂꯥꯟꯖꯗꯕ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯁꯦꯅꯥꯄꯇꯤ ꯑꯃꯗ ꯅꯤꯡꯊꯧ ꯈꯨꯕꯝ ꯑꯗꯨ ꯁꯤꯟꯅꯕꯤꯔꯝꯗꯨꯅ ꯊꯧꯅꯥꯁꯨ ꯃꯥꯒꯤ ꯂꯥꯏ ꯖꯂꯦꯝꯕꯤꯕꯨ ꯄꯨꯗꯨꯅ ꯀꯩꯔꯦꯜꯂꯥꯛꯄ ꯑꯃꯗꯤ ꯃꯩꯔꯤꯉꯝꯕꯒ ꯂꯣꯏꯅꯅ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯝꯃꯤ꯫ ꯀꯩꯔꯦꯜꯂꯥꯛꯄꯁꯨ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯅꯣꯡꯊꯥꯡ ꯂꯩꯃꯕꯨ ꯄꯨꯗꯨꯅ ꯊꯧꯅꯥꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯂꯝꯃꯤ꯫ ꯃꯩꯔꯤꯉꯝꯕꯁꯨ ꯃꯔꯩꯕꯥꯛ ꯌꯧꯔꯛꯂꯗꯨꯅ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯂꯤꯛꯂꯥꯏꯉꯝꯕꯤꯁꯨ ꯌꯥꯎꯅ ꯊꯧꯅꯥꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯊꯧꯅꯥꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯂꯥꯛꯃꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯊꯧꯅꯥꯒꯤ ꯄꯣꯛꯅꯐꯝ ꯈꯨꯡꯒꯪ ꯑꯗꯨꯒ ꯂꯣꯟꯅꯕ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯎꯃꯪ ꯑꯃ ꯂꯥꯟꯊꯣꯛꯇꯨꯅ ꯂꯥꯛꯄꯒ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥ ꯃꯆꯥ ꯑꯅꯤꯈꯛ ꯏꯔꯣꯏ ꯑꯃꯕꯨ ꯄꯨꯗꯨꯅ ꯀꯞꯅ ꯀꯞꯅ ꯆꯠꯂꯒ ꯂꯩꯔꯝꯂꯤꯕꯗꯨ ꯎꯔꯗꯨꯅ ꯊꯧꯅꯥꯅ ꯆꯪꯁꯤꯟꯈꯤꯗꯨꯅ ꯇꯞꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨꯕꯨ ꯌꯦꯡꯂꯒ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯀꯔꯤ ꯑꯋꯥꯕ ꯇꯥꯕꯤꯔꯕꯒꯦ ꯏꯃꯥ ꯑꯃꯗꯤ ꯏꯆꯜꯁꯤꯡꯅ ꯀꯞꯇꯨꯅ ꯆꯠꯄꯤꯔꯤꯕꯁꯤꯕꯣ? ꯀꯗꯥꯏꯗ ꯆꯠꯄꯤꯔꯤꯕꯅꯣ? ꯃꯃꯥꯗꯨꯅ ꯀꯞꯅ ꯀꯞꯅ ꯊꯧꯅꯥꯗ ꯌꯦꯡꯗꯨꯅ ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯗ ꯆꯥꯎꯔꯕ ꯂꯩꯑꯣꯏꯔꯕ ꯂꯥꯏꯔꯦꯟ ꯑꯃ ꯂꯩ꯫ ꯃꯥꯒꯤ ꯅꯣꯡꯃꯒꯤ ꯆꯥꯛꯊꯥꯛ ꯑꯣꯏꯅ ꯃꯤꯑꯣꯏ ꯑꯃꯒ ꯏꯔꯣꯏ ꯑꯆꯧꯕ ꯑꯃꯒ ꯍꯦꯛ ꯍꯦꯛ ꯂꯩꯕꯥꯛ ꯅꯤꯡꯊꯧꯅ ꯆꯥꯛꯊꯥꯛ ꯄꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯏꯃꯥ ꯏꯆꯥꯒꯤ ꯅꯨꯃꯤꯠ ꯇꯥꯔꯗꯨꯅ ꯏꯃꯥ ꯏꯆꯥ ꯄꯨꯟꯅ ꯆꯥꯎꯔꯕ ꯂꯥꯏꯔꯦꯟ ꯑꯗꯨꯒꯤ ꯃꯆꯤꯟꯖꯥꯛ ꯑꯣꯏꯗꯨꯅ ꯄꯨꯟꯅ ꯌꯥꯏꯕꯤ ꯊꯥꯖꯔꯨꯔꯒꯦ ꯍꯥꯏꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯀꯞꯅ ꯀꯞꯅ ꯍꯥꯏꯔꯛꯄꯗꯒꯤ ꯊꯧꯅꯥꯅ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥ ꯃꯆꯥ ꯑꯗꯨꯕꯨ ꯍꯟꯖꯈ꯭ꯔꯣ ꯍꯥꯏꯅ ꯊꯥꯗꯣꯛꯄꯤꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯆꯥꯎꯔꯕ ꯂꯥꯏꯔꯦꯟ ꯑꯃ ꯂꯩ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯃꯈꯣꯏ ꯄꯨꯟꯅ ꯆꯠꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯁꯅꯥ ꯍꯣꯡꯕꯒꯤ ꯃꯐꯝꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥ ꯃꯆꯥ ꯑꯗꯨꯅ ꯄꯥꯎ ꯄꯨꯝꯕ ꯇꯝꯂꯨꯕꯗꯒꯤ ꯅꯤꯡꯊꯧ ꯃꯁꯥꯃꯛ ꯌꯥꯝꯅ ꯄꯥꯈꯠꯅ ꯃꯥꯒꯤ ꯃꯅꯥꯏ ꯃꯁꯤꯡ ꯀꯌꯥꯒꯤ ꯆꯦꯜꯂꯛꯄ ꯃꯇꯝꯗꯗꯤ ꯊꯧꯅꯥꯅ ꯆꯥꯎꯔꯕ ꯂꯥꯏꯔꯦꯟ ꯑꯗꯨꯕꯨ ꯃꯇꯨꯞ 8 ꯊꯣꯛꯅ ꯀꯛꯊꯠꯂꯗꯨꯅ ꯍꯥꯠꯂꯒ ꯂꯩꯔꯝꯂꯦ꯫ ꯃꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯁꯅꯥ ꯍꯣꯡꯕꯗꯤ ꯄꯦꯜꯂꯗꯨꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯅꯥꯏꯇꯣꯝ ꯌꯥꯎꯖꯕꯤ ꯃꯆꯥ ꯏꯕꯦꯝꯃ ꯊꯥꯗꯣꯏ ꯁꯅꯥꯕꯨ ꯊꯧꯅꯥꯒꯤ ꯃꯐꯝꯗ ꯆꯥꯎꯅ ꯂꯨꯍꯣꯡꯗꯨꯅ ꯀꯠꯆꯔꯒꯦ, ꯂꯩꯕꯥꯛꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯕꯤꯗꯨꯅ ꯂꯩꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯛꯂꯝꯃꯤ꯫ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯂꯥꯏ ꯖꯂꯦꯝꯕꯤꯗꯤ ꯃꯊꯃꯣꯏ ꯀꯥꯏꯔꯗꯨꯅ ꯃꯄꯨꯔꯣꯏꯕꯗ ꯇꯥꯇꯨ ꯑꯗꯨꯃꯛ ꯌꯦꯡꯖꯔꯛꯏ꯫ ꯋꯥꯗꯤ ꯑꯃꯠꯇ ꯉꯥꯛꯂꯛꯂꯝꯗꯦ꯫ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯂꯗꯨꯅ ꯊꯧꯅꯥ ꯅꯣꯛꯃꯤ ꯅꯤꯡꯊꯧ ꯁꯅꯥ ꯍꯣꯡꯕꯗ ꯌꯦꯡꯂꯗꯨꯅ ꯏꯅꯤꯡꯊꯧꯅ ꯇꯥꯛꯄꯤꯔꯤꯕ ꯑꯗꯨꯗꯤ ꯅꯅꯥꯏ ꯑꯩꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯥꯏ ꯖꯂꯦꯝꯕꯤꯗꯨ ꯀꯞꯊꯣꯔꯛꯂꯤ꯫ ꯊꯧꯅꯥ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯂꯒ ꯅꯣꯛꯊꯣꯔꯛꯏ꯫ ꯑꯃꯨꯛ ꯅꯤꯡꯊꯧ ꯁꯅꯥ ꯍꯣꯡꯕꯗ ꯌꯦꯡꯂꯗꯨꯅ ꯇꯞꯅ ꯏꯅꯤꯡꯊꯧꯅ ꯍꯥꯏꯕꯤꯔꯤꯕꯗꯣ ꯅꯅꯥꯏ ꯑꯩꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯌꯨꯝ ꯄꯥꯟꯖꯔꯦ, ꯃꯔꯝ ꯑꯗꯨꯅ ꯑꯩꯒꯤ ꯄꯣꯛꯃꯤꯟꯅꯕ ꯏꯅꯥꯎ ꯑꯃꯗꯤ ꯂꯩ꯫ ꯑꯩꯒꯤ ꯏꯅꯥꯎꯗꯨꯗ ꯏꯅꯤꯡꯊꯧꯒꯤ ꯃꯆꯥ ꯏꯕꯦꯝꯃ ꯊꯥꯗꯣꯏ ꯁꯅꯥꯕꯨ ꯆꯥꯎꯅ ꯂꯨꯍꯣꯡꯗꯨꯅ ꯂꯩꯕꯥꯛꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯍꯟꯕꯗꯤ ꯀꯔꯤ ꯀꯥꯏꯕꯒꯦ? ꯅꯤꯡꯊꯧ ꯁꯅꯥ ꯍꯣꯡꯕꯁꯨ ꯃꯇꯤꯛ ꯃꯒꯨꯜ ꯆꯥꯎꯔꯕ ꯊꯧꯅꯥꯒ ꯅꯛꯅꯕ ꯃꯔꯤ ꯊꯝꯕ ꯄꯥꯝꯕꯅ ꯊꯧꯅꯥꯅ ꯍꯥꯏꯔꯤꯕꯗꯨ ꯌꯥꯔꯦ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯖꯔꯒ ꯂꯥꯏ ꯖꯂꯦꯝꯕꯤ ꯁꯤꯟꯊꯔꯝꯕ ꯃꯄꯤ ꯑꯗꯨ ꯇꯞꯅ ꯇꯩꯊꯣꯛꯆꯗꯨꯅ ꯆꯤꯟꯕꯥꯜꯗ ꯅꯣꯛꯐꯦꯠ ꯇꯧꯖꯩ꯫ ꯂꯥꯏ ꯖꯂꯦꯝꯕꯤꯒꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯂꯗꯨꯅ ꯀꯩꯔꯦꯜꯂꯥꯛꯄ, ꯃꯩꯔꯤꯉꯝꯕ, ꯂꯤꯛꯂꯥꯏꯉꯝꯕꯤ ꯑꯃꯗꯤ ꯅꯣꯡꯊꯥꯡ ꯂꯩꯕꯤꯁꯨ ꯌꯥꯎꯅ ꯋꯥ ꯂꯥꯎꯅ ꯅꯣꯛꯊꯣꯔꯛꯏ꯫ ꯅꯣꯡꯊꯥꯡ ꯂꯩꯃꯅ ꯏꯇꯥꯅ ꯀꯂꯛ ꯈꯝꯕꯟꯖꯔꯤꯕꯗꯣ ꯑꯩꯈꯣꯏ ꯑꯣꯏꯔꯕꯁꯨ ꯑꯗꯨꯝ ꯈꯝꯕꯟꯒꯅꯤꯗ꯫ ꯂꯤꯛꯂꯥꯏꯉꯝꯕꯤꯁꯨ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯇꯥꯅ ꯍꯥꯏꯔꯤꯕꯁꯨ ꯆꯨꯝꯃꯤ꯫ ꯑꯩꯈꯣꯏ ꯅꯨꯄꯥꯁꯤꯁꯨ ꯅꯤꯡꯊꯧꯅꯤ ꯀꯥꯏꯅ ꯅꯨꯄꯤ ꯂꯣꯟꯒꯦ ꯇꯧꯔꯛꯂꯕ, ꯂꯣꯟꯅꯒ ꯅꯨꯄꯤ ꯂꯣꯜꯂꯝꯂꯕ ꯑꯩꯗꯤ ꯄꯨꯟꯅ ꯁꯤꯃꯤꯟꯅꯒꯗꯕꯅꯤ꯫ ꯁꯤ ꯍꯥꯏꯗꯨꯅ ꯅꯣꯛꯆꯔꯤ꯫
ꯂꯥꯏꯖꯂꯦꯝꯕꯤꯁꯨ ꯏꯀꯥꯏ ꯈꯪꯗꯒꯤ ꯅꯣꯛꯁꯤꯟꯅꯗꯨꯅ ꯇꯞꯅ "ꯑꯩꯗꯤ ꯁꯤꯃꯤꯟꯅꯕꯗꯤ ꯉꯝꯂꯣꯏ." ꯂꯥꯏꯖꯂꯦꯝꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯄꯨꯟꯅ ꯑꯃꯨꯛ ꯋꯥ ꯂꯥꯎꯅ ꯅꯣꯛꯃꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯊꯧꯅꯥꯁꯨ ꯅꯤꯡꯊꯧ ꯁꯅꯥꯍꯣꯡꯕꯅ ꯃꯥꯅ ꯍꯥꯏꯕ ꯌꯥꯕꯤꯔꯕꯗꯗꯤ ꯃꯥꯒꯤ ꯁꯛꯇꯤ ꯁꯤꯖꯤꯟꯅꯗꯨꯅ ꯃꯅꯥꯎ ꯄꯟꯉꯥꯟꯕꯕꯨ ꯀꯧꯈꯤꯔꯝꯃꯤ꯫ ꯄꯟꯉꯥꯟꯕꯁꯨ ꯃꯁꯥꯗ ꯁꯛꯇꯤ ꯑꯃ ꯂꯩꯔꯤꯕꯅ ꯃꯌꯥꯝꯕꯅ ꯃꯥꯕꯨ ꯀꯧꯔꯛꯄꯗꯨꯗ ꯊꯤꯟꯊꯗꯨꯅ ꯃꯥꯂꯪꯄꯥꯟ ꯑꯗꯨꯗ ꯄꯥꯏꯗꯨꯅ ꯂꯥꯛꯏ꯫ ꯑꯗꯨꯝꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯄꯟꯉꯥꯜꯕꯁꯨ ꯃꯐꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯄꯟꯉꯥꯜꯕ ꯃꯇꯝ ꯀꯨꯏꯅ ꯎꯅꯔꯨꯗ꯭ꯔꯕ ꯃꯌꯥꯝꯕꯕꯨ ꯎꯖꯕꯗ ꯍꯔꯥꯎꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯌꯥꯝꯕꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯈꯣꯏꯔꯝꯖꯔꯝꯃꯤ꯫ ꯊꯧꯅꯥꯁꯨ ꯃꯅꯥꯎꯕꯨ ꯍꯧꯒꯠꯄꯤꯗꯨꯅ ꯃꯊꯥꯗ ꯀꯣꯟꯁꯤꯟꯖꯩ꯫ ꯂꯥꯏꯖꯂꯦꯝꯕꯤꯕꯨ ꯃꯁꯛ ꯇꯥꯛꯄꯤꯕꯗꯒꯤ ꯄꯟꯉꯥꯟꯕꯁꯨ ꯃꯃꯥ ꯁꯛꯄꯤ ꯃꯇꯩꯃꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯈꯣꯏꯔꯝꯃꯤ꯫ ꯊꯧꯅꯥ ꯑꯃꯗꯤ ꯁꯅꯥꯍꯣꯡꯕ ꯃꯈꯣꯏ ꯑꯅꯤꯅ ꯁꯤꯟꯗꯨꯅ ꯂꯩꯕꯥꯛ ꯄꯨꯝꯖꯥꯎ ꯊꯤꯜꯂꯗꯨꯅ ꯃꯆꯥꯏꯕꯦꯝꯃ ꯊꯥꯗꯣꯏ ꯁꯅꯥ ꯑꯃꯗꯤ ꯄꯟꯉꯥꯟꯕ ꯃꯈꯣꯏ ꯑꯅꯤꯕꯨ ꯂꯨꯍꯣꯡꯕꯤꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯂꯨꯍꯣꯡꯕꯗꯨ ꯂꯣꯏꯕꯒ ꯅꯤꯡꯊꯧ ꯁꯅꯥꯍꯣꯡꯕꯒꯤ ꯃꯐꯝꯗ ꯃꯇꯝ ꯈꯔꯗꯤ ꯃꯌꯨꯝꯗ ꯂꯩꯔꯨꯒꯦ ꯍꯥꯏꯗꯨꯅ ꯊꯧꯕ ꯑꯃꯗꯤ ꯄꯟꯉꯥꯟꯕꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯔꯤꯕ ꯈꯨꯜ ꯑꯗꯨꯗ ꯀꯩꯔꯦꯜ ꯂꯥꯛꯄ ꯃꯩꯔꯤꯉꯝꯕꯗ ꯅꯠꯇꯅ ꯂꯥꯏꯖꯂꯦꯝꯕꯤ, ꯅꯣꯡꯊꯥꯡꯂꯩꯃ, ꯂꯤꯛꯂꯥꯏꯉꯝꯕꯤ ꯑꯃꯗꯤ ꯊꯥꯗꯣꯏ ꯁꯅꯥꯕꯨꯁꯨ ꯄꯨꯕꯤꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯆꯥ ꯑꯅꯤꯒꯤ ꯅꯨꯡꯉꯥꯏꯔꯕ ꯅꯨꯡꯁꯤꯔꯕ ꯃꯪꯂꯥꯟ ꯀꯌꯥꯗ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯃꯄꯥꯕꯨꯡ ꯑꯃꯗꯤ ꯃꯃꯥꯏꯕꯦꯝꯃ ꯀꯕꯣꯛꯂꯩꯅ ꯋꯥꯅ ꯁꯥꯖꯈꯤꯕ ꯈꯥꯡꯄꯣꯛ ꯑꯗꯨꯗ ꯃꯈꯣꯏ ꯄꯨꯟꯅ ꯌꯧꯔꯛꯂꯤ꯫ ꯀꯕꯣꯛꯂꯩꯁꯨ ꯃꯇꯝ ꯀꯨꯏꯅ ꯎꯅꯔꯨꯗ꯭ꯔꯕ ꯃꯆꯥꯅ ꯃꯃꯧꯒ ꯂꯣꯏꯅꯅ ꯂꯥꯛꯂꯤꯕꯗꯨ ꯎꯕꯗ ꯍꯔꯥꯎꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯆꯥ ꯑꯅꯤꯕꯨ ꯃꯊꯥꯗꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯖꯩ꯫ ꯂꯥꯏꯖꯂꯦꯝꯕꯤꯒꯤ ꯑꯃꯗꯤ ꯊꯥꯗꯣꯏ ꯁꯅꯥꯕꯨꯁꯨ ꯃꯃꯧꯅꯦ ꯍꯥꯏꯗꯨꯅ ꯀꯕꯣꯛꯂꯩꯒꯤ ꯃꯐꯝꯗ ꯁꯛꯇꯥꯛꯂꯝꯃꯤ꯫ ꯂꯥꯏꯖꯂꯦꯝꯕꯤꯒꯤ ꯑꯃꯗꯤ ꯊꯥꯗꯣꯏ ꯁꯅꯥꯁꯨ ꯆꯪꯁꯤꯟꯗꯨꯅ ꯃꯅꯦꯝꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯈꯣꯏꯔꯝꯖꯔꯝꯃꯤ꯫ ꯊꯧꯅꯥꯒ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯕ ꯀꯩꯔꯦꯜ ꯂꯥꯛꯄ ꯃꯩꯔꯤꯉꯝꯕ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯂꯣꯏꯅꯕꯤ ꯅꯣꯡꯊꯥꯡꯂꯩꯃ ꯑꯃꯗꯤ ꯂꯤꯛꯂꯥꯏꯉꯝꯕꯤꯕꯨꯁꯨ ꯃꯁꯛ ꯇꯥꯛꯇꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯍꯔꯥꯎ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯃꯇꯝ ꯈꯔ ꯃꯈꯣꯏ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯝꯂꯒ ꯄꯟꯉꯥꯜꯕꯁꯨ ꯔꯥꯖꯀꯨꯃꯥꯔꯤ ꯊꯥꯗꯣꯏ ꯁꯅꯥꯕꯨ ꯂꯧꯗꯨꯅ ꯁꯅꯥꯍꯣꯡꯕꯒꯤ ꯅꯤꯡꯊꯧꯒꯤ ꯈꯨꯕꯝ ꯑꯗꯨ ꯃꯥꯅ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯀꯩꯔꯦꯜ ꯂꯥꯛꯄ ꯑꯃꯗꯤ ꯃꯩꯔꯤꯉꯝꯕ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯈꯣꯏꯒꯤ ꯂꯣꯏꯅꯕꯤꯕꯨ ꯄꯨꯗꯨꯅ ꯃꯔꯩꯕꯥꯛꯇ ꯑꯃꯨꯛ ꯍꯟꯈꯤꯔꯝꯃꯤ꯫ ꯀꯕꯣꯛꯂꯩꯗꯤ ꯃꯆꯥ ꯄꯟꯉꯥꯜꯕꯅ ꯅꯤꯡꯊꯧ ꯑꯣꯏꯔꯕꯅꯤꯅ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯂꯩꯈ꯭ꯔꯤ꯫ ꯑꯗꯨꯒ ꯊꯧꯅꯥꯁꯨ ꯃꯅꯥꯎꯅ ꯅꯤꯡꯊꯧ ꯑꯣꯏꯔꯗꯨꯅ ꯁꯅꯥꯍꯣꯡꯕꯒꯤ ꯂꯩꯕꯥꯛꯇ ꯃꯥꯒꯤ ꯂꯥꯏꯖꯂꯦꯝꯕꯤꯒ ꯂꯣꯏꯅꯅ ꯅꯨꯡꯉꯥꯏꯅ ꯍꯔꯥꯎ ꯃꯈꯣꯏ ꯄꯨꯟꯅ ꯂꯩꯃꯤꯟꯅꯈꯤꯔꯝꯃꯤ꯫